ꯃꯇꯧ ꯑꯁꯨꯝꯅ ꯀꯨꯟꯖꯣꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕꯗꯗꯤ ꯑꯉꯛꯄ ꯁꯛꯇꯝ ꯑꯃ ꯎꯔꯤ꯫ ꯃꯗꯨꯗꯤ ꯃꯄꯥꯟ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯃꯈꯨꯠꯇ ꯊꯧꯔꯕ ꯊꯥꯡꯁꯥꯡꯁꯤꯡ ꯑꯃꯗꯤ ꯃꯥꯒꯤ ꯈꯨꯠꯆꯥꯕꯤ ꯈꯨꯠꯂꯥꯏꯁꯤꯡ ꯄꯥꯏꯅꯔꯒ ꯑꯉꯝꯕ ꯍꯥꯠꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯀꯨꯟꯖꯣꯗꯤ ꯀꯤꯕ ꯑꯃꯗꯤ ꯉꯛꯄꯒ ꯂꯣꯏꯅꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯀꯨꯟꯖꯣꯅ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯂꯣꯟꯁꯤꯟꯈꯤꯕꯒ ꯃꯍꯥꯛꯀꯤ ꯊꯣꯡ ꯑꯗꯨꯗ ꯇꯣꯛ ꯊꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯨ ꯄꯣꯅꯥ ꯄꯥꯟꯕ ꯅꯠꯇꯕꯅꯤꯅ ꯀꯨꯟꯖꯣꯅ ꯀꯟꯅ ꯅꯝꯁꯤꯟꯗꯨꯅ ꯉꯥꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝ ꯃꯄꯥꯟꯗꯒꯤ ꯀꯨꯟꯖꯣꯕꯨ ꯉꯔꯥꯡ ꯌꯨꯝ ꯑꯗꯨꯗ ꯄꯨꯁꯤꯟꯕꯤꯔꯛꯈꯤꯕ ꯑꯍꯜ ꯑꯗꯨꯅ "ꯍꯩ ꯏꯕꯨꯡꯉꯣ, ꯑꯩꯅꯤꯅꯦ, ꯊꯣꯡ ꯑꯁꯤ ꯍꯥꯡꯉꯨꯅꯦ ꯅꯪꯕꯣ" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯨꯟꯖꯣꯁꯨ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯣ ꯀꯩꯁꯨ ꯇꯧꯗꯕ ꯑꯃꯒꯨꯝ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯄꯥꯟꯗꯨꯗꯗꯤ ꯆꯥꯎꯔꯕ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕ ꯃꯥꯟꯕ ꯃꯁꯥ ꯃꯔꯦꯡ ꯐꯟꯗꯣꯛꯄ ꯆꯥꯎꯔꯕ ꯇꯤꯜꯃꯨ ꯂꯥꯏꯃꯨ ꯃꯥꯟꯕ ꯀꯌꯥ ꯑꯃ ꯆꯣꯡꯁꯤꯟꯗꯨꯅ ꯑꯃꯒ ꯁꯦꯠꯇꯛꯅꯗꯨꯅ ꯐꯨꯅꯔꯤ꯫ ꯃꯗꯨ ꯎꯕꯗ ꯀꯨꯟꯖꯣꯅ "ꯑꯣꯖꯥ, ꯀꯔꯤꯅꯣ ꯃꯄꯥꯟꯗ ꯇꯧꯔꯤꯕꯁꯤꯕꯣ? ꯅꯠꯇꯦ ꯂꯥꯟ ꯇꯝꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯥꯟ ꯁꯣꯛꯅꯔꯤꯕ꯭ꯔꯥ? ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯜꯁꯤꯕꯨ ꯂꯥꯟꯗꯥꯁꯤꯜꯂꯛꯂꯕ꯭ꯔꯣ? ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯉꯔꯥꯡꯇꯪ ꯂꯥꯛꯄꯅꯤꯅ ꯊꯣꯏꯅ ꯍꯦꯟꯅ ꯈꯪꯈꯤꯔꯣꯏ꯫ ꯃꯁꯤꯗꯤ ꯂꯥꯟ ꯑꯧꯔꯥꯏꯔꯤꯕꯅꯤ꯫ ꯃꯁꯤ ꯅꯪꯒꯤ ꯅꯃꯤꯠꯇ ꯎꯕꯒꯤ ꯋꯥꯅꯤ, ꯇꯁꯦꯡꯅ ꯊꯣꯛꯅꯕꯗꯤ ꯅꯠꯇꯦ꯫ ꯅꯪꯁꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯁꯤꯒꯨꯝꯅ ꯂꯥꯟ ꯇꯝꯂꯛꯈꯤꯗꯣꯔꯤꯕꯅꯤ꯫ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯜꯂꯨꯅꯨ꯫ ꯂꯥꯎ, ꯅꯪꯅ ꯄꯔꯞ ꯊꯣꯛꯂꯝꯂꯒ ꯆꯪꯈꯤꯕꯗꯨꯗ ꯑꯩꯁꯨ ꯃꯗꯨꯒꯤ ꯃꯔꯝꯗ ꯇꯥꯛꯀꯦ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯀꯧꯊꯣꯛꯄ ꯊꯣꯛꯂꯛꯂꯤꯕꯅꯤ꯫ ꯊꯣꯛꯈꯤ ꯂꯥꯎꯔꯦ ꯃꯄꯥꯟꯗ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯨꯟꯖꯣꯁꯨ "ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣ ꯇꯝꯅ ꯆꯥꯎꯔꯕ ꯃꯨꯁꯤꯟ ꯃꯨꯕ ꯃꯁꯥ ꯄꯥꯟꯕ ꯌꯣꯡꯒꯨꯝꯕ ꯑꯃ ꯄꯥꯏꯁꯤꯜꯂꯛꯂꯤ꯫ ꯃꯈꯨꯠ ꯃꯁꯥꯗꯣ ꯁꯥꯡꯗ꯭ꯔꯣꯡ ꯁꯥꯡꯅ ꯈꯨꯖꯤꯟꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯀꯨꯟꯖꯣꯕꯨ ꯁꯦꯒꯥꯏꯔꯒꯦ ꯃꯇꯥꯒꯨꯝ ꯄꯥꯏꯁꯤꯜꯂꯛꯂꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯍꯧꯔꯕ ꯃꯈꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯏꯁꯤꯜꯂꯛꯄ ꯑꯗꯨꯗ ꯀꯨꯟꯖꯣꯒ ꯆꯠꯃꯤꯟꯅꯔꯤꯕ ꯑꯍꯜ ꯑꯗꯨꯅ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯌꯥꯝꯅ ꯐꯖꯔꯕ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯆꯩ ꯑꯃ ꯂꯧꯊꯣꯔꯛꯂꯤ꯫ ꯃꯗꯣ ꯆꯩꯁꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯆꯩꯁꯨꯒꯨꯝꯕ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯌꯥꯡꯂꯦꯟ ꯑꯗꯨꯗ ꯆꯣꯡꯈꯠꯇꯨꯅ ꯀꯟꯊꯈꯤꯕꯗ ꯎꯆꯦꯛ ꯑꯗꯣ ꯂꯩꯃꯥꯏꯗ ꯁꯥꯐꯨ ꯀꯟꯅ ꯇꯨꯁꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯇꯨꯁꯟꯕ ꯑꯗꯨꯗ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯐꯖꯔꯕ ꯃꯨꯔꯇꯤ ꯀꯌꯥꯁꯤꯡ ꯑꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯃꯨꯔꯇꯤ ꯑꯗꯣ ꯄꯨꯡꯀꯥꯏ ꯀꯥꯏꯔꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯃꯗꯁꯨ ꯑꯃꯨꯛ ꯊꯣꯝꯖꯤꯟꯗꯨꯅ ꯌꯨꯝ ꯑꯗꯨꯁꯨ ꯈꯔꯗꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯨꯟꯖꯣꯒ ꯆꯠꯃꯤꯟꯅꯔꯤꯕ ꯑꯍꯜ ꯑꯗꯨꯅ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯔꯒ ꯍꯨꯔꯨ ꯎꯪꯉꯒ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯈꯤꯕꯗ ꯑꯄꯥꯏꯔꯛꯄ ꯎꯆꯦꯛ ꯑꯃꯗ ꯑꯃꯨꯛ ꯊꯣꯝꯖꯤꯟꯗꯨꯅ ꯎꯆꯦꯛ ꯑꯅꯤꯗꯨ ꯄꯨꯟꯅ ꯌꯨꯝ ꯑꯃꯗ ꯑꯃꯨꯛ ꯇꯥꯁꯤꯟꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯀꯜꯂꯕ ꯂꯥꯟꯐꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯤ꯫ ꯃꯥꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯖꯒꯥ ꯈꯔꯗꯁꯨ ꯌꯥꯝꯅ ꯀꯟꯅ ꯎꯆꯦꯛꯁꯤꯡ ꯑꯃꯗꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯐꯨꯅꯔꯤ꯫ ꯃꯗꯨ ꯎꯕꯗ ꯀꯨꯟꯖꯣꯅ "ꯑꯣꯖꯥ, ꯃꯁꯤ ꯂꯥꯟ ꯇꯝꯕ ꯃꯥꯟꯗꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯤꯕꯁꯤꯗꯤ ꯉꯔꯥꯡ ꯑꯩꯅ ꯅꯨꯃꯤꯗꯥꯡꯗ ꯐꯖꯩ ꯍꯥꯏꯔꯝꯕ ꯈꯨꯡꯒꯪ ꯑꯁꯤ ꯀꯌꯥꯗ ꯁꯥꯊꯤꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯕ ꯌꯨꯝ kaya ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯤ꯫ ꯐꯖꯔꯕ ꯃꯤꯇꯝ kaya ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯇꯨꯅ ꯀꯥꯏꯔꯤ꯫ ꯃꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯅꯣ ꯑꯣꯖꯥ? ꯏꯕꯨꯡꯉꯣ, ꯅꯉꯣꯟꯗ ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯦ, ꯃꯁꯤꯗꯤ ꯅꯨꯡꯇꯤꯒꯤ ꯇꯧꯗꯨꯅ ꯂꯩꯔꯕ ꯊꯕꯛ ꯑꯃꯅꯤ꯫ ꯃꯁꯤꯗ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨ꯫ ꯂꯥꯎ, ꯑꯩꯒ ꯆꯠꯂꯤꯕ ꯊꯕꯛ ꯑꯁꯤꯗ ꯑꯗꯨꯝ ꯆꯠꯅꯕ ꯇꯧꯁꯤꯀꯣ꯫ ꯑꯣꯖꯥ, ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯁꯤꯅ ꯀꯗꯥꯏꯗꯅꯣ? ꯃꯐꯝ ꯑꯃ ꯂꯩꯅꯦ, ꯃꯐꯝ ꯑꯗꯨ ꯌꯧꯅꯕ ꯆꯠꯂꯤꯕꯅꯤ꯫ ꯂꯥꯎ꯫ ꯑꯁꯨꯝꯅ ꯀꯨꯟꯖꯣꯕꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯐꯨꯅꯔꯤꯕ ꯆꯩꯅꯔꯤꯕꯁꯤꯡ ꯑꯗꯣ ꯐꯅ ꯌꯥꯝꯅ ꯇꯥꯝꯍꯧꯔꯤ꯫ ꯀꯨꯟꯖꯣ ꯑꯃꯗꯤ ꯑꯃꯥꯏꯕ ꯑꯍꯜ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯥꯝꯅ ꯐꯖꯔꯕ ꯎ ꯋꯥꯅ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕ ꯃꯈꯣꯡꯅ ꯁꯤꯠ ꯅꯥꯟꯕ ꯁꯪꯕꯥꯟꯅꯔꯕ ꯅꯥꯄꯤꯅ ꯄꯤꯛ ꯊꯟꯅ ꯍꯧꯕ ꯅꯦꯝꯇꯛꯅ ꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯀꯨꯟꯖꯣꯕꯨ ꯄꯨꯁꯤꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯀꯨꯟꯖꯣꯕꯨ ꯄꯨꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯁꯂꯨꯞ ꯃꯤꯑꯣꯏ ꯀꯌꯥ ꯐꯝꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯃꯗꯤ ꯀꯔꯤꯅꯣ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯃꯍꯩ ꯇꯝꯕꯒꯨꯝ ꯊꯕꯛ ꯇꯧꯅꯔꯤ꯫ ꯃꯗꯨ ꯎꯕꯗ ꯀꯨꯟꯖꯣꯅ "ꯑꯣꯖꯥ, ꯃꯐꯝꯁꯤ ꯑꯃꯥꯏꯕ ꯇꯝꯐꯝ ꯑꯣꯏꯔꯕ꯭ꯔꯥ?" ꯃꯥꯅꯤ꯫ ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯇꯨꯅ ꯑꯃꯥꯏꯕ ꯇꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤꯗꯤ ꯃꯁꯤꯒꯤ ꯈꯣꯡꯅꯥꯡꯕꯣꯠ ꯑꯁꯤꯗ ꯑꯣꯏꯅ ꯐꯝꯗꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯨ ꯇꯝꯂꯒꯦ꯫ ꯀꯨꯏꯔꯣꯏꯗ, ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯑꯗꯨꯃꯛ ꯍꯩꯒꯗꯧꯔꯤꯕꯅꯤ꯫
ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯑꯣꯖꯥ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯗꯤ ꯌꯥꯝꯅ ꯀꯥꯎꯒꯜꯂꯤ ꯑꯣ ꯌꯥꯝꯅ ꯀꯥꯎꯒꯟꯕ꯭ꯔꯥ ꯅꯪꯁꯦ ꯍꯣꯏ ꯑꯣꯖꯥ ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯣ ꯍꯥꯏꯔꯝꯂꯒ ꯍꯧꯒꯠꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯊꯛꯇ ꯅꯞꯇꯨꯅ ꯀꯥꯈꯠꯈꯤ ꯃꯗꯨ ꯎꯕꯗ ꯀꯨꯟꯖꯣꯅ ꯑꯍꯜ ꯑꯣꯏꯖꯕꯒꯤ ꯋꯥꯅꯤ ꯎ ꯀꯥꯕꯗꯤ ꯍꯩꯕꯖꯥꯠꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣ ꯌꯦꯡꯂꯒ ꯑꯗꯨꯃꯛ ꯂꯩ ꯉꯁꯥꯏ ꯃꯈꯩ ꯌꯦꯡꯈꯠꯂꯨꯗꯕꯒꯤ ꯋꯥꯅꯤ ꯀꯨꯟꯖꯣꯅ ꯃꯊꯛꯇ ꯌꯦꯡꯈꯠꯂꯨꯕꯗꯗꯤ ꯎꯁꯤꯡ ꯑꯗꯨꯒꯤ ꯍꯥꯏꯕꯗꯤ ꯀꯨꯟꯖꯣꯅ ꯂꯦꯞꯂꯤꯕ ꯂꯩꯃꯥꯏ ꯑꯗꯨꯗꯒꯤ ꯐꯨꯠ 10ꯒꯤ ꯃꯊꯛꯇꯗꯤ ꯑꯉꯧꯕ ꯂꯩꯆꯤꯟꯅ ꯄꯨꯡꯃꯝ ꯃꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯀꯨꯟꯖꯣꯅ ꯑꯩꯅ ꯂꯩꯔꯤꯕ ꯖꯒꯥꯁꯤꯗꯒꯤ ꯈꯔ ꯋꯥꯡꯈꯠꯈꯤꯕꯗꯗꯤ ꯑꯉꯧꯕ ꯂꯩꯆꯤꯟꯅ ꯀꯨꯞꯁꯤꯟꯈ꯭ꯔꯦꯗꯅ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗ ꯃꯐꯝꯁꯦ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯑꯍꯜ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯦ ꯑꯗꯨꯒ ꯍꯩ ꯑꯃ ꯄꯤꯔꯤ ꯁꯦ ꯃꯁꯤꯒꯤ ꯎꯍꯩ ꯑꯁꯤ ꯅꯍꯥꯛꯅ ꯆꯥꯁꯤꯜꯂꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯅꯍꯥꯛꯅ ꯑꯩꯅ ꯇꯝꯃꯛꯀꯗꯧꯔꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯁꯤ ꯁꯨꯡꯀꯥꯎ ꯀꯥꯎꯔꯔꯣꯏ ꯐꯔꯦ ꯆꯥꯁꯤꯜꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯨꯟꯖꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯩ ꯑꯗꯣ ꯆꯣꯞ ꯁꯥꯏꯗꯨꯅ ꯆꯥꯁꯤꯟꯈꯤ ꯍꯩ ꯑꯗꯨ ꯆꯥꯁꯤꯟꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯁꯦ ꯆꯤꯛꯂꯤ ꯇꯧꯏ ꯑꯗꯨꯒ ꯉꯥꯎꯔꯤꯁꯨ ꯇꯧꯔꯤ ꯃꯈꯅꯥꯎ ꯑꯗꯨꯕꯨꯁꯨ ꯃꯔꯦꯡ ꯆꯠꯇꯨꯅ ꯄꯥꯟ ꯆꯥꯔꯨꯕꯒꯨꯝ ꯍꯥꯒꯖꯒꯨꯝ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯑꯣꯖꯥ ꯃꯁꯤ ꯆꯥꯔꯨꯕꯗꯒꯤ ꯀꯣꯛꯁꯤ ꯉꯥꯎꯔꯤ ꯆꯤꯛꯂꯤ ꯇꯧꯏ ꯑꯗꯨꯒ ꯈꯅꯥꯎ ꯑꯁꯤꯁꯨ ꯃꯔꯦꯡ ꯆꯠꯄꯒꯨꯝ ꯀꯩꯁꯨ ꯇꯧꯔꯣꯏ ꯉꯥꯏꯍꯥꯛꯇꯪꯒꯤꯅꯤ ꯑꯗꯨꯝ ꯐꯈ꯭ꯔꯒꯅꯤꯀꯣ ꯂꯥꯎ ꯑꯩꯅ ꯅꯪꯕꯨ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯝꯕꯤꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯨꯟꯖꯣꯕꯨ ꯅꯤꯡꯊꯤꯅ ꯑꯍꯜ ꯑꯗꯨꯅ ꯐꯝꯊꯍꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯍꯜ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯦꯛ ꯍꯩꯖꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯄꯨꯝꯅꯃꯛ ꯃꯊꯪ ꯃꯁꯤꯒꯤ ꯃꯟꯇ꯭ꯔꯁꯤ ꯁꯣꯜꯂꯒꯅ ꯁꯨꯝꯗꯧꯅ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯁꯤ ꯄꯥꯝꯂꯕꯒꯅ ꯁꯤꯒꯤ ꯃꯟꯇ꯭ꯔꯁꯤ ꯁꯣꯟꯒꯗꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯂꯨꯔꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯃꯊꯪ ꯇꯥꯛꯊꯔꯛꯂꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯨꯟꯖꯣꯅ ꯉꯍꯥꯟꯗꯒꯤ ꯇꯝꯕ ꯄꯥꯝꯗꯨꯅ ꯂꯥꯛꯂꯤꯕ ꯂꯝ ꯆꯤꯡꯁꯤꯟꯅꯕꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯁꯤꯁꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯈꯪꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯌꯥꯝꯂꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯑꯃ ꯈꯪꯂꯕꯒꯤ ꯇꯨꯡꯗ ꯀꯨꯟꯖꯣꯅ ꯑꯣꯖꯥ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯀꯤꯕ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯣꯏꯅꯃꯛ ꯉꯝꯂꯒꯅꯤ ꯑꯣꯖꯥ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯃꯍꯩ ꯇꯝꯕꯒꯤ ꯃꯇꯝ ꯑꯁꯤ ꯂꯣꯏꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯃꯐꯝ ꯑꯁꯤ ꯑꯃꯨꯛ ꯇꯣꯏꯕ ꯂꯥꯎ ꯑꯣꯖꯥ ꯀꯩꯗꯧꯔꯒꯦ ꯃꯐꯝꯁꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯀꯩꯗꯧꯒꯗꯕꯅꯣ ꯀꯩꯁꯨ ꯇꯧꯔꯣꯏ ꯀꯣꯟꯅ ꯂꯩꯔꯒ ꯁꯨꯝ ꯈꯪꯉꯛꯀꯅꯤꯀꯣ ꯑꯣꯖꯥ ꯑꯩꯅꯕꯨ ꯃꯍꯩ ꯑꯁꯤ ꯍꯩꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯑꯩꯅ ꯄꯥꯝꯂꯤꯕꯗꯤ ꯃꯍꯩ ꯑꯁꯤꯕꯨ ꯍꯩꯕꯅꯤ ꯃꯍꯩ ꯍꯩꯔꯕꯗꯤ ꯌꯨꯝꯗ ꯑꯗꯨꯃꯛ ꯆꯠꯆꯈꯤꯒꯦ ꯑꯣꯖꯥ ꯆꯠꯀꯗꯕꯅꯤ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯌꯨꯝꯗ ꯆꯠꯀꯅꯤ ꯍꯥꯏꯔꯤꯕꯁꯤ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛ ꯈꯔꯗꯤ ꯆꯦꯛꯁꯤꯜꯂꯨ ꯅꯪꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯨꯝ ꯌꯧꯅꯕ ꯆꯠꯈꯤꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ ꯂꯨꯔꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯝꯂꯕ ꯃꯇꯨꯡꯗ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡꯗꯨ ꯇꯧꯕ ꯉꯝꯅꯕ ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯇꯥꯛꯄꯤꯒꯅꯤ ꯑꯣꯖꯥꯁꯤ ꯑꯇꯩꯒꯤ ꯂꯩꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕꯒꯨꯝ ꯇꯧꯏ ꯀꯔꯤꯅꯣ ꯑꯣꯖꯥ ꯃꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯏꯕꯨꯡꯉꯣ ꯑꯩꯁꯨ ꯅꯍꯥꯛꯀꯨꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯝꯅꯕꯒꯤꯗꯃꯛꯇ ꯅꯨꯡꯄꯥꯛ ꯃꯊꯛꯇ ꯏꯔꯨꯖꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯗꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯈꯨꯜ ꯑꯁꯤꯗ ꯆꯪꯂꯨꯔꯦ ꯈꯨꯜ ꯑꯁꯤꯗ ꯆꯪꯂꯨꯕꯗꯒꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯄ ꯉꯝꯗꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯛꯂꯤꯕꯁꯤꯅꯤ ꯅꯍꯥꯛꯅ ꯍꯦꯛ ꯄꯥꯝꯖꯔꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯄꯨꯝꯅꯃꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯣꯏꯅꯃꯛ ꯈꯪꯒꯅꯤ ꯇꯧꯕꯇꯕꯨ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯄꯗꯤ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯃꯐꯝ ꯑꯁꯤ ꯅꯍꯥꯛꯅ ꯈꯪꯗꯕ ꯑꯆꯧꯕ ꯅꯣꯔꯣꯛꯀꯤ ꯀꯣꯝ ꯑꯃꯅꯤ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯑꯩ ꯉꯁꯤꯃꯛ ꯆꯠꯆꯈ꯭ꯔꯒꯦ ꯑꯣꯖꯥ ꯅꯍꯥꯛꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯁꯨꯒꯨꯝꯕ ꯑꯩꯅ ꯂꯩꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯈꯨꯡꯒꯪ ꯃꯊꯪ ꯑꯁꯨꯃꯛ ꯊꯦꯡꯅꯒꯅꯤ ꯅꯍꯥꯛꯅ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯂꯤꯕꯗꯨꯗꯤ ꯌꯧꯔꯔꯣꯏꯗꯕ ꯂꯝꯕꯤ ꯑꯃꯗꯅꯤ ꯃꯐꯝ ꯑꯁꯤꯗ ꯍꯟꯖꯤꯟ ꯅꯍꯥꯛ ꯄꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯒꯗꯕꯅꯤ ꯃꯗꯨꯕꯨ ꯅꯥꯟꯊꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯅꯪꯕు ꯂꯧꯕ ꯂꯥꯛꯄ ꯃꯤ ꯑꯃꯒꯤ ꯃꯊꯧ ꯇꯥꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯕꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯑꯃ ꯈꯪꯂꯕ ꯃꯇꯨꯡꯗ ꯊꯣꯛꯄ ꯃꯇꯝꯗꯗꯤ ꯅꯍꯥꯛ ꯌꯥꯔꯔꯣꯏ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕꯤ ꯄꯣꯠꯅꯥ ꯑꯃꯇ ꯁꯣꯛꯇꯅ ꯆꯠꯈꯤꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛꯄꯨ ꯃꯣꯏꯅ ꯊꯥꯗꯣꯛꯏ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯥꯟꯅꯕ ꯀꯌꯥ ꯂꯧꯔꯕ ꯃꯇꯨꯡꯗ ꯅꯍꯥꯛꯅ ꯆꯠꯂꯕꯗꯤ ꯅꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯨꯡꯆꯠ ꯆꯠꯄ ꯉꯝꯂꯣꯏ ꯑꯣꯖꯥ ꯀꯝꯗꯧꯅꯤ ꯑꯗꯨꯗꯤ
ꯑꯩꯒꯤ ꯏꯁꯨꯅꯨꯄꯤ ꯑꯉꯥꯡ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕꯅꯤ ꯑꯩ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦ ꯑꯣꯖꯥ ꯑꯗꯨꯕꯨ ꯅꯪꯉꯣꯟꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕ ꯋꯥꯐꯝ ꯈꯔ ꯑꯩꯅ ꯂꯩꯔꯤ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯌꯨꯝꯗ ꯍꯜꯂꯁꯤ ꯆꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯀꯨꯟꯖꯨ ꯑꯃꯗꯤ ꯑꯍꯜ ꯑꯗꯣ ꯄꯔꯞ ꯑꯁꯨꯝ ꯂꯥꯛꯂꯩ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏꯅ ꯃꯍꯩ ꯇꯝꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣ ꯆꯥꯎꯔꯕ ꯃꯩꯒꯤ ꯀꯣꯝ ꯑꯃꯒꯨꯝ ꯖꯔ ꯂꯥꯎꯅ ꯄꯨꯊꯈꯤ ꯑꯗꯨꯒ ꯃꯩꯒꯤ ꯀꯣꯝ ꯑꯣꯟꯈ꯭ꯔꯤ ꯃꯗꯨꯗ ꯀꯨꯟꯖꯣꯅ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯄꯨꯔꯣꯛ ꯁꯧꯅ ꯆꯥꯛꯈꯤꯕ ꯃꯩꯒꯤ ꯀꯣꯝ ꯃꯊꯛꯇꯅꯤꯀꯣ ꯉꯁꯥꯏꯗꯒꯤ ꯃꯍꯥꯛꯅ ꯇꯝꯂꯨꯔꯤꯕꯁꯦ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯃꯤꯄꯥꯏꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯃꯇꯝ ꯈꯖꯤꯛꯇꯪ ꯍꯦꯟꯈꯤꯕꯗ ꯅꯪ ꯑꯩ ꯃꯩꯒꯤ ꯀꯣꯝ ꯑꯃꯁꯦ ꯇꯥꯁꯜꯂꯒ ꯁꯤꯒꯗꯧꯔꯤꯕꯅꯤ ꯐꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯗꯣ ꯑꯣꯖꯥ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕ ꯋꯥꯐꯝ ꯂꯩ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯑꯣꯖꯥ ꯍꯥꯏꯗꯣꯛꯄꯤꯔꯣ ꯑꯣꯖꯥ ꯃꯗꯨ ꯈꯪꯂꯕꯗꯤ ꯑꯩ ꯌꯨꯝꯗ ꯍꯟꯕ ꯌꯥꯒꯗ꯭ꯔꯥ ꯁꯣꯏꯗꯅ ꯌꯥꯒꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯃꯁꯤ ꯑꯩꯅ ꯍꯥꯏꯗꯣꯛꯂꯨꯔꯕꯗꯤ ꯃꯗꯨꯒꯤ ꯃꯍꯩ ꯂꯩꯇꯦꯀꯣ ꯑꯗꯨꯅ ꯅꯪꯒꯤ ꯅꯁꯥꯒꯤ ꯍꯩꯁꯤꯡꯕ ꯑꯃꯗꯤ ꯑꯈꯥꯡ ꯀꯟꯕꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯐꯔꯦ ꯆꯠꯂꯣ ꯑꯁꯨꯝꯅ ꯀꯨꯟꯖꯨ ꯑꯃꯗꯤ ꯑꯍꯜ ꯑꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯤ ꯌꯥꯝꯅ ꯉꯛꯂꯤꯕ ꯑꯃꯅ ꯉꯁꯥꯏ ꯃꯈꯩ ꯈꯟꯅ ꯆꯩꯅꯕ ꯑꯃꯗꯤ ꯎꯆꯦꯛꯁꯤꯡꯅ ꯃꯤꯑꯣꯏꯕꯁꯤꯡꯗ ꯂꯟꯗꯥꯔꯝꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯣꯛꯊꯣꯛꯅꯔꯒ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯃꯥꯒꯤ ꯊꯕꯛ ꯍꯩ ꯔꯥ ꯌꯣꯟꯕ ꯑꯃꯗꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯅꯆꯤꯡꯕ ꯍꯣꯇꯦꯜ ꯐꯝꯕ ꯃꯌꯥꯝ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯉꯁꯥꯏ ꯀꯥꯏꯈ꯭ꯔꯕ ꯃꯨꯔꯇꯤꯁꯤꯡ ꯑꯗꯨꯁꯨ ꯍꯥꯟꯅꯒꯨꯝꯅ ꯆꯞ ꯆꯥꯅ ꯂꯩꯔꯝꯃꯤ ꯇꯔꯨ ꯇꯔꯥꯟꯕ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯈꯨꯡꯒꯪ ꯃꯆꯥ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯤ ꯃꯗꯨ ꯎꯕꯗ ꯀꯨꯟꯖꯣꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ ꯀꯨꯟꯖꯣꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯅꯁꯨ ꯀꯨꯟꯖꯣꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯦ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯍꯦꯛ ꯌꯦꯡꯕꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯄꯣꯛꯄ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯉꯔꯥꯡꯁꯨ ꯅꯨꯄꯤ ꯑꯃꯅ ꯑꯩꯒꯤ ꯇꯨꯡ ꯀꯣꯏꯅ ꯏꯟꯅꯩ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯤ ꯑꯗꯨꯒꯁꯨ ꯅꯣꯛꯂꯤ ꯀꯔꯤꯅꯣ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯈꯜꯂꯤꯕꯁꯤꯕꯣ ꯑꯗꯨꯝꯅ ꯀꯨꯟꯖꯣꯅ ꯈꯜꯂꯤꯉꯩ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯔꯤꯕ ꯑꯃꯥꯏꯕ ꯑꯍꯜ ꯑꯗꯨꯅ ꯍꯥꯏ ꯆꯠꯂꯨ ꯅꯃꯤꯠ ꯅꯅꯥ ꯆꯣꯏꯒꯅꯨ ꯑꯣꯖꯥ ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯍꯩ ꯔꯥꯁꯤꯡꯁꯤ ꯌꯥꯝꯅ ꯆꯥꯅꯤꯡꯉꯤ ꯇꯔꯦꯠ ꯁꯦꯟꯖꯥꯒ ꯌꯥꯎꯔꯕꯗꯤ ꯈꯖꯤꯛꯇꯪ ꯂꯩꯕꯤꯌꯨꯕ ꯏꯕꯨꯡꯉꯣ ꯌꯨꯝꯗ ꯌꯧꯔꯒ ꯑꯣꯏꯅ ꯆꯥꯔꯁꯤꯀꯣ ꯂꯥꯛꯑꯣ ꯄꯩꯁꯥ ꯑꯃꯠꯇ ꯌꯥꯎꯔꯛꯇꯦ ꯑꯗꯨꯝꯅ ꯍꯥꯏꯕꯗꯒꯤ ꯀꯨꯟꯖꯣꯅ ꯍꯩꯁꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯇꯥꯟꯅꯔꯛꯇꯨꯅ ꯄꯥꯕꯨꯡ ꯁꯤꯒꯤ ꯍꯩꯁꯦ ꯆꯥꯕꯤꯌꯨ ꯄꯥꯕꯨꯡꯒ ꯂꯥꯝꯕꯗꯨ ꯎꯕꯗꯨꯗ ꯑꯩꯅ ꯄꯨꯔꯛꯂꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯀꯨꯟꯖꯅ ꯍꯩ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯏ ꯑꯗꯨꯕꯨ ꯑꯍꯜ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯆꯥꯔꯨꯅꯨꯗ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯁꯤꯡꯗꯨ ꯅꯍꯥꯛ ꯀꯥꯎꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯇꯧꯔꯦꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯨꯟꯖꯣꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ ꯑꯗꯨꯒꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯧꯔꯒ ꯑꯗꯨꯃꯛ ꯆꯥꯈꯤ ꯑꯍꯜ ꯑꯗꯣ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯤ ꯐꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯨꯟꯖꯣꯅ ꯌꯨꯝ ꯑꯗꯨ ꯌꯧꯔꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤ ꯑꯗꯨꯕꯨ ꯑꯍꯜ ꯑꯗꯨꯗꯤ ꯊꯋꯥꯏ ꯀꯌꯥ ꯅꯨꯡꯉꯥꯏꯇꯕꯒꯨꯝ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯑꯣꯖꯥ ꯃꯥꯏꯕ ꯃꯄꯥꯟꯗ ꯂꯥꯡꯉꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯩ ꯑꯗꯨ ꯆꯥꯈꯤꯕꯒꯤꯅꯤ ꯑꯩꯅ ꯍꯩ ꯆꯥꯕꯗ ꯃꯈꯣꯏꯅ ꯀꯔꯤꯒꯤ ꯍꯔꯥꯎꯔꯤꯕ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯄ ꯌꯥꯔꯔꯣꯏ ꯈꯜꯂꯨꯕꯗ ꯃꯣꯏꯒꯤ ꯍꯩꯗꯨꯒꯤ ꯃꯃꯜ ꯑꯩꯅ ꯄꯤꯔꯒ ꯂꯣꯏꯔꯦ ꯍꯩ ꯑꯗꯨꯒꯤ ꯃꯃꯜ ꯅꯍꯥꯛ ꯀꯌꯥꯅꯣ ꯈꯪꯉꯕ꯭ꯔꯣ ꯑꯣꯖꯥ ꯈꯪꯖꯗꯦ ꯊꯋꯥꯏ ꯑꯃ ꯄꯤꯒꯗꯕꯅꯤ ꯅꯪꯕु ꯊꯋꯥꯏ ꯑꯃ ꯂꯩꯔꯕ꯭ꯔꯣ ꯑꯣꯖꯥ ꯊꯋꯥꯏ ꯑꯃ ꯍꯩ ꯑꯃꯒꯤ ꯃꯃꯜ ꯊꯋꯥꯏ ꯑꯃ ꯄꯩꯁꯥ ꯑꯣꯏꯅ ꯄꯤꯕꯗꯤ ꯀꯝꯗꯧꯕ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛꯅ ꯄꯩꯁꯥ ꯄꯜꯂꯨꯕꯗ ꯄꯩꯁꯥ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯂꯣꯏ ꯅꯍꯥꯛ ꯇꯞꯅ ꯁꯨꯝ ꯈꯪꯉꯛꯀꯅꯤ ꯑꯣꯖꯥ ꯇꯞꯅ ꯈꯪꯗ꯭ꯔꯤꯉꯩ ꯍꯧꯖꯤꯛ ꯄꯨꯟꯅ ꯈꯪꯍꯟꯕꯤꯔꯣ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯣꯖꯥ ꯅꯪꯉꯣꯟꯗ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯗꯨꯗꯤ ꯅꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯦ ꯅꯣꯔꯣꯛꯀꯤ ꯀꯣꯝꯒꯨꯝꯕꯗꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯅꯍꯥꯛ ꯌꯥꯝꯅ ꯁꯤꯡꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯆꯥꯗꯕꯁꯨ ꯇꯝꯒꯗꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯨꯟꯖꯣ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯈꯜ ꯃꯥꯡꯂꯤ ꯃꯁꯤꯗꯒꯤꯗꯤ ꯑꯍꯜ ꯑꯗꯣ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯈꯤꯒꯦ ꯅꯍꯥꯛ ꯌꯨꯝ ꯑꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯨ ꯀꯅꯥꯒꯨꯝꯕꯅ ꯂꯥꯛꯇꯨꯅ ꯅꯪꯉꯣꯟꯗ ꯍꯧꯔꯨꯔꯕꯁꯨ ꯅꯍꯥꯛꯅ ꯃꯗꯨꯗ ꯁꯨꯡꯌꯥ ꯌꯥꯕ ꯌꯥꯗꯦꯀꯣ
asomna haramlaga ahallado yummarudagi thoki matamruda kunjona karino kanagumana aingonda horokdabasu maduda yaba yadi haribasibu karino karibu horokadoribano asomna wakhan khanduna ma phamduna dumak leirambadagi mahak phamung adu ta hipthari matamadu kunjona khomai nangu mathi pi na bagi tamakta nuroki ko masida yi hujik lakledo oza maibas na tambi khiba lewa mantra punamak hujik singling singli lam singsin na lewa mantra dana tana kalla kalla batimu lai mukiya kauthok to nang kinga thakta haithana bagi tamakta aina punamak thorang to loy ka tabani aina yum hek joba nang bu karma mawongda lakna bagi haibodo nang khang asomna kunjona khallingai thongado hangturai thong hangturokpa aduta kunjona kanano haiduna yengthorai mahana asomna yengthorakpada masak matau phajarabi ngorok ngaubi nupi ama mahaki manakta haira amati kari karino mahi khara puduna changakli matam aduta kunjona ibema nangdi karigidamak tai inakta laklibano ha adumna hanglubadu nupi aduna aise somki sana thangana pa thimbal lakjari bani o ai adumda sana thana por o haiduna haikhiba leiti natragana yum changlaga sana thangana ba yenba miro sombo adumna hairubada nupi aduna nokpet tawraga hoi mani haiduna khumi arduga haira singado apam sana thamli matamrada kunjona yamna nungai ibema yare chatlo haiduna hairi nupi aduna satpagi mahut kunjogi manakta phamduna matam kayam kuina leigadoribano mafam masda laklibase kaiduba laklibano haiduna hangi matamrada kunjona mahang mafam masda lakpake maram punamak nupi aduda hairi matam aduda nupi aduna tawliba mo aduda kunjo masada karino mai tawri nupi adugi misum langda mahakse thubugum itau tawri nupi aduna tawrokpa thabak khodimakta kunjana mai haibang ngamdana adumak matum inbugum tawri matam aduda kunjona karino aigi saasina tawlibasina nupi asina sumbadai na yaba hongadi aigi sunupi angang leidibani asumna khallaga kunjo phukhagatuna ibema nahak chatkhiba yaragani haira singase nahana aigi damakta prokliba singasi damaktadi yama thagachari adumna hairakpada nupi adona nokpet tawraga hoi phari adudi ai nihak leraga amuk laki ko hairamlaga nupi ado nokpet tawduna thokri matam aduda kunjona karino mafam masa tawribasibo aina leiribasi norokni haiba adudi hojikiduna kana norokki lai natragana norokki lairimbi aduga mahana aingonda taromliba aduna kari asomna kunjo wakhan khalala matungda mapanda thoktuna yenglogi haiduna parap laka matamdadi thongado khanghang hangdori matamruta kunjo bu takpai tambiriba oza aduna ibungo oza nangbu garai jakke haibirone mapana sum thoksira haiduna imunga sum leibasi hainadraduna nangona ina haram lebududi mapana thokpa yadi haidana pare ai su thabak ama chatlubani hojikpudi halakledana ai ga pura laisi wari watai sadana ai sigi haira singsiri kana piram libno ramo ojamaiba nupi ama laktuna pirambani nangbu charu bro chadi chaningrane oja chaningasu nang charonuko phare swada sum lejelasanu asum na hairaga ahal oiraba amaiba aduti phamung aduta phamthai matamruta kunjona ahal adu manak changchalaga oja ayo pham masida kuina leibasi yamna haineroduri ai yumda anjakhrage oja nahak na thirakliba nungpak matakta irujaba ahal haibududi nahak thiroidro oja ai thiraroi aina hauja hairiba mahi asina khomai bulaina maithiba piba ngamlagani ai yumda oina hanjarage nahana yumda hallage hairabanina khullasida leiriba khwaidagi wangba awangba thakta leiba miusing aduta ayaba lordaba yaroi natrabadi makhoina khangaknabadi nahakse matam chuppagi oina khwaidagi sathi mafam amada leigedoribani phare nangna chatlagi hairabanina miusing aduta hana ayaba lorukisi karino haribasibo khullasida changbu matamda kanagi so ayaba yauduna changkhibani aina thokibada karigidamakta ayaba lawgadoribano ibungo nangsi aina haribasi bhab tadabagum tawi aina nangonda so haikri mapam mase norok ni haidana changbu changkhraba
थोꯛꯄ हाइबसि अवाबकी मसकनी फरे फरे नहांगा चलगे हाइरबनि मखोइदा हाना हाइनरुसी मतम मदुता मखोइना हाइरकपा थबकसिंदुगी मतुंगिना नहांगा तोरमलगा चखिबा यागनिको अदुमना हाइरकपदुता कुंजोसु होय हाइदुनि यारादुना कुंजो अमति अहल मखोइ अनि तो परप परप थोरकले कुंजो नफम मदुदगी थोलकपदा मफम मदो यामना कन्न नोंग तादुना लेरमी मतम अदुता कुंजोना नोंग सि तारिनि नोंग चोतनबा लेवा मंत्र दु सिजिनबा ताबनि असुमना खल्लगा लेवा मंत्र दो सुंदुना मसादा नानथरी अदुमा तौबदगिरि मसादा करिगुंबि अमता नोंग चोटखिरि अहल अदुसु अदुमा गाय मसादा नोंग अमता चोटखिरि लैरिबा नोंग मरक्ता चटलिबा मयामबदुसु मसादा करिगुंबि अमता नोंग चोटखिरि असुमना तौदुना कुंजो अमति अहल दो परप परप असुम लाकपना ख्वाइदगी वांगबा मथोन मथोन साबा येंबदा अंगप फंगना सावख्रबा युम अमदा मखोयनदो लाकली सावरबा युमजाव अदु उबदा कुंजोदी इपा पाखतना उस ओथोकनसु सावना साख्रेदा युम मसिदा काफमगिदमक थमिबा थाक थाक सिंगसिना कयादा सांगना सांगना वांगना थमलिबा मतौ असुमना कुंजोना खलिंgai अहल अदुना ai ibungo osa la la kakalu kakalu asumna hairaga makoyani wanglaba chawkhaba yum aduta asumna sum kakhalakpana hojikti yum aduki paklaba mangol ado yorokle mangol aduta kachin kachin amati mafam khudi makta miyui kaya amasu leiri miyui sing ado chawraba phiron sing setli aduga makokta angangpa tupi amamumsu upi aduga masak sing do pakna udi miyoi sing ado hek yengkhibada makhoigi makok sing ayamna udi haibadi narum anida phantokpa makokta kupthaba tupina loidama khanthabanina kunjona miyoi sing do pakna uba phangdi makhoigi machimban sing natragana khadangna chingba natuna chingba khara khara ubagi wani mamai pumbadi udi matam aduta kunjona maga chaminariba oja aduta oja मफम स्वाद लैरिबा मयाम मसिना चारो चारोबा प्रिट फिरोन सिंग सेट चारिबा मति मखोइगी मचु सिंग असिना अंगांग बोय हलिबा अदुगा मखोइगी ममाइ खजितम खारगा तुपिना ममाइ कुमपुम्बा कुपथरि सिबु करिगी वरिबनो जा मखोइ सिंग असिनी ख्वाइदगी हाइथोइ सिंग थोइरबा ख्वाइदगी मतिक चारबा अदुगुमलबा माइ हैरबा अमाइबा गाक्तनी मखोइदगा तमजरबदी नंगदी बुंगो ख्वाइदगी हेना साथीबा अमाइबा म ओइगदौरिबनी अदुमना हारकपद कुंजोना ओजा अदु वरबदी आई मखोइदा ओजा बोरिनदुना बोरिजदुना आई तमजबा यागद्रा ओजा मखोइना हाइरिबा सिगा आइना हाइरिबा सिगा सब मानैने होय मखोइना खरा हेनखिबगी वानी अदुबो होय मखोइदा तमजबसु कैसु काइदे फरे मफम मसिदा चंगलुखिसी अदुगा नहाना युमदा हानिंगनि हाइबदो अदुगी मरमदा वारी सारुखिसी अदुमना हाइरकपदुदा कुंजोना महा युमदा हंद्रिङैदा लुरलुरबा माही कयादो अमुक मखा ताना तमखिसिरा हादुना वाखन खल्ली मतमदुदा कुंजोना महाका चमिनरिबा ओजा अमाइबा अदुदा आई मपुंग फाना माही सिंग सेट तमलो मतुंगदा युमदा वना चलगी हल्लसी हाइरकली वफम मदु ताबदा हल्लदुना खरा मथा साना अमा मुहाई इबुंगो नंगसिदी अदुमना हाइदरी गै इखंग खंगौदना तुपी अंगांगबा हाइबदी अंगांगा फिजोन सेटपा तुपीनि ममाइ कुपथबा मियोय एमा चंगसिलकलगा मफम मसिदा करिगिदम लाकपनो हाइदुना हंगई मतमरुदा अहल्लदुना अखोई अथौबो बोंगुक्ता उनजगी हाइदुना लाकचरिबनी ओ यानी चंगु अदुमना हाइरकपदगी चंगदबा याद्रदुना कुंजो अमदी महाकी ओजा अमाइबा अदुगा पुन्ना चंगकली मतम मदुदा अहल अमाइबा अदुना नहाना मफम मसिदा चंगद्रिङैदा हाइरकपा ओरमलबदी हाइनखिबा याबनी अदुबु नहाना चंगसिलुरिबा सिदि फनयाम सांना चंगसिलुर मतुंगदा हाइरकपा ओइबना चंगदबा याररोय अदुगा अइखोइना लाक्लिबा सिगि मरमसु हाइदबा याररोय अदुना मरम चिंगुदा नहाना अमत्ता पुनिंगदा चिंगदबा अमत्ता लेतना हाइगदबनिको असुमना वारि साना सादुना असुम चंगसिललकपदा मफम खुदिमक्ता ngसाइना उबदुना फी अंगांगपा फी सेटपा कांगुनी अदुगा हौजिक उरिबसिना अमुबा फी सेटपा कांगु मयाम अमा लैरिबतो कुंजोनो उरी मदु उबदा महाकी ओजा अमाइबदुता ngसाइना अंगांगबु इ हौजिकना अमुबा उरिबसिना करिगिनो हाइदुना हंगी मतम मदुता अमाइबा अखल्लदुना मखोइ सिंगसिदी लाइगा पांखक ओइरेबा कांगुनी
ꯃꯈꯣꯏꯅ ꯉꯝꯗꯕ ꯊꯕꯛ ꯑꯃꯠꯇ ꯂꯩꯇꯦ ꯃꯈꯣꯏꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯤꯇ꯭ꯔꯪ ꯍꯩꯔꯕ ꯀꯥꯡꯕꯨꯅꯤ ꯃꯈꯣꯏꯅ ꯅꯪ ꯑꯩꯕꯨꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯉꯥꯎꯍꯟꯕꯁꯨ ꯉꯝꯃꯤ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯑꯣꯅꯤꯡꯕ ꯁꯥ ꯑꯣꯜꯍꯟꯕꯁꯨ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯑꯗꯨꯅ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯨꯟꯖꯣꯗꯤ ꯃꯍꯩ ꯃꯁꯤꯡ ꯑꯗꯣ ꯃꯄꯨꯡ ꯐꯥꯅ ꯇꯝꯂꯕ ꯃꯇꯨꯡꯗ ꯆꯠꯂꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯇꯨ ꯑꯥꯗ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯎꯅꯕ ꯂꯥꯛꯂꯤꯕꯁꯤ ꯆꯥꯎꯔꯕ ꯁꯤꯡꯍꯥꯁꯟ ꯑꯁꯤꯗ ꯐꯝꯂꯒ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯆꯪꯁꯤꯜꯂꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯑꯍꯜ ꯑꯗꯨꯅ ꯈꯨꯔꯨꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯁꯨ ꯈꯨꯔꯨꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯕ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄꯕꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯏꯕꯨꯡꯉꯣꯁꯤ ꯉꯔꯥꯡ ꯅꯍꯥꯟ ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯆꯕꯅꯤ ꯃꯍꯥꯛ ꯍꯜꯂꯒꯦ ꯍꯥꯏꯔꯤ ꯀꯝꯗꯧꯕ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗꯨꯗ ꯍꯧꯖꯤꯛ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯗꯣ ꯍꯧꯒꯠꯂꯛꯂꯒ ꯀꯨꯟꯖꯣꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯗꯨꯒ ꯃꯍꯥꯛꯀꯤ ꯁꯌꯦꯡꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯤꯑꯣꯏ ꯑꯗꯨꯗ ꯌꯦꯡꯂꯨꯔꯤ ꯃꯤꯑꯣꯏ ꯑꯗꯣ ꯌꯥꯝꯅ ꯃꯑꯣꯡ ꯆꯞ ꯃꯔꯤꯟ ꯇꯥꯗꯕ ꯃꯃꯤꯠ ꯃꯅꯥ ꯏꯂꯥꯎ ꯂꯥꯎꯕ ꯑꯃꯗꯤ ꯁꯔꯨ ꯁꯔꯥꯡꯒꯨꯝꯅ ꯇꯧꯔꯤ ꯃꯗꯨ ꯎꯕꯗ ꯀꯨꯟꯖꯣꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯑꯣꯖꯥ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯏꯕꯨꯡꯉꯣ ꯋꯥ ꯉꯥꯡꯒꯅꯨ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯌꯨꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯇꯨꯃꯤꯟ ꯂꯩꯔꯤꯉꯩ ꯍꯧꯖꯤꯛ ꯀꯨꯟꯖꯣꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯗꯨꯅ ꯅꯪꯕꯨ ꯑꯩꯅ ꯉꯥꯛ ꯁꯦꯜꯂꯤꯕ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯤꯕ ꯂꯩꯄꯥꯛ ꯑꯁꯤꯗꯒꯤ ꯆꯠꯂꯒꯦ ꯍꯥꯏꯕ꯭ꯔꯣ ꯍꯣꯏ ꯑꯗꯨꯝꯅ ꯍꯥꯏꯖꯕ ꯇꯥꯔꯤ ꯅꯪꯒꯤ ꯀꯔꯤ ꯋꯥꯠꯇꯨꯅ ꯍꯟꯒꯗꯧꯔꯤꯕꯅꯣ ꯆꯥꯕ ꯊꯛꯄꯗ ꯅꯤꯡ ꯊꯨꯡꯗꯕ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤ ꯀꯔꯤ ꯄꯥꯝꯖꯕ ꯋꯥꯠꯇꯨꯅ ꯍꯟꯅꯤꯡꯂꯤꯕꯅꯣꯅꯦ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯀꯨꯟꯖꯣꯅ ꯃꯍꯥꯛ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯅꯤꯡꯁꯤꯡꯂꯦ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯗꯤ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ ꯑꯇꯣꯞꯄ ꯃꯐꯝ ꯑꯃ ꯊꯤꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯀꯨꯟꯖꯣꯅ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯅꯉꯣꯟꯗ ꯑꯩꯈꯣꯏꯅ ꯊꯕꯛ ꯈꯔ ꯁꯤꯟꯅꯒꯅꯤ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯅꯍꯥꯛꯅ ꯉꯝꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕꯗ ꯑꯩꯈꯣꯏꯅ ꯑꯌꯦꯠꯄ ꯑꯃꯠꯇ ꯄꯤꯔꯣꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯊꯕꯛꯁꯤꯡ ꯑꯁꯦ ꯉꯝꯗꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯈꯨꯜ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯗꯕꯅꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯨꯟꯖꯣꯅ ꯀꯔꯝꯕ ꯊꯕꯛꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯁꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯍꯧꯖꯤꯛ ꯀꯨꯟꯖꯣꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯗꯣ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯐꯝꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯀꯥꯈꯠꯇꯨꯅ ꯐꯝꯈ꯭ꯔꯤ ꯑꯗꯨꯒ ꯀꯨꯟꯖꯣꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯋꯥꯐꯝ ꯈꯔ ꯍꯥꯏꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯔꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯨꯟꯖꯣ ꯑꯃꯗꯤ ꯑꯍꯜ ꯑꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯤꯉꯩ ꯍꯧꯖꯤꯛ ꯁꯤꯡꯍꯥꯁꯟꯗ ꯐꯝꯂꯤꯕ ꯑꯗꯨꯅ ꯇꯥꯎ ꯅꯍꯥꯛꯅ ꯈꯨꯜ ꯑꯁꯤꯗꯒꯤ ꯆꯠꯈꯤꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯅꯉꯣꯟꯗ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯂꯨꯞꯍꯟꯒꯅꯤ ꯍꯥꯏꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯅꯍꯥꯛꯅ ꯅꯣꯡꯃ ꯆꯨꯞꯅ ꯂꯨꯞꯂꯕ ꯃꯇꯨꯡꯗ ꯅꯍꯥꯛꯅ ꯍꯤꯡꯗꯨꯅ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛꯅ ꯈꯨꯜ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕ ꯃꯇꯝꯗ ꯀꯔꯤ ꯑꯃꯠꯇ ꯑꯌꯦꯠꯄ ꯄꯤꯔꯣই ꯑꯗꯨꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯈꯨꯜ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯕꯗ ꯃꯇꯤꯛ ꯆꯥꯗꯕ ꯃꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯍꯥꯏꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯤꯖꯕ ꯇꯥꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯨꯟꯖꯣꯅ ꯀꯔꯤ ꯑꯩꯒꯤ ꯃꯪꯗ ꯇꯧꯈꯤꯕꯗꯨꯒ ꯃꯥꯟꯅꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯤ ꯑꯗꯨꯝꯅ ꯈꯜꯂꯤꯉꯩ ꯅꯤꯄꯥ ꯑꯗꯨꯅ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯍꯥꯛ ꯌꯥꯔꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯀꯨꯟꯖꯣꯅ ꯑꯩ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯑꯃꯨꯛꯇꯪ ꯌꯦꯡꯖꯕ ꯌꯥꯒꯗ꯭ꯔꯥ ꯌꯥꯒꯅꯤ ꯅꯍꯥꯛꯅ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯎꯔꯕ ꯃꯇꯨꯡꯗ ꯅꯍꯥꯛꯀꯤ ꯀꯔꯤ ꯋꯥꯈꯜ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛ ꯇꯝꯂꯨꯔꯒꯗꯕꯅꯤ ꯆꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯀꯨꯟꯖꯣ ꯑꯃꯗꯤ ꯑꯍꯜ ꯃꯈꯣꯏ ꯑꯅꯤꯗꯣ ꯊꯣꯛꯃꯤꯟꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯑꯣꯖꯥ ꯀꯔꯝꯕ ꯄꯨꯈ꯭ꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯑꯩꯒꯤ ꯃꯪꯗ꯭ꯔ ꯀꯩꯅꯣꯝꯃ ꯎꯈꯤꯕ ꯑꯃꯗꯤ ꯂꯩꯈ꯭ꯔꯦ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯣ ꯀꯩꯅꯣꯝꯃ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯏꯁꯤꯡꯁꯤ ꯃꯨꯁꯤꯟ ꯃꯨꯕ꯭ꯔꯥ ꯃꯨꯁꯤꯟ ꯃꯨꯏ ꯃꯗꯨꯗꯩꯗꯨꯗ ꯂꯥꯡꯉꯝ ꯐꯪꯉꯝꯗ꯭ꯔꯕ ꯇꯤꯟ ꯀꯥꯡ ꯃꯌꯥꯝ ꯑꯃ ꯂꯩꯕ꯭ꯔꯥ ꯂꯩ ꯀꯩꯗꯧꯔꯕꯗꯣ ꯍꯥꯏꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯇꯣꯔꯕꯥꯟꯁꯤ ꯐꯨꯠ 5-10 ꯍꯦꯟꯅ ꯋꯥꯡꯈꯠꯄ꯭ꯔꯥ ꯅꯪꯗꯤ ꯌꯥꯝꯅ ꯈꯪꯅ ꯍꯥꯏꯔꯛꯏꯅ ꯑꯣꯖꯥ ꯃꯁꯤ ꯑꯩ ꯃꯪꯗ ꯎꯖꯈ꯭ꯔꯦ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯆꯣꯡꯊꯕ ꯃꯇꯝꯗ ꯑꯩ ꯑꯁꯦ ꯃꯤꯀꯞ ꯊꯣꯛꯂꯛꯈꯤꯕꯅꯤ ꯅꯪꯒꯤ ꯃꯪꯗ ꯎꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯃꯛꯅꯤ ꯅꯪꯅ ꯆꯣꯡꯊꯒꯗꯧꯔꯤꯕꯁꯤ ꯅꯪꯒꯨꯝꯅ ꯃꯤꯑꯣꯏꯕ ꯀꯌꯥ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯅꯤꯡꯃꯟꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯣꯡꯊꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯉꯁꯤ ꯐꯥꯎꯕ ꯁꯨꯡꯍꯤꯡ ꯍꯤꯡꯗꯦ ꯃꯈꯣꯏꯕꯨ ꯁꯦꯠꯇꯨꯅ ꯆꯥꯈꯤꯕꯒꯤ ꯏꯈꯦꯡꯁꯤꯡ ꯑꯗꯨꯅꯅꯤ ꯄꯨꯈ꯭ꯔꯤ ꯑꯗꯣ ꯑꯃꯨꯕ ꯏꯁꯤꯡꯒꯨꯝꯅ ꯎꯔꯤꯕꯗꯣ ꯃꯈꯣꯏꯒꯤ ꯏꯈꯦꯡꯅꯤ ꯃꯐꯝ ꯑꯗꯨꯗ ꯁꯤꯈ꯭ꯔꯤꯕ ꯃꯤꯒꯤ ꯃꯁꯤꯡꯁꯤ ꯂꯥꯛꯉꯝꯗ꯭ꯔꯕꯅꯤ ꯑꯗꯣ
ꯅꯪꯕꯨ ꯂꯥꯏꯕꯛ ꯌꯦꯡꯕ ꯉꯝꯒꯗ꯭ꯔꯣ? ꯑꯁ ꯑꯣꯖꯥ, ꯑꯩ ꯁꯣꯏꯗꯅ ꯂꯥꯏꯕꯛ ꯌꯦꯡꯖꯒꯅꯤ. ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯂꯩꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ. ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ. ꯍꯣ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯥꯛꯑꯣꯁꯦ, ꯁꯣꯝꯗ ꯂꯥꯛꯑꯣ. ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯀꯨꯟꯖꯣꯕꯨ ꯃꯐꯝ ꯑꯃꯔꯣꯝꯗ ꯄꯨꯈ꯭ꯔꯦ. ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯣ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯀꯨꯟꯖꯣꯅ ꯄꯣꯛꯉꯩꯗꯒꯤ ꯎꯗ꯭ꯔꯤꯕ ꯑꯉꯛꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯎꯔꯤ. ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯋꯥꯡ ꯆꯥꯎꯔꯕ ꯑꯃꯗꯤ ꯀꯥ ꯍꯦꯟꯅ ꯄꯤꯛꯄ ꯃꯤꯑꯣꯏꯁꯤꯡꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯎꯔꯤ. ꯃꯗꯨ ꯎꯕꯗ ꯀꯨꯟꯖꯣꯅ ꯈꯪꯂꯦ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯦ ꯏꯆꯝ ꯆꯝꯕ ꯂꯝ ꯑꯃ ꯅꯠꯇ꯭ꯔꯤ, ꯍꯤꯡꯁꯥ ꯌꯩꯇꯝꯕꯒꯤ ꯀꯣꯅꯨꯡꯅ ꯄꯥꯟꯕ ꯑꯗꯨꯒꯨꯝꯂꯕ ꯂꯝ ꯑꯃꯅꯤ ꯍꯥꯏꯕꯁꯤ. ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯂꯥꯛꯄꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯀꯨꯟꯖꯣꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯤ. ꯃꯁꯤꯗꯒꯤꯗꯤ ꯀꯨꯟꯖꯣꯗꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟ ꯖꯔꯛꯂꯤ. ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯨꯟꯖꯣ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯤ. ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ, "ꯏꯕꯨꯡꯉꯣ ꯀꯨꯟꯖꯣ, ꯅꯍꯥꯛꯄꯨ ꯀꯔꯤ ꯈꯜꯂꯤꯕꯅꯣꯅꯦ?" "ꯑꯣꯖꯥ, ꯄꯨꯈ꯭ꯔꯤ ꯑꯁꯤꯗꯕꯨ ꯄꯇꯧ ꯀꯔꯝꯅ ꯁꯥ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯃꯁꯤꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯔꯤꯕꯁꯤꯗꯤ." "ꯃꯈꯣꯏꯁꯤꯡ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯗꯧꯕ ꯅꯠꯇꯕꯅꯤ나 ꯁꯥꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯁꯣꯛꯇꯦ. ꯍꯧꯖꯤꯛꯁꯨ ꯅꯍꯥꯛꯅ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯂꯨꯞꯄ ꯃꯇꯝꯗ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯣꯏ. ꯑꯗꯨꯒ ꯅꯍꯥꯛꯅ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯔꯕꯗꯤ ꯃꯤꯌꯥꯝ ꯑꯃ ꯂꯥꯛꯇꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯝꯅ ꯁꯣꯜꯂ ꯃꯇꯨꯡꯗ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯅꯍꯥꯛꯁꯦ ꯏꯟꯊꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯌꯥꯝꯗꯤ ꯆꯠꯅꯈ꯭ꯔꯅꯤ. ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯅꯍꯥꯛ ꯑꯁꯦ ꯁꯤꯗꯨꯅ ꯇꯥꯎꯈꯠꯂꯝꯂꯕꯗꯤ ꯅꯪ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯁꯤꯔꯦ ꯍꯥꯏꯕꯁꯤ ꯈꯪꯒꯗꯧꯔꯤꯕꯅꯤ." "ꯐꯔꯦ. ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯈꯪꯂꯕꯅꯤꯅ ꯆꯠꯈꯤꯅꯕ ꯇꯧꯔꯁꯤꯅꯦ." "ꯑꯣꯖꯥ, ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯈꯣ. ꯑꯩ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯑꯃꯨꯛꯇꯪ ꯂꯨꯞꯆꯒꯦ." "ꯌꯥꯏ, ꯀꯩꯁꯨ ꯀꯥꯏꯗꯦ." "ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯗꯤ ꯃꯑꯣꯡ ꯑꯃ ꯇꯧꯏꯅ. ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯅ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯌꯦꯡꯍꯟꯕ ꯃꯇꯝꯗ ꯍꯣꯏ ꯍꯥꯏꯔꯒ ꯍꯟꯈꯤꯕ ꯉꯥꯛꯇꯅꯤ. ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯑꯃꯨꯛꯇꯪ ꯂꯨꯞꯀꯦ ꯍꯥꯏꯔꯤ. ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡꯕ ꯑꯃ ꯃꯥꯜꯂꯤ. ꯃꯁꯤꯃꯗꯤ ꯈꯨꯜ ꯑꯁꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕ ꯃꯥꯜꯂꯤ. ꯃꯃꯥꯡꯊꯛꯇ ꯑꯃꯥꯏꯕ ꯑꯃꯁꯨ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒ ꯃꯍꯥꯛ ꯂꯣꯛꯅꯨꯡ ꯑꯃꯗ ꯂꯣꯠꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯌꯥꯗꯕꯅ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯍꯧꯈꯤꯕꯅꯤ. ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇꯅꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯇꯠꯇꯅ ꯂꯥꯛꯂꯤꯕꯁꯤ." "ꯂꯨꯞꯈ꯭ꯔꯦꯅꯦ ꯃꯁꯤ." ꯑꯁꯨꯝꯅ ꯑꯍꯜ ꯑꯣꯏꯔꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯨꯟꯖꯣꯅ ꯂꯨꯞꯈꯤꯕꯗꯨꯗ ꯌꯦꯡꯂꯤ. ꯁꯣꯝꯗꯅ ꯀꯝꯖꯧꯔꯤ ꯀꯨꯟꯖꯣ ꯆꯨꯞ ꯂꯨꯞꯊꯔꯛꯂꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯈꯥ ꯐꯥꯎꯕ ꯂꯨꯞꯊꯔꯛꯂꯒ ꯃꯅꯨꯡꯗ ꯀꯔꯤ ꯇꯥꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ. ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯤꯑꯣꯏꯕꯒꯤ ꯁꯔꯨ ꯁꯔꯥꯡ ꯑꯃꯗꯤ ꯃꯀꯣꯛꯅꯆꯤꯡꯕ ꯀꯌꯥ ꯑꯃꯁꯨ ꯊꯦꯡꯅꯔꯤ. ꯃꯗꯨꯗ ꯅꯠꯇꯅ ꯃꯍꯥꯛꯅ ꯃꯈꯨꯠ ꯑꯗꯣ ꯀꯣꯏꯍꯥꯏ ꯍꯥꯏꯕ ꯃꯇꯝꯗ ꯀꯤꯔꯕ ꯄꯣꯠꯂꯝ ꯀꯌꯥ ꯑꯃꯗ ꯊꯦꯡꯅꯔꯤ. ꯃꯗꯨꯗꯤ ꯁꯥꯡꯗ꯭ꯔꯣꯡ ꯁꯥꯡꯅ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯃꯥꯗꯨꯅ ꯑꯁꯨꯝ ꯆꯠꯄꯗ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯏꯁꯥꯡ ꯁꯥꯡꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯤ. ꯃꯗꯣ ꯃꯣꯟꯁꯨ ꯂꯥꯎꯏ. ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯅ ꯃꯁꯤ ꯃꯥꯟꯕ ꯑꯃꯗꯁꯨ ꯃꯈꯨꯠꯅ ꯊꯦꯡꯅꯔꯤ. ꯃꯁꯤꯗꯒꯤꯗꯤ ꯀꯨꯟꯖꯣꯗꯣ ꯀꯤꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯐꯥꯎꯒꯠꯂꯛꯂꯤ. ꯑꯗꯨꯗꯨꯒ, "ꯑꯣꯖꯥ, ꯑꯩ ꯀꯥꯈꯠꯆꯔꯛꯂꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯏꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯃꯈꯨꯠꯅ ꯁꯣꯛꯀꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯏꯁꯤꯡ ꯑꯗꯨꯅ ꯃꯈꯨꯠꯂꯣꯝꯗꯒꯤ, ꯍꯥꯏꯕꯗꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯃꯥꯏꯗꯒꯤ ꯍꯦꯛ ꯊꯥꯡꯀꯠꯂꯛꯄꯒ ꯏꯂꯪ ꯂꯪꯕ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯏꯁꯤꯡ ꯑꯃ ꯑꯣꯜꯂꯔꯤ. ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯍꯦꯛ ꯇꯤꯟꯈꯤꯕꯒꯅ ꯉꯪꯁꯪ ꯉꯥꯡꯂꯤ. ꯃꯇꯝꯗꯨꯗ ꯀꯨꯟꯖꯣꯅ ꯈꯪꯂꯤ ꯃꯁꯤꯗꯤ ꯃꯤꯇ꯭ꯔꯪꯒꯤ ꯃꯌꯥꯒꯤ ꯄꯨꯈ꯭ꯔꯤꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯂꯤ. ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯅꯣꯡꯃꯩ ꯀꯥꯈꯠꯂꯛꯂꯒ, "ꯑꯣꯖꯥ, ꯌꯨꯝꯗ ꯍꯟꯅꯅꯕ ꯇꯧꯔꯁꯤ. ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯇꯝꯕꯤꯔꯣ." "ꯏꯕꯨꯡꯉꯣ, ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ? ꯍꯜꯂꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯣ?" "ꯑꯣꯖꯥ, ꯑꯩ ꯁꯣꯏꯗꯅ ꯍꯟꯖꯒꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯍꯜ ꯑꯗꯨꯗꯤ ꯄꯨꯡꯉꯛ-ꯉꯛꯏ. ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯃꯍꯥꯛꯅ ꯊꯦꯡꯅꯔꯛꯇ꯭ꯔꯤ. ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ, "ꯐꯔꯦ, ꯍꯜꯂꯁꯤ. ꯑꯗꯨ ꯅꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯄꯥꯝꯂꯤꯕꯁꯤꯕꯨ ꯀꯗꯥꯏ ꯐꯥꯎꯕ ꯄꯥꯝꯂꯤꯕꯒꯦ? ꯑꯩꯉꯣꯟꯗ ꯍꯩꯔꯤꯕ ꯃꯍꯩ ꯈꯨꯗꯤꯡꯃꯛ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯂꯣꯏꯅꯃꯛ ꯇꯝꯕꯤꯔꯒꯅꯤ." "ꯑꯣꯖꯥꯅ ꯍꯩꯔꯤꯕꯗꯨ ꯅꯠꯇꯕ ꯑꯉꯥꯡꯕ ꯐꯤ ꯏꯟꯕꯁꯤꯡ ꯑꯃꯗꯤ ꯑꯃꯨꯕ ꯐꯤ ꯏꯟꯕꯁꯤꯡ ꯑꯗꯨꯅ ꯍꯩꯔꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯉꯣꯟꯗ ꯇꯝꯕꯤꯌꯨ." "ꯑꯃꯨꯕ ꯐꯤ ꯏꯟꯕꯁꯤꯡ ꯑꯗꯨꯅ ꯍꯩꯔꯤꯕꯗꯨꯗꯤ ꯃꯈꯣꯏꯗꯤ ꯂꯥꯏꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ. ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯃꯥꯡꯊꯣꯛ ꯃꯥꯡꯁꯤꯟ ꯉꯝꯕꯗ ꯅꯠꯇꯅ ꯊꯛ-ꯈꯥ, ꯂꯥꯏꯔꯝ ꯑꯃꯗꯤ ꯃꯤꯔꯝ ꯂꯣꯏꯅꯃꯛ ꯌꯧꯕ ꯉꯝꯂꯤꯕ ꯉꯥꯛꯇꯅꯤ. ꯃꯈꯣꯏꯗꯤ ꯂꯥꯏꯒꯨꯝꯕꯅꯤ. ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯗꯨ ꯄꯥꯝꯂꯤꯕꯗꯤ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯗꯨꯒꯨꯝꯂꯕ ꯃꯍꯩ ꯑꯗꯨꯗꯤ ꯅꯈꯣꯏꯗ ꯇꯝꯕꯤꯌꯨ ꯍꯥꯏꯕ ꯌꯥꯔꯛꯂꯣꯏ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯗꯨ ꯇꯝꯒꯦ ꯍꯥꯏꯔꯕꯗꯤ ꯂꯨꯔꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯔꯛꯀꯗꯧꯔꯤꯕꯅꯤ. ꯀꯝꯗꯧꯕ? "ꯑꯣꯖꯥ, ꯄꯥꯡꯊꯣꯛꯅꯕ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯄꯥꯡꯊꯣꯛꯄꯤꯔꯣ." "ꯏꯕꯨꯡꯉꯣ,
ꯅꯪꯅ ꯚꯥꯞ ꯇꯥꯗꯕ ꯑꯃ ꯂꯩꯔꯦ ꯅꯍꯥꯛꯅ ꯎꯔꯤꯕ ꯑꯃꯨꯕ ꯐꯤ ꯏꯟꯕꯁꯤꯡ ꯑꯗꯨꯗꯤ ꯑꯍꯤꯡꯕ ꯑꯃꯠꯇ ꯅꯠꯇꯦ ꯑꯁꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜꯅꯤ ꯅꯪꯁꯨ ꯃꯗꯨꯒꯤ ꯃꯍꯩꯗꯣ ꯍꯩꯒꯦ ꯍꯥꯏꯔꯕꯗꯤ ꯅꯪꯁꯨ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃ ꯑꯣꯟꯕ ꯇꯥꯕꯅꯤꯅꯦ ꯑꯣꯖꯥ ꯑꯗꯨ ꯑꯣꯏꯔꯒꯅ ꯇꯣꯛꯂꯁꯤ ꯐꯤꯉꯥꯛ ꯏꯟꯕ ꯑꯃꯗꯤ ꯑꯣꯖꯥꯅ ꯍꯩꯕꯤꯔꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯣꯏꯅ ꯍꯩꯖꯔꯒꯦ ꯇꯣ ꯀꯥ ꯑꯃ ꯍꯦꯟꯅꯁꯨ ꯍꯩꯅꯤꯡꯂꯨꯅꯨꯗ ꯐꯔꯦ ꯐꯤꯉꯥꯛ ꯏꯟꯕꯁꯤꯡ ꯑꯗꯨꯅ ꯍꯩꯔꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯍꯩꯅꯅꯕ ꯇꯝꯂꯒꯦ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯑꯍꯜ ꯑꯗꯨꯅ ꯀꯨꯟꯖꯣꯕꯨ ꯍꯥꯟꯅꯒꯤ ꯑꯁꯪꯕ ꯅꯥꯄꯤꯅ ꯄꯤꯛ ꯊꯟꯅ ꯍꯧꯕ ꯑꯃꯗꯤ ꯐꯖꯕ ꯎ ꯀꯌꯥꯅ ꯍꯧꯔꯤꯕ ꯑꯗꯣꯝꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯝꯕꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯐꯖꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯃꯥꯏꯕ ꯑꯃ ꯍꯥꯏꯕꯗꯣ ꯀꯨꯟꯖꯣ ꯑꯣꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯕꯗ ꯀꯨꯟꯖꯣꯅ ꯑꯣꯖꯥ ꯑꯩꯉꯣꯟꯗ ꯃꯤꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯧꯗꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯔꯛꯄꯗ ꯑꯩꯉꯣꯟꯗ ꯆꯪꯕ ꯉꯝꯗꯅꯕ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯀꯥꯟꯅꯅꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯃꯗꯤ ꯇꯝꯕꯤꯌꯨ ꯑꯣꯖꯥ ꯃꯗꯨ ꯑꯩꯅ ꯇꯝꯕꯤꯈꯤꯗ꯭ꯔꯕ ꯃꯥꯜꯂꯦ ꯅꯪꯅ ꯍꯥꯏꯔꯝꯗ꯭ꯔꯕꯗꯤ ꯀꯥꯎꯕꯨ ꯀꯥꯎꯒꯅꯤ ꯐꯔꯦ ꯑꯩꯅ ꯅꯉꯣꯟꯗ ꯃꯤꯅ ꯃꯤꯇ꯭ꯔꯪ ꯇꯧꯔꯛꯂꯕꯁꯨ ꯆꯪꯗꯅꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯨ ꯇꯝꯕꯤꯔꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯣ ꯇꯝꯕꯤꯈꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯣ ꯍꯩꯖꯕꯗ ꯀꯨꯟꯖꯣ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯊꯃꯣꯏꯗꯁꯨ ꯆꯔꯥꯡꯅꯕ ꯑꯃꯗꯤ ꯄꯣꯛꯈꯤ ꯑꯩꯅ ꯈꯜꯂꯨꯔꯤꯕꯁꯤ ꯑꯣꯟꯅꯕ ꯊꯣꯛꯂꯕꯗꯤ ꯑꯩ ꯑꯁꯦ ꯁꯣꯏꯗꯅ ꯁꯤꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯀꯨꯟꯖꯣ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯛꯂꯤꯕꯁꯤ ꯍꯞꯇꯥ ꯑꯃ ꯐꯥꯖꯤꯜꯂꯛꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯉꯍꯥꯟ ꯃꯈꯩ ꯇꯧꯗꯕ ꯃꯑꯣꯡꯗ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯀꯨꯝꯍꯩ ꯐꯤꯌꯣꯡ ꯑꯃ ꯄꯥꯡꯊꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯃꯍꯥꯛꯀꯤ ꯑꯍꯜ ꯑꯗꯨꯗ ꯏꯄꯨ ꯑꯃꯥꯏꯕ ꯃꯐꯝ ꯑꯁꯤꯗ ꯉꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯑꯆꯧꯕ ꯀꯨꯝꯍꯩ ꯑꯃ ꯄꯥꯡꯊꯣꯛꯄꯒꯨꯝ ꯇꯧꯔꯤ ꯃꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯍꯞꯇꯥ ꯑꯃ ꯐꯥꯔꯤ ꯑꯗꯨꯅ ꯅꯪꯒꯤꯗꯃꯛꯇ ꯍꯞꯇꯥ ꯑꯃ ꯐꯥꯕꯒꯤ ꯑꯆꯧꯕ ꯀꯨꯝꯍꯩ ꯑꯁꯤ ꯄꯥꯡꯊꯣꯛꯂꯤꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯡꯕꯗꯒꯤ ꯋꯥꯡꯂꯕ ꯑꯋꯥꯡꯕ ꯊꯥꯛꯇ ꯂꯩꯕ ꯑꯃꯥꯏꯕ ꯀꯌꯥ ꯑꯃꯁꯨ ꯃꯐꯝ ꯑꯁꯤꯗ ꯇꯤꯜꯂꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯉꯛꯂꯕ ꯊꯕꯛ ꯊꯧꯗꯣꯡ ꯀꯌా ꯑꯃ ꯎꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯅꯍꯥꯛꯁꯨ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯇꯧꯔꯛꯄ ꯊꯕꯛ ꯑꯗꯨꯗ ꯅꯍꯥꯛꯁꯨ ꯉꯥꯎꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯪꯅ ꯌꯨꯝꯗ ꯍꯟꯒꯦ ꯈꯜꯂꯤꯕꯗꯨ ꯍꯟꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ ꯌꯥꯔꯤꯕ ꯃꯈꯩ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯇꯅꯕ ꯍꯣꯠꯅꯒꯗꯕꯅꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯨꯟꯖꯣꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯅ ꯄꯨꯛꯅꯤꯡ ꯐꯥꯊꯅ ꯂꯩꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝ ꯊꯣꯛꯂꯛꯇꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯀꯨꯝꯍꯩ ꯐꯤꯌꯣꯡ ꯀꯌꯥ ꯇꯧꯗ ꯅꯠꯇꯅ ꯐꯖꯔꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯗꯨ ꯄꯥꯡꯊꯣꯛꯂꯤ ꯃꯆꯨꯒꯤ ꯃꯩꯉꯥꯟꯁꯤꯡꯁꯨ ꯉꯥꯜꯂꯔꯤ ꯀꯨꯟꯖꯣꯗꯤ ꯃꯩꯉꯥꯜ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯇꯤ ꯍꯦꯟꯅ ꯉꯛꯂꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯎꯔꯤꯕꯁꯤ ꯃꯩꯅꯝ ꯃꯩꯕꯨꯜ ꯑꯃꯠꯇ ꯅꯠꯇꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯀꯨꯟꯖꯣꯗ ꯂꯩꯔꯤꯉꯩ ꯃꯥꯂꯦꯝ ꯄꯨꯝꯕ ꯄꯨꯡꯉꯥꯟ ꯉꯥꯜꯂꯛꯄꯒꯨꯝ ꯃꯐꯝ ꯑꯗꯣ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯉꯥꯜꯂꯔꯤ ꯑꯗꯨꯗꯨꯒ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯡꯉꯝꯕ ꯆꯣꯡꯂꯝꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯈꯨꯗꯨ ꯀꯨꯟꯗꯨꯅ ꯄꯥꯛꯊꯅꯈꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯁꯨ ꯄꯥꯛꯊꯔꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯍꯜ ꯑꯗꯨꯗ ꯑꯣꯖꯥ ꯃꯥꯏꯕ ꯀꯔꯤꯒꯤꯅꯣ ꯃꯌꯥꯝꯅ ꯈꯨꯗꯨ ꯀꯨꯟꯗꯨꯅ ꯄꯥꯛꯊꯅꯔꯤꯕꯁꯤꯕꯣ ꯏꯕꯨꯡꯉꯣ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕ ꯋꯥꯡꯕꯗꯒꯤ ꯋꯥꯡꯂꯕ ꯑꯋꯥꯡꯕ ꯊꯥꯛꯇ ꯂꯩꯕ ꯈꯣꯌꯨꯝ ꯂꯌꯥꯝꯁꯤꯡ ꯍꯥꯏꯕꯗꯨ ꯂꯥꯛꯄꯒꯤꯅꯤ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯅꯣꯡꯆꯨꯞꯂꯣꯝꯗꯒꯤ ꯑꯆꯧꯕ ꯌꯥꯝꯅ ꯐꯖꯔꯕ ꯀꯥꯊꯣꯛ ꯀꯥꯁꯤꯟ ꯌꯥꯕ ꯐꯖꯔꯕ ꯊꯥꯛ ꯑꯃ ꯊꯥꯗꯔꯛꯂꯤ ꯃꯗꯣ ꯉꯧꯔꯣꯛ ꯉꯧꯏ ꯑꯉꯧꯕ ꯃꯩꯈꯨꯁꯨ ꯕꯪ ꯀꯥꯔꯔꯤ ꯑꯗꯨꯗꯨꯒ ꯆꯥꯎꯔꯕ ꯃꯉꯥꯜ ꯑꯃ ꯐꯨꯗꯣꯔꯛꯂꯤ ꯃꯉꯥꯜ ꯑꯗꯨꯗꯒꯤ ꯑꯉꯧꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯃꯉꯥꯜ ꯅꯥꯏꯕ ꯈꯣꯌꯨꯝ ꯂꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕꯁꯨ ꯃꯥꯜꯂꯕ ꯐꯤ ꯖꯣꯟ ꯁꯦꯠꯄ ꯃꯤꯑꯣꯏ ꯀꯌꯥ ꯀꯨꯝꯊꯔꯛꯂꯤ ꯑꯁꯨꯝꯅ ꯀꯨꯝꯊꯔꯛꯂꯒ ꯃꯌꯥꯝꯁꯤꯡꯅ ꯁꯤꯜ ꯂꯥꯡꯗꯨꯅ ꯊꯝꯂꯤꯕ ꯐꯖꯔꯕ ꯁꯤꯡꯍꯥꯁꯟ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯐꯝꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯗꯤ ꯉꯛꯄꯗ ꯊꯦꯡꯂꯤ ꯈꯣꯌꯨꯝ ꯂꯌꯥꯝꯁꯤꯡ ꯑꯗꯨ ꯎꯖꯕꯗꯨꯗ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯔꯤꯕ ꯑꯃꯥꯏꯕꯗꯨꯗ ꯂꯥꯛꯂꯤꯕꯁꯤ ꯀꯔꯝꯕ ꯂꯥꯏ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯃꯁꯤꯗꯤ ꯑꯩ ꯐꯥꯎꯕ ꯈꯪꯗꯦ ꯃꯌꯥꯝꯅ ꯂꯥꯏꯀꯣꯛ ꯍꯥꯏꯔꯒ ꯈꯪꯅꯩ ꯍꯥꯏꯗꯨꯅ ꯀꯨꯟꯖꯣꯗ ꯇꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯂꯥꯏꯀꯣꯛ ꯍꯥꯏꯕ ꯑꯁꯨꯝꯅ ꯃꯊꯃꯣꯏꯗ ꯄꯨꯛꯅꯤꯡ ꯑꯗꯨꯗ ꯆꯤꯡꯐꯥ ꯄꯨꯁꯤꯟꯖꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯐꯖꯔꯕ ꯖꯒꯣꯏ ꯀꯌꯥ ꯎꯠꯇꯨꯅ ꯂꯥꯏꯀꯣꯛ ꯑꯗꯨꯕు ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯄꯦꯟꯅꯅꯕ ꯐꯣꯡꯗꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯀꯣꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯨꯟꯖꯣꯕꯨ ꯄꯨꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯃꯁꯛ ꯇꯥꯛꯄꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯃꯌꯥꯝꯅ ꯀꯨꯟꯖꯣꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯅꯣꯂꯨꯛꯅ ꯃꯀꯣꯛ ꯅꯣꯟꯗꯨꯅ ꯆꯪꯉꯛꯂꯒ ꯂꯥꯏꯀꯣꯛꯅ ꯅꯪꯕꯨ ꯀꯧꯔꯔꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯔꯤꯕ ꯑꯃꯥꯏꯕ ꯑꯍꯜ ꯑꯗꯨꯗ ꯌꯦꯡꯉꯤ
ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯍꯜꯅ ꯆꯪꯉꯨ ꯏꯕꯨꯡꯉꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯀꯨꯟꯖꯣꯁꯨ ꯆꯪꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯀꯣꯛ ꯑꯗꯨꯅ ꯀꯨꯟꯖꯣꯗ ꯃꯍꯥꯛꯀꯤ ꯄꯥꯔꯤ ꯄꯨꯔꯤ ꯑꯃꯗꯤ ꯌꯦꯛ ꯁꯂꯥꯏ ꯄꯨꯝꯅꯃꯛ ꯍꯪꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯁꯩꯔꯥꯟ ꯇꯨꯔꯥꯟ ꯄꯪꯇꯥꯛꯀ ꯇꯥꯛꯁꯤꯟꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯃꯤꯡ ꯑꯃꯗꯤ ꯃꯁꯥꯒꯤ ꯃꯃꯤꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯌꯦꯛ ꯁꯂꯥꯏ ꯁꯩꯔꯥꯟ ꯇꯨꯔꯥꯟ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯀꯣꯛ ꯑꯗꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯀꯨꯟꯖꯣꯅ ꯃꯤꯅꯝꯗꯨꯅ ꯑꯩ ꯑꯁꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯦꯛ ꯂꯥꯛꯈꯤꯕꯗꯒꯤ ꯑꯩꯒꯤ ꯏꯃꯤꯡ ꯏꯊꯥ ꯑꯃꯗꯤ ꯌꯦꯛ ꯁꯂꯥꯏ ꯄꯨꯝꯅꯃꯛ ꯀꯥꯎꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯖꯤꯜꯂꯔꯤ ꯃꯁꯤꯗꯒꯤ ꯂꯥꯏꯀꯣꯛ ꯑꯗꯨꯅ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯤꯡꯉꯤ ꯄꯨꯊꯣꯛꯈ꯭ꯔꯣ ꯌꯥꯔꯦ ꯍꯥꯏꯕꯗꯒꯤ ꯃꯌꯥꯝꯗꯨꯅ ꯀꯨꯟꯖꯣꯕꯨ ꯄꯨꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯌꯦꯛ ꯁꯂꯥꯏ ꯅꯤꯡꯊꯤꯅ ꯈꯪꯍꯧꯗ꯭ꯔꯤ ꯑꯁꯨꯝꯅ ꯀꯨꯟꯖꯣꯗꯣ ꯑꯃꯨꯛ ꯄꯨꯊꯣꯔꯛꯂꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯔꯥꯎ ꯀꯨꯝꯍꯩ ꯇꯧꯔꯤꯕꯗꯣ ꯃꯈꯥ ꯇꯥꯈ꯭ꯔꯤ ꯐꯖꯔꯕ ꯅꯤꯡꯊꯤꯖꯔꯕ ꯅꯨꯄꯤ ꯀꯌꯥꯅ ꯀꯨꯟꯖꯣꯗ ꯍꯥꯎꯔꯕ ꯃꯊꯦꯜ ꯀꯌꯥ ꯄꯨꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯤ ꯀꯨꯟꯖꯣꯗꯤ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯤ ꯑꯗꯨꯕꯨ ꯆꯥꯗꯕ ꯌꯥꯗꯦ ꯉꯁꯤ ꯑꯁꯤꯗꯤ ꯅꯍꯥꯛꯀꯤ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯅꯍꯥꯛꯀꯤ ꯅꯅꯥꯏ ꯉꯥꯛꯇꯅꯤ ꯅꯍꯥꯛꯀꯤ ꯅꯥꯈꯥꯗ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯨꯟꯖꯣꯅ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯗꯒꯤ ꯃꯍꯥꯛꯅ ꯑꯉꯥꯡꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯑꯃꯗꯤ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯃꯌꯥꯝ ꯑꯃ ꯂꯥꯏꯀꯣꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕꯗꯨꯗ ꯃꯍꯥꯛꯅ ꯁꯣꯝꯗ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯂꯥꯏ ꯑꯃꯕꯨ ꯃꯍꯥꯛꯅ ꯀꯧꯁꯤꯜꯂꯨꯔꯤ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯀꯨꯟꯖꯣꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯍꯜ ꯑꯗꯨꯅ ꯀꯔꯤꯅꯣ ꯃꯁꯤꯅ ꯇꯧꯔꯤꯕꯁꯤꯕꯨ ꯑꯗꯨꯝꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯒ ꯀꯨꯟꯖꯣꯅ ꯇꯧꯔꯤꯕꯗꯣ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯒꯤ ꯃꯅꯥꯛꯇ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯂꯥꯏ ꯑꯗꯨ ꯂꯥꯛꯂꯒ ꯑꯩꯕꯨ ꯀꯧꯕꯤꯕ ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯑꯩ ꯅꯪꯅ ꯍꯩꯔꯤꯕ ꯃꯍꯩ ꯄꯨꯝꯅꯃꯛ ꯍꯩꯕ ꯄꯥꯝꯃꯤ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯕꯨ ꯊꯣꯛꯍꯟꯕ ꯉꯝꯕ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯅꯍꯥꯛ ꯂꯨꯞꯀꯗꯕꯅꯤ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯕꯨ ꯀꯅꯥꯅ ꯁꯦꯟꯅꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄꯅ ꯑꯗꯨꯗꯤ ꯂꯥꯏꯀꯣꯛꯅ ꯁꯦꯟꯅꯕꯅꯤ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯂꯥꯏꯀꯣꯛꯁꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯀꯧꯁꯟꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯑꯗꯨꯅ ꯌꯥꯔꯣꯏ ꯃꯍꯥꯛꯇꯤ ꯅꯪꯒꯤ ꯅꯈꯥꯗ ꯂꯩꯇꯦ ꯉꯁꯤ ꯑꯁꯤꯃꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯅꯪꯒꯤ ꯅꯈꯥꯗ ꯂꯩꯔꯤꯕꯅꯤ ꯅꯪꯒꯤ ꯅꯊꯛꯇꯅ ꯑꯃꯨꯛ ꯂꯥꯏꯀꯣꯛ ꯂꯩꯔꯤꯕꯅꯤ ꯂꯥꯏꯀꯣꯛꯀꯤ ꯃꯈꯥꯗ ꯅꯪꯒꯤ ꯅꯈꯥꯗꯅ ꯑꯩꯈꯣꯏ ꯂꯩꯔꯤꯕꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯅꯍꯥꯛꯅ ꯈꯨꯜ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯨꯟꯖꯣꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯟꯋꯥꯏ ꯑꯩꯅ ꯂꯥꯛꯄ ꯃꯇꯝꯗ ꯈꯨꯜ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯂꯩꯔꯝꯕ ꯂꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯀꯧꯔꯛꯂꯣ ꯃꯥꯒ ꯑꯩꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯒꯗꯕ ꯂꯩ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯨꯗꯛꯇ ꯅꯍꯥꯟꯋꯥꯏꯗ ꯀꯨꯟꯖꯣ ꯑꯃꯗꯤ ꯑꯍꯜ ꯃꯈꯣꯏ ꯑꯅꯤꯅ ꯆꯪꯂꯨꯕ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯑꯩ ꯉꯁꯤꯃꯛ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯅꯤ ꯑꯗꯨꯅ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯑꯩꯕꯨ ꯑꯌꯦꯠ ꯑꯄꯟ ꯄꯤꯗꯅꯕ ꯅꯍꯥꯛꯅ ꯌꯥꯊꯪ ꯇꯧꯈꯣ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯛꯅꯔꯤ ꯃꯈꯣꯏꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯇꯥꯔꯛꯇ꯭ꯔꯤꯕꯅꯤ ꯃꯇꯧ ꯀꯔꯝꯅ ꯀꯨꯟꯖꯣꯁꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛ ꯅꯤꯡꯊꯧ ꯑꯃꯒꯨꯝꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯂꯤ ꯍꯥꯏꯕꯁꯦ ꯀꯅꯥꯅ ꯍꯥꯏꯗꯣꯛꯂꯨꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯌꯥꯝꯅ ꯆꯔꯥꯡꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯈꯣꯏ ꯌꯥꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯈꯨꯜ ꯑꯗꯨꯕꯨ ꯉꯥꯛꯂꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯐꯔꯦ ꯅꯍꯥꯛꯅ ꯆꯠꯀꯦ ꯍꯥꯏꯔꯕꯗꯤ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯂꯨꯞꯄ ꯇꯥꯕꯅꯤ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯕꯅꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯨꯞꯇ꯭ꯔꯤꯉꯩ ꯑꯩ ꯍꯥꯟꯅꯅ ꯑꯩꯒꯤ ꯈꯨꯡꯒꯪꯗ ꯑꯩꯒꯤ ꯌꯨꯝꯗ ꯍꯟꯈꯤꯅꯕ ꯑꯌꯥꯕꯗꯣ ꯅꯈꯣꯏꯗ ꯑꯩꯅ ꯄꯤꯍꯟꯒꯗꯕꯅꯤ ꯅꯈꯣꯏꯅ ꯊꯕꯛ ꯑꯁꯤ ꯇꯧꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯈꯥꯗ ꯂꯩꯔꯒ ꯅꯈꯣꯏꯅ ꯊꯕꯛ ꯑꯁꯤ ꯇꯧꯗ꯭ꯔꯕꯗꯤ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯑꯩꯅ ꯁꯥꯞ ꯇꯧꯒꯅꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯣ ꯀꯤꯌꯗꯨꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯅ ꯆꯠꯈꯤꯒꯦ ꯍꯥꯏꯔꯕꯗꯤ ꯈꯨꯜ ꯑꯁꯤꯗ ꯊꯕꯛ ꯑꯃ ꯇꯧꯔꯝꯒꯗꯕꯅꯤ ꯊꯕꯛ ꯑꯗꯨ ꯇꯧꯔꯝꯗꯅꯗꯤ ꯆꯠꯄ ꯌꯥꯔꯣꯏ ꯐꯅ ꯆꯥꯎꯕ ꯅꯤꯡꯊꯧ ꯑꯣꯏꯔꯕꯁꯨ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯀꯔꯤ ꯊꯕꯛ ꯑꯣꯏꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯗꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯈꯣꯃꯩꯅ ꯎꯇꯣꯡ ꯁꯤꯟꯅꯕꯗꯒꯤ ꯄꯨꯡꯀꯥꯏ ꯀꯥꯏꯈ꯭ꯔꯕ ꯃꯤꯇꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯨꯟꯖꯣꯕꯨ ꯊꯥꯡꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯗꯨꯒ ꯁꯤꯗꯩꯁꯤꯗ ꯄꯨꯡꯀꯥꯏ ꯀꯥꯏꯊꯅ ꯂꯩꯈ꯭ꯔꯕ ꯃꯤꯇꯝ ꯑꯁꯤ ꯅꯍꯥꯛꯅ ꯑꯃꯨꯛ ꯁꯦꯝꯂꯝꯒꯗꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯎꯇꯣꯡ ꯑꯁꯦ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯤ ꯀꯨꯟꯖꯣꯗꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯁꯨ ꯈꯪꯗꯕꯅꯤꯅ ꯑꯗꯨꯛ ꯂꯥꯏꯕ ꯊꯕꯛꯇꯨꯕꯨ ꯑꯩ ꯇꯧꯒꯦꯁꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯨꯡꯀꯥꯏ ꯀꯥꯏꯗꯨꯅ ꯃꯆꯣꯏ ꯃꯥꯡꯈ꯭ꯔꯕ ꯃꯤꯇꯝ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯅꯧꯅ ꯆꯣꯡꯈꯠꯅꯕꯒꯤꯗꯃꯛꯇ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯕ ꯍꯧꯈ꯭ꯔꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯑꯀꯟꯕ ꯑꯃꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯣ ꯎꯪꯕ ꯍꯧꯔꯛꯈꯤ ꯑꯗꯨꯝꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇ ꯎꯪꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯂꯥꯏꯀꯣꯛ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏ ꯑꯗꯨꯁꯨ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯆꯤꯡꯁꯤꯟꯗꯨꯅ
ꯃꯍꯥꯛꯁꯨ ꯀꯣꯏꯄꯥꯏ ꯄꯥꯏꯍꯟꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯊꯖꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯀꯣꯛ ꯑꯗꯨꯅ ꯃꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯑꯔꯥꯏꯕ ꯃꯤꯗꯤ ꯅꯠꯇ꯭ꯔꯦ, ꯃꯍꯥꯛ ꯁꯣꯏꯗꯅ ꯈꯨꯜ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯒꯅꯤ, ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯕꯗꯤ ꯍꯩꯔꯤꯕ ꯂꯩꯔꯣꯟ ꯇꯤꯂꯣꯟ ꯃꯌꯥꯝ ꯑꯁꯤ ꯂꯣꯏꯅꯃꯛ ꯆꯈꯥꯏꯈ꯭ꯔꯅꯤ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯁꯤꯡꯈ꯭ꯔꯦꯗ꯫ ꯃꯁꯤ ꯁꯤꯡꯕ ꯅꯠꯇꯦ, ꯃꯍꯥꯛꯀꯤꯁꯤ ꯃꯗꯥꯎ ꯌꯥꯖꯕꯒꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯍꯩꯕ ꯃꯍꯩ ꯑꯁꯦ ꯍꯩꯖꯧ ꯇꯝꯖꯧ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛꯇ ꯇꯝꯈꯤꯕꯅꯅꯤ꯫ ꯑꯗꯨꯝꯅ ꯂꯥꯏꯀꯣꯛ ꯑꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯁꯣꯝꯗꯅ ꯀꯨꯟꯖꯣꯅ ꯃꯥꯡꯈ꯭ꯔꯕ ꯃꯤꯇꯝ ꯑꯗꯣ ꯍꯧꯖꯤꯛ ꯅꯧꯅ ꯁꯦꯝꯒꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯎꯇꯣꯡ ꯑꯗꯣ ꯁꯠꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯨꯟꯖꯣꯒꯤ ꯃꯀꯣꯛ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯉꯥꯎꯔꯛꯈꯤ ꯑꯃꯗꯤ ꯌꯥꯝꯅ ꯀꯟꯅꯁꯨ ꯆꯤꯛꯂꯛꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯔꯒ ꯂꯩꯃꯥꯏꯗ ꯃꯀꯣꯛ ꯑꯗꯨ ꯌꯨꯡꯁꯜꯂꯒ ꯌꯥꯝꯅ ꯀꯟꯅ ꯆꯩꯅꯥ ꯈꯥꯡꯂꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤꯇꯝ ꯑꯗꯣ ꯆꯦꯛꯈꯥꯏꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯊꯧꯅꯥ ꯐꯅ ꯍꯧꯒꯠꯂꯛꯂꯒ ꯃꯤꯇꯝ ꯑꯗꯣ ꯍꯥꯟꯅꯒꯨꯝꯅ ꯁꯦꯝꯒꯠꯈꯤ ꯑꯗꯨꯒ ꯎꯇꯣꯡ ꯑꯗꯣ ꯁꯠꯈ꯭ꯔꯦ꯫ ꯎꯇꯣꯡ ꯑꯗꯨꯅ ꯍꯦꯛ ꯁꯠꯈꯤꯕꯒ ꯁꯣꯝꯗ ꯈꯣꯃꯩꯅ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯇꯝꯕꯤꯔꯝꯕ ꯂꯣꯛꯀꯤ ꯄꯥꯛꯂꯕ ꯅꯨꯡꯄꯥꯛ ꯑꯗꯨꯗ ꯏꯔꯨꯖꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯊꯧꯒꯜꯂꯣꯏ ꯑꯣꯏꯅ ꯂꯩꯈ꯭ꯔꯕ ꯈꯣꯃꯩꯅ ꯎꯇꯣꯡ ꯑꯗꯨ ꯁꯤꯟꯅꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯄꯨꯡꯆꯥꯏ ꯆꯥꯏꯈꯥꯏꯔꯒ ꯃꯥꯡꯈ꯭ꯔꯤ꯫ ꯃꯗꯨ ꯎꯕꯗ ꯈꯣꯃꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯈꯤꯕ ꯅꯨꯡꯄꯥꯛꯇ ꯏꯔꯨꯖꯕ ꯑꯍꯜ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯃꯨ ꯇꯥꯏꯕꯪ ꯃꯤ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯂꯒ ꯃꯤꯇꯝ ꯑꯃꯨꯛ ꯁꯦꯝꯒꯠꯈ꯭ꯔꯦꯗꯅ, ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯝꯂꯕ ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯒ ꯑꯩꯅ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯒꯅꯤ? ꯐꯩ, ꯍꯌꯦꯡ ꯏꯅꯨꯡ ꯇꯩꯅ ꯉꯜꯂꯛꯂꯒ ꯑꯩꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯧꯗꯨꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯆꯤꯡꯒꯅꯤ꯫ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯝꯕ ꯃꯍꯥꯛꯀꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯤ, ꯃꯁꯤꯗ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯃꯍꯥꯛꯄꯨ ꯑꯩꯅ ꯁꯣꯏꯗꯅ ꯀꯧꯔꯒꯅꯤ꯫ ꯐꯩ, ꯃꯍꯥꯛꯀꯤ ꯈꯨꯖꯤ ꯑꯁꯤꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯍꯧꯔꯦꯗꯅ, ꯃꯁꯤꯕꯨꯗꯤ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯊꯝꯃꯒꯦ꯫ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯍꯥꯛꯄꯨ ꯀꯧꯔꯒꯦ꯫ ꯍꯧꯖꯤꯛ ꯀꯧꯔꯨꯔꯕꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤꯅ ꯃꯈꯣꯏꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯍꯦꯟꯒꯅꯤ꯫ ꯑꯁꯨꯝꯅ ꯈꯣꯃꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯈꯤꯕ ꯑꯣꯖꯥ ꯑꯗꯨꯅ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯗꯨꯅ ꯋꯥꯅ ꯂꯩꯈꯤ꯫ ꯁꯣꯝꯗꯅ ꯈꯣꯃꯩꯅ ꯃꯤꯇꯝ ꯑꯗꯣ ꯁꯦꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯎꯇꯣꯡ ꯑꯗꯨ ꯁꯠꯈꯤꯕꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯔꯥꯎꯅꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯗꯤ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯀꯨꯟꯖꯣꯗꯣ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯍꯟꯈꯤꯅꯕ ꯑꯌꯥꯕꯗꯣ ꯈꯨꯗꯛꯇ ꯄꯤꯔꯛꯄꯗꯒꯤ ꯀꯨꯟꯖꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯅꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯇꯣꯡꯂꯛꯈꯤꯕ ꯁꯒꯣꯜ ꯑꯗꯨꯕꯨꯁꯨ ꯃꯉꯣꯟꯗ ꯄꯤꯕꯤꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯀꯨꯟꯖꯣꯗꯣ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯧꯗꯣꯔꯛꯂꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯨꯟꯖꯣꯅ ꯆꯠꯈꯤꯕꯗꯨꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯥꯎ ꯈꯣꯡꯍꯧꯔꯤ꯫ ꯑꯁꯨꯝꯅ ꯀꯨꯟꯖꯣꯅ ꯈꯔ ꯆꯠꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯄꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥ ꯑꯍꯜ ꯑꯗꯣ ꯊꯣꯛꯂꯛꯂꯒ ꯏꯕꯨꯡꯉꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣ, ꯑꯣꯖꯥ ꯑꯩ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯣꯖꯥ ꯀꯧꯒꯗꯕ ꯅꯠꯇ꯭ꯔꯤ, ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯑꯣꯖꯥ ꯀꯧꯒꯗꯕꯅꯤ꯫ ꯅꯍꯥꯛꯇꯤ ꯂꯧꯁꯤꯡ ꯆꯥꯎꯕ ꯑꯃꯗꯤ ꯅꯗꯥꯎ ꯌꯥꯕꯅ ꯇꯧꯔꯨ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯄꯨꯝꯅꯃꯛ ꯃꯥꯏ ꯄꯥꯛꯇꯨꯅ ꯅꯍꯥꯛꯇꯤ ꯊꯣꯛꯂꯦꯗꯣ, ꯑꯩꯗꯤ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ꯫ ꯂꯩꯖꯔꯁꯅꯨ, ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯒꯗꯕꯗꯤ ꯅꯍꯥꯛꯅ ꯈꯨꯜ ꯑꯁꯤꯗ ꯆꯪꯂꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯅ ꯉꯁꯤ ꯊꯣꯛꯂꯤꯕ ꯅꯨꯃꯤꯠ ꯑꯁꯦ ꯅꯨꯃꯤꯠ 7ꯅꯤ ꯅꯍꯥꯛꯀꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯖꯔꯕꯁꯨ ꯑꯁꯦꯡꯕ ꯇꯥꯏꯕꯪꯗꯗꯤ ꯅꯪꯅ ꯂꯥꯛꯂꯤꯕꯁꯤ ꯁꯨꯞꯅꯒꯤ ꯄꯨꯡꯖꯥ ꯈꯔꯗꯅꯤ꯫ ꯑꯗꯨꯅ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯌꯨꯝ ꯌꯧꯈꯤꯕ ꯃꯇꯝꯗ ꯅꯍꯥꯛꯅ ꯂꯥꯛꯈꯤꯕꯗꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯗꯨꯃꯛ ꯌꯧꯕ ꯑꯣꯏꯅ ꯊꯣꯛꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯍꯥꯛꯅ ꯂꯥꯛꯂꯤꯕ ꯅꯨꯃꯤꯠ 7ꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯖꯔꯝꯂꯕꯁꯨ ꯅꯍꯥꯛꯀꯤ ꯑꯁꯦꯡꯕ ꯇꯥꯏꯕꯪꯗꯗꯤ ꯄꯨꯡꯖꯥ ꯈꯔꯗꯅꯤ꯫ ꯃꯁꯦ ꯅꯍꯥꯛꯅ ꯈꯪꯈꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯨꯟꯖꯣꯅ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯅꯨꯃꯤꯠ 7ꯅꯤ ꯂꯩꯊꯣꯛꯂꯤꯕꯁꯤ ꯑꯁꯦꯡꯕ ꯑꯩꯒꯤ ꯇꯥꯏꯕꯪꯗꯗꯤ ꯅꯨꯃꯤꯠ 7ꯅꯤ ꯍꯧꯗ꯭ꯔꯤꯕ ꯁꯨꯝꯅꯒꯤ ꯄꯨꯡꯖꯥ ꯈꯛꯇꯃꯛ ꯑꯣꯏꯕꯗ ꯉꯥꯏꯔꯤꯕ꯭ꯔꯥ? ꯄꯨꯡꯖꯥ ꯈꯔ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯆꯠꯂꯤꯕ ꯃꯇꯝ ꯑꯁꯤꯒ ꯅꯈꯣꯏꯒꯤ ꯑꯁꯦꯡꯕ ꯇꯥꯏꯕꯪꯗ ꯆꯠꯅꯔꯤꯕ ꯃꯇꯝ ꯑꯗꯨꯒ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯅꯈꯣꯏꯒꯤ ꯑꯁꯦꯡꯕ ꯇꯥꯏꯕꯪꯗ ꯆꯠꯅꯔꯤꯕ ꯃꯇꯝ ꯑꯗꯨꯗꯤ ꯌꯥꯝꯅ ꯇꯞꯄꯤ, ꯑꯗꯨꯒ ꯈꯨꯜ ꯑꯁꯤꯗꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯠꯂꯤꯀꯣ꯫ ꯐꯔꯦ ꯅꯍꯥꯛ ꯆꯠꯂꯣ, ꯌꯨꯝ ꯌꯧꯔꯣꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯀꯨꯟꯖꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯁꯒꯣꯜ ꯑꯗꯣ ꯊꯧꯗꯣꯔꯛꯂꯤ꯫ ꯑꯁꯨꯝ ꯊꯧꯗꯣꯔꯛꯄꯅ ꯈꯨꯜ ꯑꯗꯨꯗꯒꯤ ꯐꯅꯌꯥम ꯇꯥꯝꯍꯧꯔꯤ꯫ ꯁꯒꯣꯜ ꯑꯗꯣ ꯃꯃꯥꯏ ꯂꯩꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯗꯣ ꯍꯁꯨꯝ ꯃꯝꯁꯤꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯎꯈꯤꯗ꯭ꯔꯤ꯫ ꯀꯨꯟꯖꯣꯅ ꯑꯩꯅ ꯆꯠꯈꯤꯕꯗꯨꯗ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤ ꯅꯨꯡꯉꯥꯏꯅꯍꯧꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕ꯭ꯔꯥ ꯑꯃꯗꯤ ꯑꯣꯏꯔꯝꯂꯒꯅꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯨꯞꯇꯅ ꯑꯩꯕꯨ ꯂꯥꯛꯂꯤꯕ ꯀꯔꯤꯒꯨꯝꯕꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯂꯛꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯁꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯕꯗꯨ ꯍꯥꯏꯔꯝꯗꯕ ꯊꯣꯛꯂꯕꯗꯤ ꯑꯩ ꯈꯨꯜ ꯑꯁꯤꯗ ꯑꯗꯨꯃꯛ ꯊꯋꯥꯏ ꯃꯥꯡꯂꯝꯒꯗꯕꯅꯤ꯫ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯂꯝ ꯆꯤꯡꯁꯤꯟꯅꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯨ ꯍꯩꯔꯕꯅꯤꯅ ꯈꯨꯗꯛꯇ
ai yum yaukhri asomna khaladuna kunjo leiwa mantra lam chingchin bado songduna sagol adu khudup thaduna thorokpadegi no ngajingai mayum yaukhri matam aduta kunjo do mahi punamak hairaba amaiba ama oibana mahana khomaibu matik thokpa launagi haiduna wakhal nungaina tumkhri mathangi ayukni kunjo nganta hawatuna yum arutaki tholakpada leikaigi miya mama mukhoi ke yumda sangchilai kunjo ingangakna mayam kari torobage haiduna hanglore lekai miyam punamakna kunjo nang nga makhai yum masila leiti aduga ngasi ledam libasina kamdori bajano ai du ngan makhai langphai chacharupani ngasi ngarang damak halakchabani ngasi thokcharakli basini o ai khoi di nangi yum sida kari kaino ngarang si makhol jamna ta khi haidana ai khoi nangbu kaido bu yawa jano haiduna hangi haidun laklibani aduga wafam amana nangi nupido hojik ana layong khangdana yamna kana naduna mapamda naduna leire adugi su pau tamgi haiduna changalibani nang leiram basung thonga nungai khre kari ngarang asegi yumda makhol mayam ama ta khi haiba hoi ibungo law khongba amadi kanbiu haiduna koubugi makhol kaya ta khi matam maduda ai khoina ngarang dangdo lakpa ngamhodre adudai kidi adugi sumathakta ngahan makhai khoina nangi yumsi changba sungangamdi tinmu laimu mayam ama lei adudagi di ai khoi su kina dumak changna dabadagi nongalakla matam masida ai khoi amakhak anikhak changba kiduna ai khoi mayam manaraga hawwa lakla hawnaraga changat ibasini o ai gi yumsi tinmu laimu mayam amagi makhol tai changba ngamdi tinmu laimu mayam na haiba masi punamak aina sadaram batimu laimu singa duna mathi phongwadagi wairomgani phare mayam punamak aina thokpa taina jaragi aduga ai gi nupi gi manakta su ngasi edo chatuna mahaki anabadu su hangluragi adumna harakpadegi mayamna fare nak su laklabani na haidun mayam to changnakhri masidagi di kunjo su imungda changkhri mahangna imungde hek changbaga mahana ngawai pakhiba lairik ado masa matumta phakpa thingrai matam maduta kunjona parpap changsinduna lairik adu de jenglubadadi onthu ko mayek ama iduna leiramkhi matau asumna yiklam liba layek sing adu mayek adu kunjona urupata kunjona yum masida kanana changaktuna masigi layek singsi iramliba masina takpadi khomaisu karigumba kharadi haire haibasi takpani mahak yum masta laklamme haibasi taklibani sida mahang iribasi karigumba da nahangna aingonda laman khumanaba amati makha tana phattaba thabak taroklabadi sakma yingrakloi adugisu matakta nangi thawai mirel aigi khutta lei haiba khomai nangsi onthok na supangida nan thok pangamdana laba noroki komegi nan thok tunu lakli kunjoni nang gumba ma loisin badi aingonda kalisunati ai oja suranjoi gi manakta chatlagi aduduka ai nungdang da gi thabak hauge khangani ai gi oja ga ai mafam mado yaurudrei aduna taba atopa mafam ama yaurure haiduna nungai ba wari ase sarukigi ai gi nupi masa ngamdi haibani ko phare oja gi manakta ngahak changnam laga ai gi nupi gi manakta changluragi aduga mabu yum masida porakpadi porak hai khiroi matam khradi mahak mapan masida lejakhisinu natrabadi aina tawudurba thabak thorom singa sida mahakna khangkiba amati yaninta pathroknabadi amuk torok khondanaragani phare ai oja suranjoi gi manakta hana chatlagi adumna khallaga kunjodo mahaki oja suranjoi gi manakta chakhi somdana kamdori khomai do mahak hingkhol thabak suduna leiringai tanjani matam aduta khomai gi nupi do para prapsang selaklaga ising haibado somda leire nang sibema tapida koibema ha ngasai ayuk haikib ising dubu ha hojikta puthore haiba askari no harisibo hojik siba ayuk natrabro hoine hojik si ayuk ni ne adeida mamingai da haikibani haibani da hu product da bari yaraba natro thause hoine thakene hingkhol sin maro lama ai ne support khoiba hairam labadi mase loinwa khoyuk lamgadabani haitabani na ne khoibi si yadre hu oina mi ne laga khoyen saibadi kedoba yadrino ai mi ne paido paisa ni ne ha nati ta kullabi du gi da san pabot ama leibadu amuktang waira khoisira na khalibani adamna kullabi du palakpadu ta khomai nupi do karigumba makhang ningsing na padona
ꯀꯨꯂꯕꯤꯗꯨ ꯄꯜꯂꯛꯄꯗꯨꯗ ꯀꯩꯅꯣꯝ ꯅꯤꯡꯁꯤꯡꯉꯤꯅꯦ ꯀꯩꯗꯧꯔꯕ ꯀꯔꯤ ꯅꯤꯡꯁꯤꯡꯉꯛꯑꯕ ꯃꯌꯥꯝꯅ ꯃꯥꯡꯈ꯭ꯔꯦ ꯁꯤꯔꯝꯂꯅꯤ ꯂꯥꯡꯐꯩ ꯆꯠꯄꯗ ꯁꯥ ꯀꯩꯅ ꯆꯥꯗꯅ ꯁꯤꯔꯝꯂꯅꯤ ꯍꯥꯏꯗꯅ ꯍꯥꯏꯅꯔꯤꯕ ꯇꯥ ꯀꯨꯟꯖꯣꯗꯣ ꯉꯁꯥꯏ ꯍꯜꯂꯛꯑꯦꯗꯅ ꯃꯌꯥꯝ ꯋꯥ ꯂꯥꯎꯅꯍꯧꯏꯅꯦ ꯀꯔꯤ ꯀꯨꯟꯖꯣ ꯍꯜꯂꯛꯂꯦ ꯍꯥꯏꯕ ꯍꯣꯏ ꯅꯍꯥꯟ ꯃꯈꯩ ꯃꯍꯥꯛꯇꯤ ꯀꯗꯥꯏꯗ ꯂꯩꯔꯨꯔꯤꯕ ꯖꯥꯠꯅꯣ ꯃꯍꯥꯛꯁꯨ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯃꯍꯩ ꯇꯝꯂꯨꯔꯤꯕ ꯖꯥꯠꯂꯥ ꯍꯟꯇꯛꯃꯨꯛꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕ ꯖꯥꯠꯅꯣ ꯃꯁꯤꯒꯤ ꯏꯇꯥꯎ ꯑꯁꯤ ꯅꯣꯡꯃꯒꯤ ꯁꯥꯊꯤꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯁꯥꯊꯤꯕ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯩꯒꯤ ꯃꯍꯩ ꯄꯨꯝꯅꯃꯛ ꯐꯨꯗꯣꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯥꯂꯦꯝ ꯊꯛꯈꯥ ꯎꯟꯕ ꯃꯈꯩ ꯑꯩꯅ ꯅꯩꯈꯥꯏꯔꯛꯂꯕꯗꯤ ꯀꯨꯟꯖꯣ ꯆꯥꯝꯃ ꯑꯩꯒꯤ ꯏꯈꯨꯗ ꯇꯨꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯗꯕ ꯁꯥꯔꯤ ꯀꯔꯤꯅꯣ ꯃꯔꯨꯝ ꯁꯣꯔꯤꯗꯨꯕꯣ ꯀꯩꯗꯧꯕ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯁꯦ ꯇꯥꯗꯕ꯭ꯔꯣ ꯍꯥꯏꯃ ꯇꯥꯗꯅꯕꯨ ꯈꯨꯝꯂꯤꯕꯁꯤꯗꯤ ꯑꯁ ꯃꯪꯉꯒ ꯂꯩꯔꯤꯗꯨꯕꯨ ꯅꯠꯇꯦ ꯀꯔꯤ ꯅꯤꯁꯥ ꯆꯥꯕꯤꯔꯒꯦꯕ ꯃꯪꯕꯒꯤ ꯅꯤꯁꯥ ꯆꯥꯔꯤ ꯀꯩꯗꯧꯔꯦ ꯑꯁ ꯌꯥꯔꯦꯁꯦ ꯀꯨꯟꯖꯣꯗꯣ ꯑꯃꯨꯛꯇ ꯎꯅꯕꯤꯔꯨꯆꯣ ꯂꯥꯡꯐꯩ ꯍꯜꯂꯛꯄꯗꯨꯗꯅꯦ ꯎꯅꯤꯡꯉꯝꯒꯅꯦꯕ ꯆꯠꯂꯣꯏ ngasi ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯑꯩꯒꯤ ꯌꯨꯝꯗ ꯅꯣꯡꯇ ꯂꯥꯛꯄꯤꯔꯛꯈ꯭ꯔꯕ꯭ꯔꯣ ꯈꯜꯂꯒ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ ꯑꯩꯗꯤ ꯆꯠꯂꯣꯏ ꯑꯩꯅ ꯂꯥꯞꯅ ꯂꯥꯡꯐꯩ ꯆꯠꯈ꯭ꯔꯕ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯩꯅ ꯀꯔꯝꯅ ꯀꯥꯎꯒꯅꯤ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯀꯩꯁꯨ ꯇꯧꯗꯦ ꯌꯥꯔꯦ ꯑꯩ ꯆꯠꯂꯣꯏ ꯑꯗꯨꯝꯅ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯈꯔ ꯍꯥꯏꯔꯛꯄꯗꯨꯗ ꯈꯣꯃꯩꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯉꯥꯎꯔꯕꯅꯤꯁꯤ ꯀꯨꯟꯖꯣ ꯄꯜꯂꯒ ꯉꯥꯎꯔꯤꯕꯁꯤꯕꯨ ꯀꯨꯟꯖꯣꯒ ꯀꯣꯏꯅꯕ꯭ꯔꯥ ꯈꯪꯗꯦꯃꯤ ꯃꯊꯣꯡ ꯆꯥꯗꯕ ꯆꯠꯂꯨ ꯆꯥꯛ ꯇꯨꯝ ꯊꯣꯡꯉꯨꯆꯣ ꯎꯇꯤ ꯊꯣꯡꯉꯨꯀꯣ ꯉꯁꯤꯗꯤ ꯎꯇꯤ ꯊꯣꯡꯕ ꯆꯥꯅꯤꯡꯉꯤ ꯊꯣꯡꯒꯦ ꯉꯁꯤꯒꯤ ꯑꯍꯨꯝꯂꯛ ꯁꯨꯔꯦ ꯍꯥꯏꯔꯤꯁꯦ ꯅꯪꯗꯤꯈꯔ ꯀꯧꯒꯜꯂꯤꯗꯅ ꯑꯗꯨꯒꯤ ꯍꯥꯏꯔꯤꯕꯅꯤ ꯁꯤꯡꯖꯨ ꯑꯃꯁꯨ ꯋꯥ ꯂꯣꯏꯔꯦ ꯍꯣꯏ ꯍꯥꯏꯕ ꯑꯗꯣ ꯋꯥ ꯑꯃꯇꯪ ꯀꯔꯤꯅꯣ ꯁꯠ ꯍꯦꯛꯇ ꯍꯥꯏꯌꯨ 이마도 ngasi lakani haibani kaidoba agati nungdang wairam lo ayuk lo nungdang wairam lakani na haye karigini gine sakau baiba farene hoi noi hujikan gi nupi gi haunaba hai dakina do yam chaung hayilunu ahal loiraba ngaktani angamba mato hai moina thong thaknaba cheng sak leitrabasu ai khoidagi piki gadabani ko hoi adudi chale ko cho ꯀꯨꯟꯖꯣꯅ ꯈꯨꯜ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯍꯥꯏꯕꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥꯏ ꯆꯤꯟꯒꯗꯧꯔꯤ ꯑꯩꯗꯤ ꯃꯉꯣꯟꯗ ꯉꯁꯤ ꯐꯥꯎꯕ ꯀꯔꯤ ꯑꯃꯠꯇ ꯇꯧꯈꯤꯕ ꯂꯩꯇꯦ ꯃꯍꯥꯛꯅ ꯇꯧꯔꯛꯄꯗꯨꯒꯤ ꯃꯇꯤꯛ ꯆꯥꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤꯕ ꯈꯛꯇꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯠꯂꯨꯔꯤꯕꯁꯤ ꯃꯍꯩ ꯇꯝꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯀꯔꯤꯒꯨꯝꯕꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯃꯍꯩ ꯑꯁꯤ ꯂꯦꯝꯕꯗꯤ ꯈꯛꯇꯣꯛꯂꯣꯏ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯐꯩ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯅꯥꯇꯩ ꯆꯥꯗꯕ ꯃꯍꯩ ꯁꯤꯖꯤꯟꯅꯔꯛꯂꯕꯗꯤ ꯍꯟꯗꯛꯃꯨꯛꯇꯤ ꯈꯣꯃꯩꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯈꯪꯍꯟꯒꯦ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯗꯨꯝ ꯑꯣꯟꯗꯨꯅ ꯊꯝꯒꯦ ꯈꯪꯒꯅꯤꯗꯣ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯅ ꯈꯣꯃꯩ ꯍꯤꯡꯈꯣꯜ ꯊꯕꯛ ꯁꯨꯔꯤ ꯁꯣꯝꯗꯅ ꯀꯨꯟꯖꯣꯗꯣ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯁꯨꯔꯟꯖꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯁꯨꯔꯟꯖꯣꯏ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤ ꯀꯨꯟꯖꯣ ꯆꯪꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯁꯨꯔꯟꯖꯣꯏꯅ ꯀꯨꯟꯖꯣ ꯅꯪ ꯎꯗꯕ ꯀꯨꯏꯔꯦꯗ ꯀꯥꯈꯠꯂꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯨ ꯂꯣꯏꯔꯕꯅꯤꯅ ꯌꯧꯅꯅꯕ ꯇꯧꯕꯤꯔꯣ ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯑꯃ ꯂꯥꯛꯂꯤꯕꯁꯤ ꯑꯃꯨꯛꯇ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯖꯒꯦ ꯍꯣꯏ ꯏꯕꯨꯡꯉꯣ ꯁꯨꯔꯟꯖꯣꯏ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯨ ꯈꯔ ꯊꯨꯅ ꯇꯧꯅꯕ ꯇꯧꯁꯤ ꯃꯤ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯍꯣꯏ ꯐꯅꯤ ꯇꯥꯗ ꯑꯩꯅ ꯐꯅꯅꯕ ꯂꯣꯏꯅ ꯇꯧꯖꯔꯒꯗꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯕ ꯑꯗꯨꯗ ꯀꯨꯟꯖꯣꯗꯤ ꯉꯁꯥꯏꯅ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯈ꯭ꯔꯤ ꯃꯈꯣꯏꯒꯤ ꯃꯪ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯇꯝꯅꯕꯅ ꯂꯣꯏꯔꯦ ꯍꯥꯏꯕꯁꯤ ꯂꯥꯏ ꯂꯣꯏꯁꯤꯜꯂꯝꯗꯕ ꯑꯍꯜ ꯑꯃ ꯄꯣꯠꯂꯣꯏꯔꯨꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯤꯁꯤ ꯃꯤꯅꯥ ꯀꯨꯡꯂꯦ ꯍꯥꯏꯕꯁꯦ ꯀꯨꯟꯖꯣꯅ ꯉꯁꯥꯏꯅ ꯈꯪꯈ꯭ꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯑꯩꯒꯤ ꯏꯇꯥꯎꯅ ꯉꯝꯗ꯭ꯔꯕꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯉꯝꯍꯟꯖꯒꯦꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯗꯣ ꯏꯉꯛꯅ ꯀꯨꯟꯖꯣꯗ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯋꯥꯗꯤ ꯃꯈꯥ ꯇꯥꯔꯝꯗ꯭ꯔꯦ ꯑꯗꯨꯃꯛ ꯆꯠꯅꯈ꯭ꯔꯤ ꯁꯨꯔꯟꯖꯣꯏꯅ ꯀꯨꯟꯖꯣ ꯐꯝꯃꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝ ꯐꯝꯂꯝꯂꯤꯕ ꯑꯗꯨꯒꯤ ꯐꯥꯟꯗꯨꯗ ꯀꯨꯟꯖꯣꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯐꯨ ꯍꯥꯏꯗꯨꯅ ꯑꯍꯨꯝꯂꯛ ꯀꯥꯝꯊꯣꯛꯏ ꯑꯗꯨꯒ ꯃꯍꯥꯛ ꯐꯝꯊꯔꯤ ꯀꯨꯟꯖꯣꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯁꯨꯔꯟꯖꯣꯏ ꯈꯔ ꯉꯛꯂꯞ ꯇꯧꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯃꯤꯅ ꯐꯝꯂꯝꯕꯗ ꯉꯥꯏꯔꯤꯕꯅꯤ ꯃꯣꯠꯂꯝꯃꯣꯏꯅꯦ ꯑꯣꯖꯥ ꯏꯇꯥꯎ ꯑꯗꯨꯒꯤꯗꯃꯛꯇ ꯅꯠꯇꯦꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯗꯨꯛ ꯇꯧꯔꯤꯕꯅꯤ ꯁꯨꯝꯗꯧꯕꯅꯤ ꯑꯩꯅ ꯂꯥꯛꯆꯔꯤꯕꯁꯤ ꯑꯣꯖꯥ ꯑꯇꯩꯒꯤ ꯑꯝꯇ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦꯅꯦ ꯏꯇꯥꯎ ꯀꯨꯟꯖꯣ ꯅꯠꯇꯦ ꯀꯔꯤ ꯃꯍꯩ ꯋꯥꯠꯂꯕꯒꯦ ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯅ ꯄꯤꯈꯤꯕ ꯃꯦꯞ ꯑꯗꯨ ꯌꯦꯡꯂꯒ ꯅꯪꯕꯨ ꯆꯠꯂꯨꯔꯕ꯭ꯔꯣ ꯑꯗꯨꯒꯤ ꯈꯣꯡꯆꯠꯇꯨꯒꯤ ꯋꯥꯔꯤꯅꯤ ꯑꯩꯅ ꯇꯝꯒꯗꯧꯔꯤꯁꯤ ꯏꯇꯥꯎ ꯑꯩ ꯆꯠꯂꯨꯔꯦ
ꯃꯐꯝ ꯑꯗꯨꯗꯤ ꯌꯧꯔꯛꯇ꯭ꯔꯦ ꯅꯨꯡꯄꯥꯛ ꯃꯊꯛꯇ ꯏꯔꯨꯖꯕ ꯑꯍꯜ ꯑꯗꯨꯗꯒꯤ ꯆꯥꯝꯃ ꯍꯦꯟꯅ ꯍꯩꯕ ꯃꯤꯑꯣꯏ ꯀꯌꯥꯅꯤ ꯑꯩꯅ ꯊꯦꯡꯅꯔꯛꯂꯤꯕꯁꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯩꯔꯕ ꯑꯃꯥꯏꯕ ꯑꯃ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯔꯕꯅꯤ ꯑꯦ ꯏꯇꯥꯎ ꯀꯨꯟꯖꯣ ꯅꯪꯕꯨ ꯇꯁꯦꯡꯅ ꯃꯍꯩ ꯍꯩꯕ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯔꯕ꯭ꯔꯥꯅꯦ ꯅꯪꯅ ꯄꯥꯝꯖꯕꯗꯨꯃꯛ ꯊꯣꯛꯂꯕ꯭ꯔꯥ ꯍꯥꯏꯕ ꯊꯣꯛꯂꯦꯅꯦ ꯏꯇꯥꯎ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕꯗꯨꯃꯛ ꯊꯣꯛꯂꯦꯅꯦ ꯑꯗꯨꯗꯤ ꯏꯇꯥꯎ ꯀꯨꯟꯖꯣ ꯅꯍꯩ ꯌꯦꯡꯒꯦ ꯁꯦ ꯑꯩꯒꯤ ꯈꯨꯠꯅ ꯄꯥꯏꯁꯤꯜꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯗꯕꯤꯗ ꯑꯃꯨꯛꯇ ꯍꯥꯏꯔꯛꯎ ꯑꯦꯔꯥ ꯏꯇꯥꯎ ꯁꯨꯔꯟꯖꯣꯏ ꯃꯗꯨꯗꯤ ꯌꯥꯝꯅ ꯂꯨꯈ꯭ꯔꯦ ꯈꯔ ꯍꯦꯟꯅ ꯂꯨꯕ ꯑꯃꯇꯪ ꯍꯥꯏꯌꯨꯗꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯇꯧ ꯀꯔꯝꯅ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯏꯇꯥꯎ ꯁꯨꯔꯟꯖꯣꯏꯅ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤꯕꯅꯣ ꯂꯥꯛꯂꯤꯕꯗꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯍꯥꯛ ꯈꯪꯂꯕ꯭ꯔꯣ ꯈꯪꯉꯤ ꯏꯇꯥꯎ ꯂꯥꯛꯂꯤꯕꯗꯨ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯑꯍꯜ ꯑꯃ ꯂꯥꯏ ꯁꯥꯟꯅꯔꯝꯃꯤ ꯑꯍꯜ ꯑꯗꯨ ꯄꯣꯠꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯃꯪ ꯑꯗꯨ ꯌꯥꯝꯅ ꯊꯤꯅ ꯇꯝꯅꯕꯇ ꯅꯠꯇꯅ ꯂꯩꯀꯥꯏ ꯑꯗꯣ ꯇꯝꯅꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯈꯔ ꯇꯣꯏꯔꯦ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏ ꯂꯣꯏꯁꯟꯕꯤꯅꯕ ꯃꯥꯏꯕ ꯃꯊꯪ ꯀꯧꯔꯨꯕꯗ ꯑꯃꯠꯇ ꯌꯥꯔꯛꯇ꯭ꯔꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯏ ꯑꯗꯣ ꯈꯔ ꯁꯥꯊꯤꯕ ꯃꯥꯏꯕꯒꯤ ꯊꯋꯥꯏ ꯑꯣꯏꯕꯅꯤꯅ ꯑꯗꯨꯅ ꯏꯇꯥꯎ ꯁꯨꯔꯟꯖꯣꯏꯅ ꯈꯔ ꯍꯩ ꯍꯥꯏꯕꯗꯨ ꯄꯥꯎ ꯇꯥꯕꯗꯒꯤ ꯏꯇꯥꯎ ꯁꯨꯔꯟꯖꯣꯏꯕꯨ ꯀꯧꯕ ꯂꯥꯛꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯏꯇꯥꯎ ꯁꯨꯔꯟꯖꯣꯏꯅ ꯃꯤꯠ उइसिल्लगा येंगो मतमदा थबक अदो इताउना ngamlaroi haibasi इताउना सु खंख्रबनी मरम अदुना इताउना करंबा अमाइबा मा नेक्लगा तौहनसिगे हाइदुना वखल तौरिङैदा आई लाकपनी दो मरुदगी इताउ सुरंजोइना न्याकी वादो थटलगा होरेन सोदना लाकलगे दुगा लाई खोयमलसी हाइदुना खुमखिबनी मदु पुनम आई लोइनम खंगी अदुगा खंगदबदी इताउ लाई सानरंबा अहल अदुना सानरंबा लाइसिंग लोइसनबा अमदी अहल अदुगी थवाइ मेरे लोइसनबा हाइबदोदी आईगी ओइनागी खुनाउबिगी थबंगनि इताउ ए करिदुनि हारिसिबु इताउ नंग सिवन थोंना हाइरा मालेदा खरा हाइरे इताउ आई नंगोंदा कैनोमा येंगनगी येंगुको असमना कुंजोना नोकफेट तौना हाइरमलगा मकुत्ता लेवा खरा सोलगा महाकी मनाक्ता लेरंबा मयामना फमलंबा मोरा अमा सुमांगा लंगथखी मतम अदुदा मोरा अदो सुमांग अदुदा जबुक लौंगा तासनखी मकोल अदु ताबदा सुरंजोइना ए हाइरा येंथोकलुबदि महाकी सुमांग अदुदि निक निक लाउन चोलबा थारो थंबान फुगाइना सालिबा फजरबा पुखरी अमा ओइदुन लेरमली nganu thangong amati phajab uche kayana chakari akoibada ningthijaraba upal wapalna mapung hauri adugisu akoibada lei machu kaya satuna yengbada ing siklaba famama oiri madu ubada suranjoi punga ngakri taw nanggi na haisi angakpani asuk haiba maya si nang namato krama tamlibro nahakti mitrangi lairemba oledana असम हायरगा सुरंजोय फुखगली अदुगा पुखरी अदुगी मपानदा महांगना लेपलगा पुखरी अदुगी मनुंग येंथबदा निंगथीजरबा मचुगी nga kayana chin chonglu sanari मदु उबदा सुरंजोयना इताव मसिगी महैसिंग तंबिदबा याद्रे आई यमना खंगनिंग इताव मसिगी महै तंबा हाइबसी अराइबा अमदि नत्ति यामसु लोई अदुगा यामसु सांगी अदुबु आइना नंगोदा सोदना तंबिगनी नंग ना इगोंदा अखाक लेतना तंबिखिबगुम आइनासु नंगोंदा अखाक लेतना तंबिखिगनी अदुमना कुंजोना हाइरकपदुदा सुरंजोइना अदो इताव मसी आइगे मित्ता उबा खतरा मयांगे मित्तासु उगदरा इताव मयांगे मित्तासु उगदोरिबनी मासे हौजिकी ओइना आइना पुखरीगासे तौरिबनी मसदा लेरिबा इसिंगसिंग अमदि लैसिंगसि नहांगना सोकचेलगा नत्रगना हेकलगा थमौबदा पुखरी असिना मांगख्रबसु मदुदि अदुमक लेहौरगदबनी ओ खुदक्ता नहांगना इसिंगसिंग पुखरीसिंग असि सेमबा ngamliba angakpana haini aina mangda phawa mangludraba laigumna hairaba nahaki na haini itaw suranjoi kaidorabage kaisi tawdi itaw masidagi hena haiba nahana kari ngambage itaw kari tawkhu haibano ne farese amaga utlage asomna haramlaga kunjogi masa ase mirak narak jinglamlaga yamna sauraba sathiraba yamna tamthiraba hingsaba masiga panba maina ngaksang nganglaba masapuna ngaksang nganglaba maigi maninna bang karaba yamna sathiraba wang sauraba hingsaba ba ontorakli madu ubada suranjoidi pakhatba mati akibana masapuna thumhatkrei aduga kunjona laknage khanduna suranjoida maya launa kathoktuna nganguri adumna kunjona ngangkhibagi khonjaladu tabata chakhumda chak thongduna leiriba suranjoigi nupido mangolla kedoraba jano haiduna कैदौनरबगे हाइदुना लौरगा चेंथोरई मतमरद खुदक्ता कुंजोदो महाकी सफमदा हंजनदुना मोरा अदुदा फमलगा सुमदौबनिदा ताउ सुरंजोय महांग लाउखिबदु सुमन लाउबई वानी
ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯆꯥꯅ ꯁꯨꯔꯟꯖꯣꯏꯒꯤ ꯅꯨꯄꯤ ꯑꯗꯣ ꯊꯣꯛꯂꯛꯄꯗꯨꯗ ꯏꯕꯦꯝꯃ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯀꯨꯟꯖꯣꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯨꯔꯟꯖꯣꯏꯒꯤ ꯅꯨꯄꯤꯅ ꯍꯧꯖꯤꯛꯇ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯈꯤꯕꯗꯨꯗ ꯑꯗꯨꯗꯤ ꯑꯩꯅ ꯏꯇꯥꯎꯗ ꯑꯩꯅ ꯂꯥꯡꯐꯩ ꯆꯠꯄꯗ ꯁꯥ ꯑꯃ ꯊꯦꯡꯅꯔꯛꯏ ꯃꯥꯅ ꯑꯁꯨꯝꯅ ꯈꯣꯡꯉꯤ ꯍꯥꯏꯗꯅ ꯑꯩꯅ ꯍꯦꯛ ꯂꯥꯎꯔꯨꯔꯦ ꯑꯗꯨꯒꯤꯅꯤ ꯏꯕꯦꯝꯃ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯨꯔꯟꯖꯣꯏꯒꯤ ꯅꯨꯄꯤꯅ ꯑꯣ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯇꯤ ꯏꯃꯨꯡꯗꯨꯃꯛ ꯆꯪꯈ꯭ꯔꯤ ꯁꯨꯔꯟꯖꯣꯏ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯆꯪꯈ꯭ꯔꯕꯗ ꯁꯨꯔꯟꯖꯣꯏꯅ ꯏꯇꯥꯎ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯑꯣꯜꯂꯤꯕꯗꯨꯕꯣ ꯑꯩꯗꯤ ꯀꯤꯕꯅꯕ ꯂꯣꯏꯔꯦꯅꯦ ꯏꯇꯥꯎ ꯃꯁꯤꯗꯤ ꯑꯉꯥꯡꯅꯤꯗ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯀꯌꯥ ꯑꯣꯟꯕ ꯉꯝꯂꯤꯕꯅꯤ ꯑꯗꯨꯒ ꯏꯇꯥꯎ ꯅꯪꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯟꯗꯤ ꯑꯃꯠꯇ ꯆꯥꯛꯇꯦ ꯑꯃꯠꯇ ꯁꯣꯛꯇꯦ ꯃꯁꯤꯅ ꯀꯝꯗꯧꯔꯤꯕ ꯏꯇꯥꯎ ꯃꯁꯤꯁꯨ ꯂꯩꯋꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯎꯠꯂꯛꯄ ꯃꯇꯝꯗ ꯃꯥꯡꯈ꯭ꯔꯕ ꯐꯤꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯏꯍꯦ ꯑꯗꯨꯒꯤ ꯍꯥꯏꯔꯒ ꯀꯔꯤꯅꯣꯝꯕ ꯑꯃꯨꯛ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯏꯇꯥꯎ ꯅꯪꯒꯤ ꯌꯨꯝꯗ ꯑꯍꯤꯡ ꯂꯦꯛꯇꯕ ꯌꯥꯗ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯃꯔꯝ ꯂꯩ ꯅꯪꯒꯤ ꯃꯥꯡꯈ꯭ꯔꯕ ꯂꯟ ꯀꯌꯥ ꯑꯩꯅ ꯄꯤꯒꯗꯧꯔꯤꯕꯅꯤꯅꯦ ꯏꯆꯦ ꯐꯔꯦ ꯏꯇꯥꯎ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯄꯥꯝꯗ ꯆꯠꯀꯗꯕ ꯂꯩ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯆꯦꯔꯛꯂꯝꯃꯤ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯈꯤꯒꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯄꯥꯝꯗꯒꯤ ꯍꯜꯂꯛꯂꯒ ꯁꯤꯗ ꯁꯨꯝ ꯆꯪꯂꯛꯂꯒꯦꯀꯣ ꯑꯗꯨꯒ ꯏꯇꯥꯎꯗ ꯑꯩꯅ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯂꯟ ꯑꯃ ꯃꯥꯡꯈ꯭ꯔꯕ ꯏꯇꯥꯎꯒꯤ ꯂꯟ ꯄꯤꯒꯗꯧꯔꯤꯕꯅꯤꯀꯣ ꯏꯇꯥꯎ ꯀꯨꯟꯖꯣ ꯆꯥꯛꯇꯣ ꯁꯤꯗ ꯆꯥꯈ꯭ꯔꯁꯤꯗꯅ ꯌꯥꯔꯅꯤ ꯏꯇꯥꯎ ꯌꯥꯔꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯨꯟꯖꯣ ꯃꯍꯥꯛꯀꯤ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯑꯗꯣ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯀꯨꯟꯖꯣꯒꯤꯁꯨ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯑꯃ ꯂꯩꯔꯕꯅꯤ ꯑꯗꯨꯒ ꯈꯣꯃꯩꯒꯤꯁꯨ ꯂꯩꯔꯕꯅꯤ ꯈꯣꯃꯩ ꯑꯃꯗꯤ ꯀꯨꯟꯖꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯒꯣꯜꯒꯤ ꯈꯦꯠꯅꯕ ꯍꯥꯏꯔꯒꯗꯤ ꯈꯣꯃꯩꯒꯤꯅ ꯃꯤꯔꯣꯟ ꯊꯣꯛꯏ ꯄꯥꯏꯕ ꯉꯝꯃꯤ ꯑꯗꯨꯒ ꯀꯨꯟꯖꯣꯒꯤꯅ ꯏꯆꯝ ꯆꯝꯕ ꯁꯒꯣꯜ ꯑꯃꯅꯤ ꯇꯧꯕꯇꯕꯨ ꯈꯣꯃꯩꯒꯤ ꯁꯒꯣꯜ ꯑꯁꯤꯁꯨ ꯃꯤꯔꯣꯟ ꯊꯣꯛꯏ ꯄꯥꯏꯕ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯈꯣꯃꯩꯅ ꯃꯍꯥꯛꯄꯨ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯝꯕꯤꯗꯨꯅ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯁꯛꯐꯝ ꯑꯗꯨꯗ ꯍꯟꯖꯤꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯤꯔꯤ ꯑꯗꯨꯕꯨ ꯈꯣꯃꯩꯒꯤ ꯁꯒꯣꯜ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯇꯨ ꯏꯆꯥ ꯑꯃꯗꯤ ꯁꯥꯒꯩ ꯅꯥꯇꯩ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯃꯃꯤ ꯁꯥꯝꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯁꯒꯣꯜꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯖꯔꯒꯦ ꯅꯍꯥꯛꯀ ꯂꯣꯏꯅꯗꯨꯅ ꯂꯩꯕꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯈꯣꯃꯩꯒꯤ ꯁꯒꯣꯜ ꯑꯗꯨꯅ ꯇꯝꯂꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯣꯃꯩꯅꯁꯨ ꯌꯥꯔꯗꯨꯅ ꯐꯔꯦ ꯏꯇꯥꯎ ꯅꯍꯥꯛꯅꯕꯨ ꯄꯥꯝꯂꯕꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯂꯩꯃꯤꯟꯅꯈꯤꯕꯅꯤ ꯃꯃꯥꯡꯊꯛꯇ ꯈꯣꯃꯩꯒꯤ ꯁꯒꯣꯜ ꯑꯗꯣ ꯃꯤ ꯑꯣꯜꯂꯨꯔꯕꯅꯤ ꯃꯍꯥꯛꯅ ꯃꯤ ꯑꯣꯜꯂꯒ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁꯥꯒꯩ ꯅꯥꯇꯩ ꯊꯤꯔꯨꯕꯗ ꯃꯍꯥꯛꯀꯤ ꯁꯥꯒꯩ ꯅꯥꯇꯩ ꯄꯨꯝꯅꯃꯛ ꯃꯨꯠ ꯇꯥꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯈꯤ ꯃꯔꯝꯗꯤ ꯈꯣꯃꯩꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯝꯗꯨꯅ ꯂꯩꯊꯣꯛꯂꯤꯉꯩ ꯆꯍꯤ ꯈꯔ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯗ ꯑꯆꯧꯕ ꯂꯥꯟ ꯑꯃ ꯂꯥꯛꯈꯤ ꯍꯥꯏꯔꯤꯕ ꯂꯥꯟꯗꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯅꯃꯛ ꯇꯨꯝꯅ ꯁꯤꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤꯕ ꯂꯥꯟꯗꯥ ꯑꯗꯨꯗꯒꯤꯗꯤ ꯍꯧꯖꯤꯛ ꯀꯨꯟꯖꯣꯅ ꯉꯍꯥꯋꯥꯏ ꯂꯩꯔꯨꯔꯤꯕ ꯃꯌꯥꯒꯤ ꯌꯥꯝꯅ ꯁꯥꯊꯤꯈ꯭ꯔꯕ ꯅꯣꯔꯣꯛꯀꯤ ꯀꯣꯝꯅꯤ ꯍꯥꯏꯅꯔꯤꯕ ꯃꯌꯥꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯆꯦꯟꯁꯤꯟꯗꯨꯅ ꯂꯨꯠꯅꯈꯤꯕꯗꯒꯤ ꯊꯣꯛꯂꯛꯄ ꯉꯝꯗꯅ ꯑꯗꯨꯃꯛ ꯂꯩꯈꯤꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯨꯕ ꯍꯥꯏꯕꯁꯦ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯈꯣꯃꯩꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯁꯒꯣꯜ ꯑꯣꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤꯕ ꯑꯣꯏꯔꯝꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯈꯣꯃꯩꯅ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯒꯣꯜ ꯑꯗꯨꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯗ ꯅꯠꯇꯅ ꯃꯐꯝ ꯆꯥꯅ ꯃꯍꯥꯛꯀꯤ ꯁꯦꯝꯕꯤꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯨꯟꯖꯣꯗꯣ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯄꯥꯝ ꯌꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯄꯥꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯨꯟꯖꯣꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯈꯤ ꯑꯁꯨꯛꯀꯤꯕ ꯃꯇꯝꯁꯦ ꯂꯥꯛꯇ꯭ꯔꯒ ꯀꯔꯤꯒꯤ ꯉꯁꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯃꯍꯥꯛ ꯃꯇꯝ ꯀꯨꯏꯅ ꯂꯥꯡꯐꯩ ꯆꯠꯂꯨꯔꯦ ꯂꯥꯡꯐꯩꯗꯒꯤ ꯑꯩ ꯉꯔꯥꯡ ꯍꯜꯂꯛꯄꯅꯤ ꯉꯁꯤ ꯑꯌꯨꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯣ ꯇꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯁꯨ ꯈꯔ ꯃꯈꯩꯗꯤ ꯁꯥꯎꯅꯤꯡꯉꯤ ꯑꯗꯨꯕꯨ ꯂꯥꯡꯐꯩ ꯆꯠꯂꯨꯏ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯃꯊꯪ ꯍꯟꯖꯤꯟꯅꯈ꯭ꯔꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯀꯨꯟꯖꯣꯒꯤ ꯅꯨꯄꯤꯁꯦ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯅꯥꯕꯗ ꯅꯠꯇꯅ ꯌꯥꯝꯅ ꯁꯥꯊꯤꯅꯁꯨ ꯁꯣꯟꯊꯔꯕꯅꯤ ꯁꯤꯕ ꯃꯆꯦꯠ ꯈꯥꯡꯅ ꯂꯩꯔꯤꯕꯅꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯐꯅꯌꯥꯝ ꯌꯦꯡꯂꯕꯁꯨ ꯐꯕ ꯀꯧꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯨꯟꯖꯣꯒꯤ ꯃꯅꯦꯝꯄꯣꯛ ꯑꯗꯨꯅ ꯄꯥꯎ ꯑꯗꯣ ꯇꯝꯂꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯨꯟꯖꯣꯅ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯏꯃꯥ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯆꯥꯅꯨꯄꯤꯁꯦ ꯁꯣꯏꯗꯅ ꯐꯍꯜꯂꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯀꯨꯟꯖꯣ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯂꯩꯔꯝꯂꯤꯕ ꯂꯥꯏ ꯑꯗꯣ ꯃꯍꯥꯛꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯀꯨꯟꯖꯣꯅ ꯅꯣꯛꯂꯒ ꯅꯪ ꯑꯣꯏꯔꯦ ꯃꯐꯝ ꯑꯁꯤꯗ ꯃꯥꯕꯨ ꯁꯦꯟꯅꯔꯤꯕꯁꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏ ꯑꯗꯨꯅ ꯀꯨꯟꯖꯣꯗ ꯌꯦꯡꯂꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯃꯁꯤꯒꯤ ꯀꯨꯟꯖꯣ ꯑꯃꯥꯏꯕꯁꯤ ꯂꯥꯛꯂꯦꯗꯅ ꯃꯍꯥꯛ ꯂꯥꯛꯂꯕꯗꯤ ꯑꯩ ꯀꯨꯏꯅ ꯂꯩꯕ ꯉꯝꯂꯔꯣꯏ ꯀꯝꯗꯧꯁꯤꯒꯦ ꯑꯩꯗꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯄꯨꯗꯅꯗꯤ ꯆꯠꯅꯤꯡꯗꯦ ꯀꯩꯅꯣ ꯅꯪꯅ ꯃꯨꯔꯨꯞ ꯁꯣꯜꯂꯤꯕꯗꯣ
ꯅꯪꯅ ꯄꯨꯕ ꯂꯥꯛꯂꯤꯕꯁꯤ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯤ ꯅꯍꯥꯛ ꯍꯥꯟꯅ ꯈꯪꯗ꯭ꯔꯣ? ꯑꯃꯥꯏꯕ ꯀꯨꯟꯖꯣ, ꯑꯩ ꯇꯁꯦꯡꯅ ꯈꯪꯖꯍꯧꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ, ꯍꯧꯖꯤꯛꯇꯤ ꯈꯪꯖꯔꯦ꯫ ꯈꯪꯂꯕꯗꯤ ꯅꯍꯥꯛ ꯀꯩꯗꯧꯔꯤ? ꯆꯠꯈꯤꯕ ꯌꯥꯗꯕ꯭ꯔꯣ? ꯑꯩꯗꯤ ꯆꯠꯈꯤꯔꯣꯏ꯫ ꯅꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯃꯥꯏꯕ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯀꯗꯥꯏ ꯐꯥꯎꯕ ꯍꯩꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯅ ꯈꯪꯕ ꯄꯥꯝꯃꯤ꯫ ꯅꯍꯥꯛꯁꯤ ꯑꯃꯥꯏꯕ ꯀꯨꯟꯖꯣ ꯑꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯍꯩꯒꯦ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯉꯤ, ꯁꯤ ꯅꯠꯇ꯭ꯔꯣ? ꯍꯣꯏ, ꯑꯗꯨꯝꯅ ꯍꯥꯏꯕ ꯇꯥꯔꯦ꯫ ꯍꯣꯏ, ꯐꯔꯦ꯫ ꯈꯪꯗꯣꯛꯄ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯌꯦꯡꯉꯨꯅꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯨꯟꯖꯣꯅ ꯈꯨꯕꯥꯛꯇ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯍꯧꯖꯤꯛ ꯐꯃꯥꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯈꯧꯔꯤ ꯑꯗꯨꯗ ꯇꯥꯛ ꯂꯥꯎꯅ ꯄꯥꯏꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯣ ꯃꯁꯥ ꯄꯨꯝꯅꯃꯛ ꯃꯩ ꯍꯧꯅ ꯕꯪ ꯂꯥꯎꯅ ꯆꯥꯛꯈꯠꯂꯛꯏ꯫ ꯑꯗꯨꯝꯅ ꯃꯩ ꯍꯧꯅ ꯆꯥꯛꯈꯠꯂꯛꯂꯒ ꯂꯥꯏꯃꯨ ꯑꯗꯨꯕꯨ ꯆꯥꯛꯊꯤꯔꯛꯄꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯣ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯂꯥꯏꯃꯨ ꯑꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯀꯨꯟꯖꯣꯅ, ꯀꯔꯤꯒꯤ ꯆꯦꯜꯂꯤ? ꯀꯔꯤꯒꯤ ꯆꯦꯜꯂꯤꯒꯦ? ꯅꯪꯅ ꯃꯥꯡꯗꯨꯅ ꯆꯦꯜꯂꯕꯁꯨ ꯑꯩꯅ ꯅꯪꯕꯨ ꯇꯥꯗꯨꯅ ꯑꯃꯨꯛꯀꯁꯨ ꯂꯥꯛꯅꯕ ꯉꯝꯃꯤ꯫ ꯀꯩ ꯀꯥꯟꯗꯕꯗ! ꯑꯁꯨꯝꯅ ꯀꯨꯟꯖꯣꯅ ꯃꯇꯣꯝꯇ ꯄꯪꯂꯥꯎꯗ ꯂꯥꯎꯕ ꯃꯈꯨꯠ ꯑꯗꯨꯅ ꯂꯝꯍꯥꯡ ꯍꯥꯏꯕꯗꯤ ꯏꯍꯥꯡ ꯍꯥꯡꯕ ꯑꯗꯨꯗ ꯃꯈꯨꯠꯅ ꯃꯦꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯕ ꯑꯗꯨꯗ ꯀꯨꯟꯖꯣꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯀꯨꯟꯖꯣꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤꯕ ꯃꯅꯦꯝꯄꯣꯛ, ꯃꯀꯨꯕꯣꯛ ꯑꯃꯗꯤ ꯃꯕꯥꯏꯁꯤꯡ ꯑꯗꯨꯅ ꯏꯉꯛ ꯉꯛꯅ ꯀꯨꯟꯖꯣꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯨꯟꯖꯣꯅ ꯂꯩꯊꯣꯔꯛꯄꯗ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯀꯨꯟꯖꯣꯅ, ꯁꯤꯗ ꯀꯩꯅꯣꯒꯤ ꯑꯩꯒꯤ ꯂꯣꯏꯅꯕꯤꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯇꯤꯃꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕꯗꯨ ꯑꯩꯅ ꯃꯈꯧꯔꯤ ꯃꯦꯠꯇꯨꯅ ꯇꯥꯟꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯔꯣꯏꯗ꯫ ꯍꯥꯏ, ꯇꯥꯔꯤꯕ꯭ꯔꯥ? ꯅꯪꯕꯨ ꯅꯁꯥꯗꯣ ꯈꯔ ꯌꯥꯡꯕ꯭ꯔꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯨꯟꯖꯣꯒꯤ ꯅꯨꯄꯤꯗꯨꯅ, ꯀꯗꯥꯏꯗꯒꯤ ꯌꯥꯡꯕꯅꯣꯗ, ꯍꯦꯟꯖꯟꯕ꯭ꯔꯥ ꯀꯩꯅꯣꯝꯕꯨ ꯇꯧꯏ꯫ ꯑꯦꯔꯥ, ꯀꯔꯤꯒꯤ ꯍꯦꯟꯖꯜꯂꯨꯅꯦꯒꯦ? ꯁꯦ ꯑꯩ ꯇꯧꯒꯦꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯣ ꯈꯨꯇꯨꯝ ꯇꯥꯁꯜꯂꯤ꯫ ꯌꯥꯝꯅ ꯀꯟꯅ ꯇꯥꯁꯟꯕꯗꯤ ꯅꯠꯇꯦ, ꯈꯨꯠꯇꯣ ꯄꯨꯝꯕꯨꯝ ꯇꯥꯁꯜꯂꯒ ꯃꯌꯥꯏ ꯈꯨꯕꯥꯛ ꯑꯗꯨꯗꯤ ꯍꯣꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯈꯨꯠ ꯑꯗꯨꯅ ꯄꯨꯝꯕꯨꯝ ꯇꯥꯁꯜꯂꯒ ꯃꯌꯥꯏ ꯑꯗꯨꯗ ꯁꯣꯔ ꯍꯣꯟꯖꯜꯂꯕ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯟꯇ꯭ꯔꯗꯣ ꯀꯥꯝꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯔꯥꯏꯕꯛꯇ ꯄꯣꯞ ꯂꯥꯎꯅ ꯊꯨꯒꯥꯏꯕꯒꯨꯝꯅ ꯊꯨꯒꯥꯏꯔꯒ ꯃꯀꯣꯛꯇ ꯅꯥꯟꯊꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯐꯥꯎꯕ ꯅꯥꯟꯊꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯨꯟꯖꯣꯒꯤ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯣꯛ ꯈꯨꯈꯤ ꯑꯃꯗꯤ ꯊꯒꯦꯛꯄꯁꯨ ꯄꯣꯛꯈꯤ꯫ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯕꯒꯤ ꯇꯨꯡꯗ ꯀꯨꯟꯖꯣꯅ, ꯑꯗꯨꯝꯅ ꯂꯣꯛ ꯈꯨꯗꯣꯛꯄ ꯀꯥꯝꯊꯣꯛꯈ꯭ꯔꯒꯗꯤ ꯐꯔꯦꯗꯅꯗꯣ, ꯐꯠꯇꯕ ꯅꯨꯡꯁꯤꯠ ꯂꯩꯕ ꯈꯣꯠꯄ ꯂꯣꯏꯅꯃꯛ ꯆꯠꯈ꯭ꯔꯕꯅꯤ꯫ ꯁꯦ ꯏꯃꯥ, ꯏꯁꯤꯡ ꯈꯖꯤꯛꯇꯪ ꯄꯨꯕꯤꯔꯛꯎꯕ? ꯍꯣꯏ ꯏꯕꯨꯡꯉꯣ꯫ ꯑꯁꯨꯝꯅ ꯀꯨꯟꯖꯣꯒꯤ ꯃꯅꯦꯝꯄꯣꯛ ꯑꯗꯣ ꯆꯥꯛꯁꯪꯂꯣꯝꯗ ꯆꯠꯈ꯭ꯔꯤ꯫ ꯑꯗꯨꯒ ꯏꯁꯤꯡ ꯈꯔ ꯀꯟꯗꯨꯅ ꯄꯣꯔꯛꯂꯤ꯫ ꯏꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯂꯩꯋꯥ ꯁꯣꯜꯂꯒ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯗ ꯄꯤꯊꯛꯄꯗꯒꯤ ꯂꯣꯏꯅꯕꯤꯗꯣ ꯆꯥꯛ ꯈꯪꯂꯥꯝ ꯂꯥꯝꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯒꯤ ꯂꯣꯏꯅꯕꯤ ꯑꯗꯨꯅ, ꯏꯃꯥ, ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯣꯏꯈ꯭ꯔꯕ꯭ꯔꯣ? ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯏꯁꯤꯡ ꯂꯤꯛꯂꯥ ꯑꯃꯗ ꯇꯥꯗꯅ ꯊꯛꯎ ꯆꯥꯎ ꯍꯥꯏꯕ ꯑꯃꯠꯇ ꯌꯥꯗꯅ ꯁꯤꯅꯤꯡ ꯆꯤꯠꯇ ꯂꯩꯗꯨꯅ ꯍꯤꯡꯉꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯔꯛꯄꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯛꯂꯤꯕꯅꯤ ꯀꯨꯟꯖꯣꯒꯤ ꯃꯍꯩꯁꯤ ꯎꯕꯗ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ, ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯆꯥꯕ ꯌꯥꯈꯤꯔꯣꯏ꯫ ꯁꯦ ꯑꯩꯅ ꯄꯣꯔꯛꯄꯅꯤ ꯁꯤꯒꯤ ꯎꯍꯩꯁꯦ, ꯁꯤ ꯆꯥꯔ ꯃꯇꯨꯡꯗ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯒꯤ ꯆꯥꯛ ꯆꯥꯎꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯨꯟꯖꯣꯅ ꯍꯩ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯄꯤꯖꯕꯤꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯣ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯣ ꯑꯩ ꯅꯪꯒꯟꯁꯦ ꯌꯥꯝꯅ ꯁꯥꯒꯠꯂꯤ, ꯐꯝꯒꯦ ꯍꯥꯏꯗꯨꯅ ꯐꯝꯀꯠꯂꯒ ꯐꯂꯥꯡꯗ ꯉꯥꯊꯗꯨꯅ ꯐꯝꯂꯤ꯫ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯐꯝꯒꯠꯄ ꯉꯝꯗꯅ ꯌꯥꯇꯥꯗꯨꯅ ꯑꯁꯤꯕꯒꯨꯝ ꯂꯩꯔꯨꯔꯕ ꯀꯨꯟꯖꯣꯒꯤ ꯅꯨꯄꯤꯗꯣ ꯑꯗꯨꯝꯅ ꯐꯝꯒꯠꯂꯒ ꯐꯂꯥꯡꯗ ꯉꯥꯊꯔꯒ ꯐꯝꯈꯤꯕꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯨꯟꯖꯣꯕꯨ ꯍꯟꯅ ꯊꯥꯒꯠꯅꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯨꯟꯖꯣꯅ, ꯃꯌꯥꯝ, ꯑꯩꯁꯨ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯨꯈꯤꯒꯦ꯫ ꯃꯥꯁꯤ ꯁꯤꯗꯩꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯖꯈꯤꯁꯅꯨ, ꯑꯩꯁꯤ ꯌꯨꯝꯗ ꯀꯨꯏꯅ ꯂꯣꯏꯔꯣꯏꯗꯣꯔꯤ, ꯂꯥꯡꯐꯩꯗ ꯑꯃꯨꯛ ꯆꯠꯂꯨꯈꯗꯣꯔꯤ꯫ ꯑꯩꯅ ꯂꯥꯡꯐꯩ ꯆꯠꯈ꯭ꯔꯒ ꯃꯥꯅ ꯌꯨꯝ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯩꯍꯧꯕꯁꯤ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯊꯕꯛꯈꯔ ꯂꯣꯏꯁꯤꯟꯒꯗꯕ ꯋꯥꯠꯂꯤ꯫ ꯊꯕꯛꯇꯨ ꯍꯦꯛ ꯂꯣꯏꯁꯤꯜꯂꯒ ꯍꯜꯂꯛꯄꯗꯒꯤꯗꯤ ꯃꯥꯒ ꯑꯩꯒ ꯄꯨꯟꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯃꯤꯟꯅꯔꯒꯗꯕꯅꯤ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯤ ꯃꯥ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯖꯁꯅꯨ ꯍꯥꯏꯕꯕꯨ꯫ ꯏꯕꯨꯡꯉꯣ ꯀꯨꯟꯖꯣ, ꯀꯥꯏꯗꯦ꯫ ꯅꯪꯒꯤ ꯂꯥꯡꯐꯩꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯀꯗꯧꯔꯤꯕ? ꯏꯕꯥꯏ, ꯌꯥꯝꯗ꯭ꯔꯕꯗ ꯊꯥ 2-3 ꯆꯪꯒꯗ꯭ꯔꯥ? ꯌꯥꯝꯃꯤꯍꯩ꯫ ꯍꯣ, ꯐꯔꯦ꯫ ꯆꯠꯇꯕ ꯌꯥꯗꯕ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯕ ꯊꯕꯛꯅꯤꯅ ꯆꯠꯂꯣꯅꯦꯀꯣ꯫ ꯏꯕꯥꯏ, ꯑꯗꯣ ꯏꯕꯥꯏ, ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯐꯧ ꯆꯦꯡꯁꯤꯡꯗꯨ ꯏꯕꯥꯏꯅ ꯑꯗꯨꯝ ꯍꯣꯟꯗꯅ ꯑꯗꯨꯝ ꯆꯥꯕꯤꯌꯨ, ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ꯫ ꯑꯗꯨꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯈꯟꯗꯦ,
ꯑꯩꯒꯤꯁꯨ ꯏꯃꯥ ꯍꯣꯏꯒꯤꯁꯨ ꯐꯧꯒꯩ ꯆꯤꯡꯒꯩ ꯋꯥꯠꯇꯅ ꯑꯗꯨꯃꯛ ꯂꯩꯔꯤꯀꯣ ꯐꯔꯦ ꯐꯔꯦ ꯅꯪꯕꯨ ꯍꯧꯖꯤꯛ ꯆꯠꯂꯒꯦ ꯍꯥꯏꯕ꯭ꯔꯣ ꯆꯥꯛ ꯆꯥꯈꯣ ꯑꯃ ꯆꯥꯔꯒ ꯆꯠꯂꯨꯗꯅ ꯑꯧ ꯏꯕꯥꯏ ꯑꯩ ꯆꯥꯛ ꯆꯥꯈꯣ ꯑꯃ ꯆꯥꯔꯒ ꯆꯠꯈ꯭ꯔꯒꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯒꯗꯕ ꯂꯩꯔꯤ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯅꯆꯟꯅꯨꯄꯤꯁꯤꯒꯤ ꯍꯣꯏ ꯑꯗꯨ ꯅꯪ ꯁꯤꯗ ꯑꯍꯤꯡ ꯂꯦꯛꯊꯣꯛꯑ ꯆꯠꯂꯣꯗꯅ 이바이 야다바마 레이 아이 시다 수른조야다는 이만하범 레이 마기 라이 쾌름가다바바 레이바 오 하이 수른조야이디 아마이바도 너트네 호이 하나 캉미 브로이바이 캉니네 가리기 캉드니 마기부 라이 쾌름가다바 레이바 호이 바이 아마이바수 라이 쾌름나 보이래 에 쾌름 이바이 아이노 망호데기 아이네 카라 세 힌바 호이 ai phap tare phare sak su loi rabani thong na ba tawrasi lo asum na haina raduna kunjo do makhoi gi mabai sing amadi mama hoi ga punna sak chaminaki numidang wairam wasallak labada kunjo maha ki nupi da mak lai amak khoram tok laba matung da mahak mama na ba suranjoi gi mayum da lakli suranjoi kunjo lakani hana na khangbani na thaksa na ba karigum kharasu silamli kunjo lakpo ubada suranjoi yamna harapna kunjo bu kaushalli aduga angakpa khudol lama pigani haibatu karino haiduna hangdari matam aduda kunjo na itaw numit taki sinune numit tarakanda tawgadaba thabakni o itaw adu waragana khulgi mangi thabaktu lochilusi haibro hoin he iya itaw adudi aidi mafam khangti itaw ibani chatlaba tawsi hoi adudi ai lochiluki ko asomna kunju amati suranjoi ngasai ayukta mokoi khuldo tamnabana khangba ngamse haiduna paw tamlamba lekai aduda chatnabagi damakta sem sakhi somdana khomai lekai gi marup tipham aduta mokoi punna marup tinari marup tinafam aduta mayam punamak anga pawari kaya puthokna sanari khomai tumina dumak tari sanari ba wari adudi kunjo gi maramdani ois kunjo do langphai chatwoda chakhraga amai ba tamlaga halaklabra karino is maibo thongna haikre hairine kaidoragine ha kunju adudi ngarang handa maiba tammedana mayamna haina bada tai kamdori jano us maha kinupidu mayamna sirani dana haina rabani amai bana khutharabani ne hingba ngamnaroi haidana adudagi di kunju laklaga is maha kinupigi phabangda phamba maha kinupibu punana honari ba lai adugi makhori du milaga tale hairine marudagi di 마기 누피도 저라 깡클럭드나 짝짝이 했다 하이버자니 마얌시 뽕 했다 응나버자니 어디데기디 군조나 하이예마 부토럭라가 비자바데기 누피도 펑글라가 팔랑다 나르가 와리게 사나이 하이리 마이야 통나 하이크레 아이코이기 나락 켈럭바다 군조다 찐찐나 라이앵바 야라니 시버기 아와바 레로 시버 나이로다바 레카야마 하이버도 오이게도리바니 아둠나 군조기 마이 아두고 타갓나리베싱 아두다 코메니 옌라가 마학 aduki lewadu phawbadi haijiraba wawene fai magi mathakta aina changyeng tarudrabasu leikai gi chingdongdagi aina khara makhadi khangnedana tawsinu haijasinu phawksinu mahakna aphawba amaiba ma oiduna leikai asigi afaba thabak tarukrabadi hena aina chawthok chagadoribani aduna tabada mahakna leikai asi muttaganaba natragana ai bu muttaganaba hodaraklabadi mahakpu aida sodana namthagani hai khomai ipal kayone masibo mangaga sumdari sibo nati nangi namana bani ha khara tamba yadra mongodagi as kada deno da ipan madi langkhoidane dum leikre hoini sumini adusu hai haujiti laklabani ko lewa mantra khara tawraga ne tamnana ba khara hono noi masem haiminaradi phaidana ko hoi ipan asumna mayam do wari wotai sanari somdana kunjodo mahaki khul adu tamna haibati tamna hariba lekai khul adu tamna adumak chatuna laitin khramna bagida makta sin langkhri somda khomaisu numiranga do marup tin loraduna mayum lomda halaki adumna mahakna marup loiraga mayum lomda halakpagi lambida mahakna he kauba uchek ado mahaki koktonda paiduna chatli mado thabalgi mangal aduta mami taribudu uri madu upada khomaina ihe kari amuk torobajano hai silaw asumna haibadagi mahaki mamangda hauriba upambi amada tongkhri aduga khomai mamangda mitam amagum lepnari matamada khomaina kari tawre kari paulai adumna hangbada usik aduna kunjo angpa phangna haikhre guru
ꯃꯍꯥꯛꯁꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯩꯔꯕ ꯑꯃꯥꯏꯕ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ ꯑꯩꯅ ꯉꯁꯥꯏꯁꯤ ꯁꯨꯔꯟꯖꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕꯅꯤ ꯅꯪꯗꯤ ꯀꯔꯤꯒꯤ ꯁꯨꯔꯟꯖꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯔꯤꯕ ꯃꯍꯥꯛꯀꯤ ꯃꯐꯝ ꯑꯗꯨꯗ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯖꯔꯕ ꯄꯨꯈ꯭ꯔꯤ ꯑꯃ ꯑꯩꯅ ꯑꯔꯥꯞꯄꯗꯒꯤ ꯎꯖꯈꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯆꯥꯛꯇꯥꯔꯤꯕ ꯎꯆꯦꯛꯁꯤꯡꯗꯨꯗ ꯄꯨꯟꯅ ꯆꯥꯛꯇꯥꯃꯤꯟꯅꯔꯨꯒꯦ ꯈꯟꯗꯨꯅ ꯑꯩ ꯆꯠꯆꯕꯅꯤ ꯑꯗꯨꯒꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯗꯣ ꯃꯥꯡꯈ꯭ꯔꯦ ꯑꯗꯒꯤ ꯑꯩꯅ ꯀꯣꯡꯉꯥꯎꯅꯗꯨꯅ ꯂꯩꯔꯤꯉꯩ ꯁꯨꯔꯟꯖꯣꯏ ꯑꯃꯗꯤ ꯀꯨꯟꯖꯣ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯎꯕꯗꯒꯤ ꯃꯅꯥꯛ ꯅꯛꯄ ꯎꯁꯥ ꯑꯃꯗ ꯇꯣꯡꯂꯒ ꯑꯩꯅ ꯂꯣꯟꯅ ꯌꯦꯡꯖꯔꯛꯄꯅꯤ ꯀꯩꯗꯧꯕ ꯀꯨꯟꯖꯣ ꯀꯩꯗꯧꯔꯕ ꯀꯨꯟꯖꯣ ꯑꯉꯛꯄ ꯐꯪꯅ ꯍꯩꯔꯦ ꯃꯍꯥꯛꯁꯤ ꯍꯤꯡꯆꯥꯕ ꯑꯣꯟꯕꯁꯨ ꯉꯝꯃꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯃꯩꯅ ꯕ꯭ꯔꯪ ꯕ꯭ꯔꯪ ꯆꯥꯛꯏ ꯃꯆꯤ ꯄꯥꯜꯂꯤ ꯃꯍꯥꯛꯅ ꯍꯩꯔꯤꯕ ꯃꯍꯩ ꯑꯗꯨꯗꯤ ꯅꯣꯔꯣꯛꯀꯤ ꯃꯍꯩꯅꯤꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯎꯆꯦꯛ ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯃ ꯑꯣꯏꯅ ꯑꯁꯤꯒꯨꯝꯕ ꯑꯃ ꯍꯥꯏꯕꯤꯕꯁꯤ ꯐꯔꯦ ꯅꯍꯥꯛꯁꯨ ꯅꯍꯥꯟꯐꯝꯗ ꯍꯜꯂꯨ ꯉꯥꯏꯈꯣ ꯁꯦ ꯂꯝꯕꯤꯗ ꯀꯕꯣꯛ ꯈꯔ ꯌꯣꯜꯂꯝꯕꯗꯒꯤ ꯑꯩꯅ ꯂꯩꯔꯛꯄꯅꯤ ꯁꯦ ꯃꯁꯤꯅ ꯅꯪꯅ ꯆꯥꯈ꯭ꯔꯣ ꯁꯤꯁꯤꯅ ꯑꯩꯒꯤ ꯅꯨꯄꯤꯒ ꯆꯥꯃꯤꯟꯅꯔꯨꯔꯒꯦ ꯏꯆꯥꯁꯤꯡꯒ ꯆꯠꯂꯣ ꯑꯗꯨꯝꯅ ꯍꯥꯏꯔꯝꯕꯗꯒꯤ ꯎꯆꯦꯛ ꯑꯗꯣ ꯄꯥꯏꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯀꯨꯟꯖꯣꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯅꯣꯔꯣꯛꯀꯤ ꯃꯍꯩꯅꯤꯗꯅ ꯑꯔꯥꯏꯕꯗꯤ ꯅꯠꯇ꯭ꯔꯦ ꯃꯍꯥꯛꯅ ꯇꯧꯔꯛꯀꯗꯧꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯁꯤꯗ ꯑꯐꯕ ꯑꯃꯠꯇ ꯈꯜꯂꯛꯂꯔꯣꯏ ꯐꯩ ꯇꯧꯅꯤꯡꯕ ꯇꯧꯖꯔꯛꯁꯅꯨ ꯑꯩꯁꯨ ꯉꯥꯛꯀꯅꯤ ꯑꯩꯁꯨ ꯈꯣꯃꯩꯅꯤ ꯐꯔꯦ ꯌꯨꯝꯗ ꯅꯤꯡꯊꯤꯅ ꯂꯩꯔꯨꯔꯒꯦ ꯑꯗꯨꯕꯨ ꯆꯦꯛꯁꯤꯟꯅ ꯂꯩꯇꯕꯗꯤ ꯌꯥꯗꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯈꯣꯃꯩ ꯃꯌꯨꯝꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯩꯔꯛꯂꯤꯕ ꯉꯥꯃꯨꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈꯔ ꯆꯥꯎꯕ ꯀꯕꯣꯛ ꯑꯃ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯒꯣꯜ ꯑꯗꯨꯗ ꯄꯤꯖꯕꯤꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯇꯥꯎ ꯁꯒꯣꯜꯅ ꯏꯇꯥꯎ ꯍꯧꯖꯤꯛꯁꯤ ꯅꯪ ꯆꯦꯛꯁꯤꯟꯅ ꯂꯩꯕ ꯃꯇꯝ ꯌꯧꯔꯕꯅꯤ ꯀꯨꯟꯖꯣ ꯍꯜꯂꯛꯈ꯭ꯔꯕꯅꯤꯀꯣ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯉꯤ ꯏꯇꯥꯎꯅ ꯃꯄꯥꯟꯗ ꯂꯩꯕꯅꯤꯅ ꯃꯄꯥꯟꯒꯤ ꯍꯋꯥ ꯅꯨꯡꯁꯤꯠ ꯈꯔ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯕꯤꯔꯛꯎ ꯐꯒꯅꯤ ꯏꯇꯥꯎ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯍꯧꯅ ꯈꯣꯡꯂꯕ ꯑꯗꯨꯒ ꯁꯪꯒꯣꯜ ꯑꯁꯤꯗ ꯀꯨꯗ꯭ꯔꯨꯛ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯆꯧꯕ ꯁꯥꯊꯤꯕ ꯂꯥꯏ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯏꯇꯥꯎꯅ ꯈꯪꯕꯤꯌꯨꯀꯣ ꯍꯣꯏ ꯏꯇꯥꯎ ꯑꯩ ꯈꯪꯒꯅꯤ ꯑꯗꯨꯗꯤ ꯆꯠꯂꯒꯦꯀꯣ ꯏꯇꯥꯎ ꯍꯣꯏ ꯐꯒꯅꯤ ꯏꯇꯥꯎ ꯑꯁꯨꯝꯅ ꯈꯣꯃꯩꯗꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯒꯣꯜ ꯑꯗꯨꯅ ꯅꯨꯡꯁꯤꯗ ꯏꯇꯥꯎ ꯈꯣꯃꯩ ꯅꯍꯥꯛꯅ ꯑꯩꯕꯨ ꯃꯤ ꯑꯣꯜꯍꯜꯂꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯄꯨꯝꯅꯃꯛ ꯃꯨꯠ ꯇꯥꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯨꯕꯗꯒꯤ ꯑꯩꯅ ꯁꯒꯣꯜꯒꯤ ꯁꯛꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯖꯔꯒꯦ ꯍꯥꯏꯕꯗꯒꯤ ꯂꯩꯈꯤꯕꯅꯤꯀꯣ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯌꯥꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯝꯗꯕ ꯊꯣꯛꯂꯕꯗꯤ ꯑꯩꯅ ꯃꯈꯣꯏꯕꯨ ꯏꯂꯥꯏ ꯂꯥꯏꯅ ꯀꯟꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯇꯥꯎ ꯈꯣꯃꯩꯅ ꯍꯌꯦꯡ ꯃꯇꯝ ꯆꯥꯔꯕ ꯀꯥꯟꯗ ꯃꯌꯥꯒꯤ ꯈꯨꯜ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯕꯨ ꯁꯣꯏꯗꯅ ꯂꯧꯊꯣꯛꯄꯤꯒꯅꯤ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩ ꯁꯒꯣꯜ ꯑꯣꯟꯗꯨꯅ ꯂꯩꯈꯤꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯂꯩꯔꯛꯂꯤꯕꯅꯤ ꯏꯇꯥꯎ ꯈꯣꯃꯩꯅ ꯁꯣꯏꯗꯅ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯄ ꯉꯝꯒꯅꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯕꯨ ꯈꯨꯡꯒꯪ ꯑꯗꯨꯗ ꯆꯪꯗꯨꯅ ꯃꯍꯥꯛꯅ ꯃꯤꯇꯝ ꯑꯗꯨ ꯁꯦꯝꯒꯠꯂꯤꯕ ꯃꯤꯇꯝ ꯑꯗꯨꯗ ꯎꯇꯣꯡ ꯄꯤꯗꯨꯅ ꯊꯨꯒꯥꯏꯔꯒ ꯅꯤꯡꯈꯥ ꯇꯝꯕ ꯃꯤꯇꯝ ꯑꯃ ꯑꯣꯏꯍꯜꯂꯤꯕꯅꯤ ꯐꯔꯦ ꯀꯔꯤꯒꯨꯝꯕ ꯏꯇꯥꯎ ꯈꯣꯃꯩꯒꯤ ꯃꯁꯥꯗ ꯑꯁꯣꯛ ꯑꯄꯟ ꯄꯤꯒꯗꯕ ꯂꯥꯛꯂꯕꯗꯤ ꯑꯩꯅ ꯆꯣꯡꯁꯤꯟꯗꯨꯅ ꯃꯥꯌꯣꯛꯅꯒꯅꯤ ꯑꯁꯨꯝꯅ ꯈꯣꯃꯩꯒꯤ ꯁꯒꯣꯜ ꯑꯗꯣ ꯁꯪꯒꯣꯜ ꯑꯗꯨꯗ ꯀꯨꯟꯗꯨꯅ ꯂꯩꯍꯧꯔꯤ ꯈꯣꯃꯩ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯆꯪꯂꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯅꯣꯛꯈꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯀꯨꯟꯖꯣ ꯑꯃꯗꯤ ꯁꯨꯔꯟꯖꯣꯏ ꯃꯍꯥꯛꯀꯤ ꯃꯪ ꯇꯥꯏꯅꯕꯒꯤ ꯊꯕꯛ ꯑꯗꯣ ꯄꯨꯡꯂꯣꯏ ꯂꯣꯏꯔꯝꯂꯕ ꯃꯇꯨꯡꯗ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯟꯖꯣꯏꯅ ꯏꯇꯥꯎ ꯉꯁꯥꯏꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯀꯟꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈ꯭ꯔꯤꯕꯗꯨꯕꯨ ꯀꯅꯥꯅꯣ ꯃꯗꯨ ꯁꯤꯈ꯭ꯔꯕ ꯃꯥꯏꯕꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯅꯠꯇꯕ꯭ꯔꯣ ꯃꯥꯅꯤꯅꯦ ꯏꯇꯥꯎꯁꯨ ꯁꯨꯝ ꯄꯪꯕ ꯍꯦꯟꯖꯜꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯏꯇꯥꯎ ꯑꯩ ꯄꯪꯗꯦ ꯑꯩ ꯑꯗꯨꯝ ꯈꯪꯉꯤꯗ ꯑꯗꯣ ꯏꯇꯥꯎꯅ ꯑꯩꯉꯣꯟꯗ ꯑꯉꯛꯄ ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯕ ꯂꯟ ꯄꯤꯒꯦ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤ ꯑꯉꯛꯄ ꯂꯟ ꯅꯠꯇꯦ ꯑꯩꯒꯤ ꯄꯥꯕꯨꯡ ꯑꯩꯒꯤ ꯏꯃꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯄꯤꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯤꯒꯗꯧꯔꯤꯕ꯭ꯔꯣ ꯏꯇꯥꯎ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯈꯪꯂꯒꯅꯤ ꯁꯤꯒꯤ ꯈꯥꯎ ꯑꯁꯦ ꯅꯪꯉꯣꯟꯗ ꯌꯥꯜꯂꯨ ꯈꯥꯎ ꯑꯁꯤ ꯌꯥꯟꯕ ꯌꯥꯗꯦ ꯈꯥꯎ ꯑꯁꯤꯗ ꯀꯔꯤ ꯀꯤꯕꯨ ꯌꯥꯎꯔꯤꯒꯦ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯈꯔ ꯉꯁꯥꯏ ꯈꯨꯟꯖꯥꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯆꯦꯡ ꯆꯥꯛ ꯍꯋꯥꯏ ꯆꯪꯋꯥꯏ ꯃꯅꯥ ꯃꯁꯤꯡ ꯈꯔꯒꯅꯤꯗ ꯏꯇꯥꯎ ꯐꯔꯦ ꯑꯩ ꯌꯥꯟꯁꯤꯟꯒꯦ ꯏꯇꯥꯎ ꯁꯨꯃꯥꯡ ꯃꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯄꯤꯌꯨ ꯑꯩ ꯁꯣꯝꯗ ꯑꯣꯜꯂꯒ ꯑꯩ ꯊꯕꯛ ꯍꯧꯔꯒꯦ ꯑꯗꯨꯒ ꯏꯇꯥꯎ ꯃꯤ ꯂꯥꯛꯂꯕꯗꯤ ꯑꯩꯒꯤ ꯈꯥꯎ ꯑꯁꯤꯗ ꯄꯣꯞ 3 ꯐꯨꯒꯗꯕꯅꯤ ꯑꯗꯨꯒ ꯍꯟꯖꯜꯂꯣ ꯑꯅ 3 ꯍꯥꯏꯒꯗꯕꯅꯤꯀꯣ ꯏꯇꯥꯎ ꯍꯣꯏ ꯑꯩ ꯈꯪꯂꯒꯅꯤ ꯏꯇꯥꯎ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯀꯨꯟꯖꯣꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯃꯨꯁꯤꯟ ꯃꯨꯕ ꯍꯤꯡꯆꯥꯕꯔꯥ ꯁꯥꯔ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯃ ꯑꯣꯜꯂꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯨꯟꯖꯣꯅ ꯃꯤꯔ ꯁꯥꯔ ꯅꯠꯇ꯭ꯔꯒꯅ ꯎꯆꯦꯛꯂ ꯍꯤꯡꯆꯥꯕꯔꯥ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯑꯣꯟꯊꯣꯔꯛꯂꯕ ꯃꯇꯨꯡꯗ
ꯉꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯁꯨꯔꯟꯖꯣꯏꯒꯤ ꯃꯩꯅ ꯆꯥꯛꯈ꯭ꯔꯕ ꯌꯨꯝꯖꯥꯎ ꯑꯃ ꯂꯩꯔꯝꯕꯗꯣ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯣꯏꯅ ꯑꯁꯨꯃꯛ ꯆꯦꯜꯂꯤꯕ꯭ꯔꯥ ꯄꯥꯏꯔꯤꯕ꯭ꯔꯥ ꯈꯪꯗꯅ ꯌꯥꯝꯅ ꯅꯦꯝꯊꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯜꯂꯤ ꯎꯪꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯕ ꯃꯩꯈꯨ ꯆꯕꯨꯜ ꯊꯣꯛꯄ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯌꯥꯝꯅ ꯀꯜꯂꯕ ꯏꯔꯩꯒꯤ ꯅꯣꯡꯂꯩ ꯑꯃꯁꯨ ꯎꯪꯕ ꯍꯧꯔꯛꯂꯤ ꯃꯗꯨ ꯎꯕꯗ ꯁꯨꯔꯟꯖꯣꯏꯅ ꯏꯁ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯇꯥꯎ ꯀꯨꯟꯖꯣꯁꯤꯗꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯂꯦꯗ꯭ꯔꯥ ꯃꯥꯒꯤꯁꯤꯕꯨ ꯀꯩꯗꯧꯒꯗꯧꯔꯤꯕꯖꯥꯠꯅꯣ ꯑꯗꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯇꯤ ꯂꯥꯞꯇꯛꯅ ꯐꯝꯂꯒ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯂꯩꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯂꯤꯉꯩ ꯀꯨꯟꯖꯣꯅ ꯁꯣꯝꯗ ꯍꯨꯔꯨ ꯀꯟꯅ ꯎꯪꯕꯗꯒꯤ ꯃꯐꯝ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯑꯃꯨꯕ ꯃꯩꯈꯨꯅ ꯄꯨꯝꯃꯝ ꯃꯝꯁꯤꯟꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯃꯨꯕ ꯃꯩꯈꯨꯁꯤꯡꯗꯣ ꯇꯞꯅ ꯄꯥꯊꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯟꯖꯣꯏꯗ ꯀꯨꯟꯖꯣꯅ ꯏꯇꯥꯎ ꯈꯥꯎ ꯑꯗꯨꯗ ꯐꯨꯕꯤꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯔꯟꯖꯣꯏꯅ ꯈꯥꯎ ꯑꯗꯨꯗ ꯄꯣꯞ ꯐꯨꯗꯨꯅ ꯃꯍꯥꯛꯅ ꯉꯁꯥꯏ ꯍꯥꯏꯕꯗꯤ ꯀꯨꯟꯖꯣꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯀꯨꯟꯖꯣꯗꯣ ꯃꯤꯒꯤ ꯁꯛꯇꯝꯗ ꯑꯣꯜꯂꯛꯂꯗꯨꯅ ꯁꯨꯔꯟꯖꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯟꯖꯣꯏꯅ ꯏꯇꯥꯎꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯤꯕ ꯑꯉꯛꯄꯁꯤꯕꯨ ꯀꯔꯤꯅꯣ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗ ꯀꯨꯟꯖꯣꯅ ꯌꯦꯡꯉꯨ ꯏꯇꯥꯎ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯨꯟꯖꯣꯅ ꯁꯠ ꯂꯥꯎꯅ ꯍꯟꯗꯣꯛꯈꯤꯕꯗ ꯁꯨꯔꯟꯖꯣꯏꯒꯤ ꯉꯍꯥꯟꯋꯥꯏꯗ ꯃꯩꯅ ꯆꯥꯛꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯑꯔꯤꯕ ꯌꯨꯝ ꯑꯗꯣ ꯍꯧꯖꯤꯛ ꯍꯥꯟꯅꯒꯨꯝꯅ ꯂꯩꯗꯨꯅ ꯂꯦꯡꯗꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯁꯨꯔꯟꯖꯣꯏ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈꯤ ꯑꯗꯨꯒ ꯄꯣꯠꯂꯝ ꯇꯩꯔꯝꯁꯤꯡꯗꯣ ꯁꯨꯔꯕ꯭ꯔꯥ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕꯗ ꯍꯥꯟꯅꯒꯨꯝꯅ ꯆꯞ ꯃꯥꯟꯅꯅ ꯂꯦꯡꯗꯅ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯍꯔꯥꯎꯃꯟꯈꯤꯕꯅ ꯁꯨꯔꯟꯖꯣꯏꯅ ꯀꯨꯟꯖꯣꯕꯨ ꯆꯦꯠ ꯀꯣꯟꯁꯤꯟꯗꯨꯅ ꯏꯇꯥꯎ ꯑꯩꯅ ꯅꯉꯣꯟꯗ ꯇꯝꯕꯤꯈꯤꯕ ꯃꯍꯩ ꯑꯗꯨꯒꯤ ꯑꯩꯅ ꯄꯥꯝꯕ ꯗꯈꯤꯅꯥꯗꯣ ꯃꯁꯤꯃꯛꯅ ꯑꯣꯏꯔꯕꯅꯤ ꯅꯍꯥꯛ ꯑꯩꯅ ꯇꯝꯕꯤꯕꯒꯤ ꯃꯍꯩ ꯑꯗꯨꯒꯤ ꯗꯈꯤꯅꯥ ꯂꯃꯟ ꯇꯣꯟꯗ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯇꯝꯕꯤꯈꯤꯕꯒꯤ ꯗꯈꯤꯅꯥꯗꯣ ꯍꯥꯏꯕꯗꯤ ꯂꯃꯟ ꯑꯗꯣ ꯁꯤꯡꯗꯣꯛꯄꯤꯈꯤ ꯍꯟꯗꯣꯛꯄꯤꯈ꯭ꯔꯦ ꯀꯣꯛꯄꯤꯈ꯭ꯔꯦ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯀꯨꯟꯖꯣꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯐꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯅꯅꯕ ꯇꯧꯔꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯔꯟꯖꯣꯏꯅ ꯏꯇꯥꯎ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯈꯣꯝ ꯑꯃꯅꯤ ꯆꯥꯔꯒ ꯍꯟꯅꯅꯕ ꯇꯧꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯨꯟꯖꯣꯅ ꯏꯇꯥꯎ ꯑꯩ ꯀꯨꯏꯅ ꯂꯩꯊꯕ ꯌꯥꯗ꯭ꯔꯦ ꯊꯕꯛ ꯇꯧꯒꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯩ ꯆꯠꯂꯒꯦ ꯏꯇꯥꯎ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯨꯟꯖꯣ ꯁꯨꯔꯟꯖꯣꯏꯒꯤ ꯃꯌꯨꯝꯗꯒꯤ ꯃꯍꯥꯛꯀꯤ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯑꯗꯣ ꯇꯣꯡꯗꯨꯅ ꯃꯌꯨꯝ ꯂꯣꯝꯗ ꯍꯜꯂꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯨꯟꯖꯣ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯍꯥꯛꯁꯨ ꯆꯥꯛ ꯏꯁꯤꯡ ꯊꯣꯡ ꯊꯥꯛꯇꯨꯅ ꯆꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯀꯩꯗꯧꯉꯩꯗꯒꯤ ꯊꯕꯛ ꯑꯁꯤ ꯍꯧꯁꯤꯒꯦ ꯈꯣꯃꯩꯗꯨꯕꯨ ꯀꯔꯤ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯃꯥꯒꯨꯝꯕꯗꯨꯗꯤ ꯑꯩꯅ ꯀꯩꯁꯨ ꯂꯩꯇꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯃ ꯀꯥꯞꯈꯤꯕꯗ ꯁꯣꯗꯅ ꯁꯤꯔꯒꯗꯕꯅꯤꯗ ꯃꯍꯥꯛꯄꯨ ꯈꯨꯗꯛꯇ ꯍꯥꯠꯇꯣꯛꯄꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯍꯩꯔꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯃꯉꯣꯟꯗ ꯈꯪꯍꯟꯈꯤꯒꯦ ꯃꯍꯥꯛꯅ ꯏꯇꯥꯎ ꯑꯩ ꯅꯉꯣꯟꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯃꯥꯏꯊꯤꯔꯕꯅꯤ ꯅꯪꯒ ꯑꯩꯒ ꯄꯥꯅꯕꯗ ꯑꯩ ꯉꯝꯗ꯭ꯔꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯏꯈꯣꯡꯗ ꯑꯃꯨꯛꯇꯪꯗꯤ ꯈꯣꯏꯔꯝꯍꯟꯈꯤꯒꯦ ꯈꯪꯒꯅꯤꯗ꯭ꯔꯥ ꯐꯩ ꯍꯣꯔꯦꯟ ꯑꯍꯤꯡꯗꯤ ꯊꯕꯛ ꯑꯃ ꯇꯧꯔꯒꯦ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯌꯥꯔꯛ ꯍꯟꯅ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯅꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯔꯒꯦ ꯈꯪꯒꯅꯤꯗ꯭ꯔꯥ ꯑꯗꯨꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯣ ꯂꯣꯏꯁꯤꯜꯂꯒ ꯃꯍꯥꯛ ꯆꯥꯛ ꯀꯠꯊꯣꯛꯂꯒ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈꯤ ꯃꯍꯥꯛꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯉꯥꯏꯕꯁꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯅ ꯉꯥꯏꯈ꯭ꯔꯕꯅꯣ ꯃꯍꯥꯛꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯍꯦꯛ ꯑꯣꯏꯔꯛꯄꯒ ꯊꯕꯛ ꯑꯃ ꯇꯧꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯂꯤꯕꯅꯤ ꯁꯣꯝꯗꯅ ꯈꯣꯃꯩꯗꯣ ꯃꯍꯥꯛꯁꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯀꯨꯟꯖꯣ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯄꯥꯟꯂꯥꯡꯗ ꯊꯣꯔꯛꯂꯤ ꯑꯗꯨꯗꯨꯒ ꯉꯥꯜꯂꯤꯕ ꯊꯥꯖ ꯑꯗꯨꯗ ꯌꯦꯡꯂꯒ ꯊꯕꯛ ꯍꯧꯔꯒꯦ ꯈꯪꯒꯅꯤꯗꯣ ꯑꯗꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯀꯝꯕꯣꯡ ꯅꯥꯄꯤ ꯑꯃꯕꯨ ꯊꯒꯥꯏꯃꯨꯛ ꯁꯥꯡꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯇꯞꯅ ꯐꯣꯏꯗꯠꯇꯨꯅ ꯊꯒꯥꯏꯃꯨꯛ ꯁꯥꯡꯅ ꯂꯧꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯄꯠ ꯑꯁꯨꯝ ꯊꯗꯠꯂꯒ ꯍꯧꯖꯤꯛꯇꯤ ꯀꯥꯞ 3 ꯂꯣꯝꯇꯃꯛ ꯁꯥꯡꯍꯜꯂꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯀꯝꯕꯣꯡ ꯅꯥꯄꯤ ꯑꯗꯣ ꯃꯀꯣꯟ ꯑꯣꯏꯅ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯀꯣꯟ ꯀꯣꯟꯁꯤꯜꯂꯤꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯞ ꯄꯥꯏꯔꯒ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯈꯣꯃꯤꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯂꯣꯝꯗ ꯂꯪꯈ꯭ꯔꯤ ꯃꯍꯥꯛꯅ ꯂꯪꯈꯤꯕ ꯀꯝꯕꯣꯡ ꯅꯥꯄꯤ ꯑꯗꯣ ꯈꯨꯗꯛꯇ ꯈꯪꯍꯧꯗꯅ ꯃꯥꯡꯈ꯭ꯔꯦ
ꯀꯝꯕꯣꯡ ꯅꯥꯄꯤ ꯑꯗꯨꯅ ꯃꯥꯡꯈꯤꯕꯗꯨꯗ ꯀꯨꯟꯖꯣꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯇꯁ ꯁꯤ ꯑꯣꯏꯔꯗꯤ ꯀꯝꯗꯧꯅꯤ ꯈꯣꯃꯩ ꯅꯪ ꯅꯨꯡꯉꯥꯏꯔꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯈꯣꯃꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯀꯔꯛ ꯑꯁꯨꯝ ꯂꯥꯛꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯗꯣ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯀꯟꯅ ꯀꯤꯁꯤꯜꯂꯒ ꯀꯔꯛ ꯑꯁꯨꯝ ꯂꯥꯛꯁꯤꯜꯂꯛꯄꯗꯨꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯈꯣꯃꯩꯅ ꯀꯔꯤꯅꯣꯗ ꯑꯩꯒꯤ ꯈꯧꯔꯤ ꯑꯁꯤꯗ ꯀꯟꯅ ꯑꯁꯨꯝ ꯂꯥꯛꯁꯤꯜꯂꯛꯂꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯈꯣꯃꯩꯅ ꯃꯈꯨꯠ ꯑꯗꯨꯅ ꯀꯣꯏꯃꯥ ꯃꯥꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯈꯪꯂꯦ ꯀꯨꯟꯖꯣꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯛꯄ ꯑꯣꯏꯔꯝꯂꯒꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯅ ꯍꯧꯔꯛꯂꯦꯗꯅ ꯃꯥꯒꯤꯁꯦ ꯑꯩꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯇꯧꯅꯔꯨꯒꯨꯝꯁꯤ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯟꯗꯦꯗꯅꯁꯦ ꯐꯔꯦ ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯣꯃꯩꯅ ꯃꯈꯨꯠꯇ ꯂꯦꯋꯥ ꯈꯔ ꯁꯣꯜꯂꯤ ꯑꯗꯨꯒ ꯈꯨꯕꯥꯛ ꯑꯗꯨꯗ ꯁꯨꯔꯨ ꯅꯩꯅꯔꯒ ꯈꯧꯔꯤ ꯑꯗꯨꯗ ꯇꯞꯅ ꯃꯍꯥꯛꯀꯤ ꯈꯗꯥꯡꯗꯒꯤꯅ ꯈꯧꯔꯤꯒꯤ ꯁꯌꯦꯡ ꯑꯃꯗꯤ ꯊꯕꯥꯛ ꯐꯥꯎꯕ ꯅꯥꯟꯊꯈ꯭ꯔꯤ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤ ꯑꯗꯨꯗ ꯐꯥꯖꯤꯜꯂꯤꯕ ꯄꯨꯟꯁꯤꯜꯂꯤꯕ ꯑꯗꯣ ꯇꯞꯅ ꯐꯈ꯭ꯔꯤ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯂꯩꯃꯥꯏꯗ ꯌꯦꯡꯊꯔꯨꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯥꯞꯊꯣꯛꯈꯤꯕꯗꯨꯗ ꯃꯍꯥꯛꯅ ꯂꯩꯃꯥꯏꯗ ꯌꯦꯡꯊꯔꯨꯕꯗꯨꯗ ꯀꯝꯕꯣꯡ ꯅꯥꯄꯤ ꯑꯃ ꯁꯥꯡꯗ꯭ꯔꯣꯡ ꯁꯥꯡꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯈꯣꯃꯩꯅ ꯌꯥ ꯀꯝꯕꯣꯡ ꯅꯥꯄꯤꯗꯅꯤꯗꯅ ꯃꯍꯥꯛꯅ ꯁꯨꯔꯛꯂꯤꯕꯁꯦ ꯐꯩ ꯈꯪꯒꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯝꯕꯣꯡ ꯅꯥꯄꯤ ꯑꯗꯣ ꯈꯣꯃꯩꯅ ꯄꯥꯏꯁꯤꯜꯂꯤ ꯑꯗꯨꯗꯨꯒ ꯃꯄꯥꯟꯂꯥꯡꯗ ꯄꯔꯞ ꯊꯣꯔꯛꯂꯒ ꯀꯝꯕꯣꯡ ꯅꯥꯄꯤ ꯑꯗꯨꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯄꯠ ꯊꯗꯠꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯨꯔꯨ ꯅꯣꯏꯈꯥꯏꯔꯒ ꯃꯗꯣ ꯃꯍꯥꯛꯅ ꯎꯐꯨꯟ ꯇꯥꯅ ꯂꯩꯃꯥꯏꯗ ꯊꯥꯗꯗꯨꯅ ꯅꯣꯡꯈꯣꯡꯅ ꯑꯃꯨꯛ ꯅꯩꯈꯥꯏꯈꯤ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯛꯄꯒ ꯁꯣꯝꯗ ꯀꯨꯟꯖꯣꯒꯤ ꯃꯁꯥ ꯑꯗꯣ ꯌꯥꯝꯅ ꯊꯤꯅ ꯑꯋꯥꯕ ꯅꯪꯈ꯭ꯔꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯦ ꯃꯤꯅ ꯆꯕꯦꯠ ꯅꯩꯈꯥꯏꯔꯛꯄꯒꯨꯝ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯃꯁꯤ ꯍꯟꯗꯦꯅꯦ ꯑꯩ ꯇꯧꯒꯦ ꯈꯪꯒꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯍꯤꯞꯂꯝꯕꯗꯒꯤ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯄꯥꯟꯂꯥꯡꯗ ꯄꯔꯞ ꯊꯣꯔꯛꯂꯤ ꯑꯗꯨꯗꯨꯒ ꯃꯐꯝ ꯆꯥꯅ ꯐꯝꯊꯔꯒ ꯃꯨꯔꯨꯝ ꯂꯩꯔꯣꯟ ꯇꯤꯜꯂꯣꯟ ꯈꯔ ꯁꯣꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯏꯃꯨ ꯑꯃꯕꯨ ꯀꯧꯔꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯂꯥꯏꯃꯨ ꯑꯗꯨꯗ ꯍꯩ ꯈꯣꯃꯩ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨ ꯀꯗꯥꯏ ꯐꯥꯎꯕ ꯃꯍꯩ ꯍꯩꯕꯒꯦ ꯍꯥꯏꯕꯗꯨ ꯅꯍꯥꯛꯅ ꯑꯃꯨꯛꯇꯪ ꯈꯪꯇꯣꯔꯛꯎ ꯑꯗꯨꯗꯨꯒ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯂꯥꯛꯅꯕ ꯌꯥꯕ ꯃꯈꯩ ꯂꯥꯛꯅꯔꯝꯃꯨ ꯃꯍꯥꯛꯅ ꯅꯉꯣꯟꯗ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯔꯛꯂꯕꯁꯨ ꯅꯍꯥꯛꯅ ꯃꯗꯨꯗ ꯍꯟꯕ ꯌꯥꯗꯦꯀꯣ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯅꯉꯣꯟꯗ ꯌꯥꯝꯅ ꯊꯤꯅ ꯑꯣꯠ ꯂꯩꯔꯛꯂꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯀꯧꯔꯛꯀꯅꯤ ꯑꯗꯨꯒ ꯇꯧꯒꯗꯕꯗꯤ ꯅꯪꯅ ꯃꯥꯕꯨꯁꯨ ꯑꯋꯥꯕ ꯈꯔ ꯄꯤꯔꯝꯒꯗꯕꯅꯤ ꯆꯠꯂꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯩ ꯈꯣꯃꯩꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯉꯝꯃꯣꯏ ꯃꯃꯥꯡꯊꯛꯇ ꯈꯣꯃꯩꯅ ꯑꯩꯕු ꯀꯌꯥꯔꯛ ꯍꯟꯅ ꯀꯧꯗꯨꯅ ꯑꯩꯕꯨ ꯊꯤꯅ ꯂꯛꯅꯈ꯭ꯔꯕꯅꯤ ꯃꯃꯥꯡꯊꯛꯇꯁꯨ ꯅꯍꯥꯛꯅ ꯑꯩꯕꯨ ꯀꯧꯔꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯊꯥꯕ ꯃꯇꯝꯗ ꯑꯩꯕꯨ ꯃꯍꯥꯛꯅ ꯐꯥꯖꯤꯜꯂꯒ ꯑꯩꯕु ꯀꯌꯥꯗ ꯊꯤꯅ ꯑꯣꯠ ꯅꯩꯈꯤꯕ ꯃꯗꯣ ꯉꯁꯤ ꯐꯥꯎꯕ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤ ꯅꯍꯥꯛꯇꯤ ꯃꯗꯣ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯀꯧꯔꯝꯂꯒꯅꯤ ꯅꯍꯥꯛꯅ ꯀꯧꯒꯦ ꯍꯥꯏꯔꯕꯁꯨ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃ ꯀꯧ ꯑꯗꯨꯅ ꯑꯩꯗꯤ ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯛꯂꯒꯅꯨ ꯑꯩ ꯆꯠꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯏꯃꯨ ꯑꯗꯨꯗꯤ ꯃꯥꯡꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯌꯥ ꯀꯔꯤꯁꯨ ꯂꯩꯇꯕ ꯂꯥꯏꯃꯨ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅꯒ ꯆꯩꯔꯝꯂꯗꯅ ꯐꯩ ꯈꯪꯒꯅꯤ ꯑꯗꯨꯗꯤ ꯑꯩꯅ ꯀꯔꯤ ꯀꯧꯁꯤꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣꯅ ꯐꯩ ꯃꯁꯤꯗꯒꯤ ꯈꯣꯃꯩ ꯅꯪꯒꯤ ꯅꯊꯛꯇ ꯑꯈꯥꯛ ꯑꯔꯥꯎ ꯍꯩꯊꯕ ꯍꯧꯔꯒꯦ ꯈꯪꯒꯅꯤꯗꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣ ꯃꯄꯥꯟꯂꯥꯡꯗ ꯍꯥꯏꯕꯗꯤ ꯁꯨꯃꯥꯡ ꯃꯆꯤ ꯑꯃꯗ ꯂꯩꯔꯝꯕꯗꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯔꯛꯂꯤ ꯃꯇꯝꯁꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯂꯕꯅꯤ ꯀꯨꯟꯖꯣꯅ ꯑꯁꯨꯝꯅ ꯊꯕꯛ ꯑꯃꯒꯤꯗꯃꯛꯇ ꯄꯔꯞ ꯑꯁꯨꯝ ꯂꯥꯛꯂꯤꯉꯩ ꯂꯝꯕꯤꯗ ꯌꯨ ꯉꯥꯎꯕ ꯈꯔ ꯊꯦꯡꯅꯩ ꯃꯈꯣꯏ ꯑꯁꯦ ꯆꯥꯛ ꯆꯥꯅꯔꯨꯔꯒ ꯌꯥꯝꯅ ꯊꯦꯡꯅ ꯉꯥꯎꯕ ꯌꯥꯕ ꯉꯥꯎꯔꯨꯔꯒ ꯍꯜꯂꯛꯄꯗ ꯊꯦꯡꯅꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯆꯠꯂꯤꯉꯩ ꯌꯨꯉꯥꯎꯕꯁꯤꯡ ꯑꯗꯨꯅ ꯀꯥꯏꯗꯒꯤ ꯑꯉꯥꯎꯕꯅꯣ ꯅꯇꯣꯝꯇ ꯑꯍꯤꯡꯈꯤꯇ ꯆꯠꯂꯤꯁꯤꯕꯣ ꯀꯤꯗ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯨꯟꯖꯣꯅ ꯀꯅꯥꯅꯣ ꯑꯩꯅꯤꯅꯦ ꯊꯕꯛ ꯑꯃ ꯆꯠꯂꯤꯕꯅꯤ ꯀꯔꯤꯅꯣ ꯅꯈꯣꯏ ꯈꯔ ꯊꯛꯀꯟ ꯆꯥꯁꯤꯜꯂꯒ ꯃꯤꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯗꯨ ꯀꯔꯤꯒꯤꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯕꯗ ꯌꯨꯉꯥꯎꯕꯁꯤꯡꯗꯣ ꯀꯨꯟꯖꯣꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯗꯨꯒ ꯀꯨꯟꯖꯣꯅꯤꯅꯦ ꯀꯨꯟꯖꯣ ꯅꯪꯗꯤ ꯃꯥꯏꯕꯅ ꯇꯥꯏ ꯅꯪ ꯂꯥꯏ ꯊꯤꯕ ꯆꯠꯂꯤꯔꯣ ꯅꯪꯗꯤ ꯅꯨꯄꯤꯁꯨ ꯈꯥꯏꯅꯔꯦꯌꯦ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯀꯧꯕ ꯆꯠꯂꯤꯔꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯨꯟꯖꯣ ꯃꯁꯥꯗꯣ ꯁꯥꯎꯅꯤꯡꯕꯅ ꯊꯛ ꯅꯤꯛꯈꯠꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯍꯣꯏ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯉꯨ ꯀꯔꯤꯅꯣ ꯅꯣꯏꯅ ꯍꯥꯏꯔꯤꯕꯗꯣ
ꯅꯣꯏꯒꯤꯗꯨꯕꯨ ꯑꯩ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ? ꯑꯦ ꯁꯥꯎꯕꯤꯅꯨ ꯑꯣꯖꯥ ꯃꯥꯏꯕ, ꯅꯪꯅ ꯈꯔ ꯍꯩꯕꯗꯨꯗ ꯍꯥꯏꯕꯒꯤ ꯋꯥꯅꯤ. ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯀꯧꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏ ꯑꯝꯇꯪ ꯌꯦꯡꯖꯒꯦ ꯇꯧꯕꯩ ꯋꯥꯅꯤꯗ. ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯨꯟꯖꯣ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯇꯨꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯝꯕꯗꯒꯤ ꯈꯨꯠ ꯆꯪꯗꯨꯅ ꯐꯨꯅꯔꯛꯂꯤ. ꯑꯗꯨꯕꯨ ꯀꯨꯟꯖꯣꯗꯤ ꯃꯇꯣꯝꯇꯅꯤ, ꯑꯗꯨꯒ ꯂꯥꯛꯂꯤꯕꯁꯤꯡꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝ ꯁꯨꯔꯤꯕꯅꯤ. ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝ ꯑꯗꯨꯅ ꯀꯨꯟꯖꯣꯕꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯕꯤꯔꯝꯃꯤ. ꯀꯨꯟꯖꯣꯗꯣ ꯅꯥꯇꯣꯟꯁꯨ ꯀꯥꯏꯗꯨꯅ ꯏ ꯊꯣꯛꯂꯤ. ꯑꯗꯨꯒ ꯈꯖꯥꯏꯗꯁꯨ ꯀꯤꯟꯅ ꯀꯟꯅ ꯊꯤꯜꯂꯝꯕꯒꯤ ꯈꯖꯥꯏ ꯑꯃꯗꯤ ꯀꯣꯛ ꯑꯃꯗꯤ ꯃꯐꯝ ꯊꯕꯥꯛ ꯅꯪꯒꯟ ꯄꯥꯝꯕꯣꯝꯅꯆꯤꯡꯕꯗꯁꯨ ꯅꯥꯔꯤ. ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯗꯣ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯍꯧꯔꯤ. ꯃꯁꯤꯗꯒꯤꯗꯤ ꯌꯨꯉꯥꯎꯕꯁꯤꯡ ꯑꯗꯨꯅ "ꯍꯩ, ꯂꯩꯋꯥ ꯃꯟꯇ꯭ꯔ ꯍꯩꯕ ꯃꯥꯏꯕ, ꯅꯥꯍꯦꯔꯒ ꯂꯩꯍꯧꯔꯣꯅꯦ" ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯌꯨꯉꯥꯎꯕꯁꯤꯡ ꯑꯗꯣ ꯂꯥꯎꯅꯗꯨꯅ ꯆꯠꯈ꯭ꯔꯤ. ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ "ꯑꯩꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯅ ꯍꯩꯕꯤ ꯃꯁꯥ ꯈꯔ ꯍꯦꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯄꯁꯤꯗ ꯃꯈꯣꯏꯒ ꯊꯦꯡꯅꯕꯗꯒꯤ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯂꯛꯅꯔꯝꯂꯤꯕ. ꯐꯩ, ꯈꯣꯃꯩꯗ ꯊꯥꯖꯤꯟꯕ ꯂꯥꯏꯔꯤ. ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯑꯩꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨꯗꯅ. ꯐꯔꯦ, ꯈꯣꯃꯩꯒꯤꯗꯨꯅ ꯍꯌꯦꯡ ꯇꯧꯔꯒꯦ. ꯉꯁꯤꯒꯤꯗꯤ ꯅꯈꯣꯏ ꯑꯍꯨꯝ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯨꯟꯖꯣ ꯃꯍꯥꯛ ꯍꯩꯕꯤ ꯍꯧꯔꯤꯕ ꯑꯗꯣꯝꯒꯤ ꯃꯥꯏꯀꯩꯗ ꯆꯠꯇꯕꯤꯗ ꯃꯍꯥꯛ ꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯌꯥꯝꯅ ꯋꯥꯅ ꯌꯧꯔꯛꯈꯤ. ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯦꯛ ꯂꯥꯏꯁꯟꯅꯐꯝ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕ ꯍꯧꯖꯤꯛꯄꯨꯗꯤ ꯍꯧꯈꯤꯗ꯭ꯔꯕ ꯍꯩꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯑꯣꯏꯔꯝꯕ ꯖꯒꯥ ꯑꯗꯨꯗ ꯀꯨꯟꯖꯣ ꯆꯪꯁꯤꯜꯂꯛꯂꯤ. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯈꯨꯄꯥꯛ ꯄꯣꯔꯣꯛ ꯈꯨꯔꯤ. ꯑꯗꯨꯒ ꯂꯩꯃꯥꯏ ꯑꯗꯨꯗ ꯑꯉꯥꯡ ꯑꯃꯒꯤ ꯁꯛꯇꯝ ꯌꯦꯛꯈ꯭ꯔꯤ. ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯨꯟꯖꯣꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯑꯉꯥꯡꯒꯤ ꯃꯤꯇꯝ ꯑꯗꯨꯗ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯣ ꯀꯥꯝꯁꯤꯟꯈꯤ. ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯍꯧꯖꯤꯛ ꯀꯨꯟꯖꯣꯅ ꯌꯦꯛꯂꯤꯕ ꯂꯥꯏꯌꯦꯛ ꯑꯗꯣ ꯇꯞꯅ ꯃꯥꯡꯈ꯭ꯔꯤ. ꯃꯗꯨꯅ ꯃꯥꯡꯂꯤꯕꯁꯤ ꯑꯉꯥꯡ ꯑꯗꯣ ꯃꯊꯧ ꯇꯧꯕ ꯍꯧꯔꯤ ꯍꯥꯏꯕꯗꯨ ꯇꯥꯛꯂꯤꯕꯅꯤ. ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯌꯨꯉꯥꯎꯕ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯌꯨꯝꯗꯒ ꯑꯃꯠꯇ ꯍꯟꯖꯤꯟꯗ꯭ꯔꯤ. ꯅꯤꯁꯥ ꯍꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯟꯒꯤ ꯂꯝꯄꯥꯛ ꯃꯆꯤ ꯑꯃꯗ ꯃꯈꯣꯏ ꯂꯣꯡꯈꯥꯛ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯂꯩꯅꯔꯤꯉꯩ ꯇꯥꯟꯖꯥꯅꯤ. ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯃꯥꯟꯅꯕ ꯑꯃꯅ "ꯄꯨꯡ 1 ꯇꯥꯗꯣꯔꯦ, ꯌꯨꯝꯗ ꯍꯟꯖꯤꯜꯂꯁꯤꯗꯅ" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯅꯤꯗꯨꯅ "ꯑꯦꯔꯥ, ꯌꯨꯝꯗ ꯍꯟꯖꯤꯜꯂ ꯀꯩꯗꯧꯗꯣꯏꯅꯣ? ꯌꯨꯝꯗ ꯍꯟꯖꯤꯜꯂꯁꯨ ꯇꯨꯝꯃꯅꯤ, ꯁꯤꯗ ꯍꯟꯖꯤꯜꯂꯁꯨ ꯇꯨꯝꯃꯅꯤ. ꯇꯨꯝꯕꯗꯤ ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯑꯩꯗꯤ ꯇꯨꯝꯃꯦ" ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯇꯨꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯤꯞꯄꯒ ꯂꯩꯊꯣꯛꯈ꯭ꯔꯤ. ꯃꯗꯨꯗ ꯃꯈꯣꯏ ꯑꯅꯤꯃꯁꯨ "ꯍꯣꯏꯅꯦ, ꯌꯨꯝꯗ ꯇꯨꯝꯃꯁꯨ ꯁꯤꯗ ꯇꯨꯝꯃꯁꯨ ꯑꯝꯍꯥꯅꯤ" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯤꯞꯊꯔꯤ. ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯑꯉꯥꯡ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ. ꯑꯗꯨꯝꯅ ꯑꯉꯥꯡ ꯑꯃꯅ ꯌꯥꯝꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯄꯒꯤ ꯃꯑꯣꯡꯗ ꯀꯟꯅ ꯀꯞꯂꯛꯄ ꯑꯗꯨꯗ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯝꯄꯥꯛ ꯑꯗꯨꯗ ꯍꯤꯞꯂꯤꯕ ꯌꯨꯉꯥꯎꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯅ "ꯀꯅꯥꯅꯣ? ꯀꯗꯥꯏꯗꯒꯤ ꯑꯉꯥꯡꯅꯣ ꯁꯤꯗꯤ? ꯃꯐꯝꯁꯤꯕꯨ ꯍꯥꯟꯅ ꯍꯥꯏꯅꯕ ꯖꯥꯠꯂꯣ? ꯑꯁ, ꯀꯗꯥꯏꯗꯒꯤ ꯋꯥꯔꯣꯗ, ꯑꯩꯈꯣꯏꯁꯨ ꯈꯪꯗꯦꯗ. ꯌꯨꯝ ꯍꯜꯂꯁꯤ ꯂꯥꯎ" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯃꯥꯟꯅꯕ ꯑꯃꯅ "ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯨꯔꯤꯁꯤꯕꯣ ꯀꯩꯗꯧꯕꯩ ꯀꯤꯗꯣꯏꯅꯣ? ꯅꯦꯛꯈꯥꯏꯒꯦꯅꯦ, ꯆꯕꯦꯠ ꯅꯦꯛꯈꯥꯏꯒꯦꯅꯦ. ꯁꯤ ꯀꯞꯄꯤꯁꯤ ꯎꯗ꯭ꯔꯣꯁꯦ, ꯁꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯩꯅꯦ" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯅ "ꯀꯥꯔꯟ ꯇꯥꯔꯅꯨ, ꯆꯠꯁꯤ ꯂꯥꯎ" ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏꯁꯤꯡꯗꯣ ꯆꯤꯡꯈꯠꯅꯗꯨꯅ ꯆꯠꯅꯕ ꯇꯧꯔꯤꯉꯩ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯃꯀꯣꯛꯇ ꯀꯣꯌꯦꯠ ꯌꯦꯠꯄ ꯑꯉꯥꯡ ꯉꯧꯔꯣꯛ ꯉꯧꯕ ꯑꯃ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯐꯝꯂꯒ ꯂꯩꯔꯤꯕꯗꯣ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯎꯔꯤ. ꯃꯗꯨ ꯎꯕꯗ ꯌꯨꯉꯥꯎꯕ ꯑꯍꯨꯝ ꯑꯗꯨꯅ "ꯀꯩꯅꯣ ꯁꯤꯗꯤ? ꯑꯉꯥꯡ ꯅꯠꯇ꯭ꯔꯣ? ꯑꯉꯥꯡꯅꯤꯅꯦ. ꯃꯍꯥꯛꯅ ꯀꯣꯌꯦꯠ ꯌꯦꯠꯂꯒ ꯉꯧꯔꯣꯛ ꯐꯝꯃꯤꯁꯤꯅ ꯀꯔꯤꯒꯤ ꯑꯣꯏꯖꯥꯠꯅꯣ? ꯑꯁ, ꯅꯤꯁꯥꯒꯂꯦ" ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯑꯉꯥꯡ ꯑꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯂꯤ. ꯑꯗꯨꯗꯨꯒ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯂꯒ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯤ. ꯑꯗꯨꯃ ꯇꯧꯔꯛꯄꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯀꯤꯃꯜꯂꯛꯂꯗꯨꯅ ꯃꯁꯤꯗꯤ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯑꯉꯥꯡꯗꯨꯅꯤ, ꯆꯦꯜꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯣ ꯕꯨꯗ꯭ꯔꯨꯡ ꯆꯦꯟꯅꯔꯛꯏ. ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯗꯤ ꯁꯟ ꯁꯥꯗꯨꯅ ꯆꯦꯜꯂꯗꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯇꯥꯟꯅꯔꯛꯂꯤ. ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯗꯤ ꯌꯨꯒ ꯈꯔ ꯉꯥꯎꯕꯒ ꯆꯦꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯎꯞꯁꯤꯟ ꯆꯦꯜꯂꯤ. ꯃꯈꯣꯏꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯁꯦ ꯌꯨꯒ ꯈꯔ ꯉꯥꯎꯕꯒ ꯑꯃꯨꯛ ꯎꯞꯁꯟ ꯑꯃꯨꯛ ꯇꯨꯁꯟ ꯆꯦꯜꯂꯛꯄꯅ ꯆꯦꯟꯕꯗ ꯃꯉꯝ ꯁꯥꯟꯗ꯭ꯔꯦ. ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯌꯥꯝꯅ ꯉꯥꯎꯃꯟꯈꯤꯕꯅ ꯆꯦꯟꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯕꯅꯤ. ꯑꯅꯤ ꯑꯃꯗꯤ ꯃꯌꯨꯝ ꯌꯧꯅꯕ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯤ. ꯑꯁꯨꯝꯅ ꯆꯦꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯇꯨꯡ ꯏꯊꯪ ꯊꯪꯍꯧꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯀꯗꯥꯏꯗꯅꯣ ꯑꯃ ꯂꯧꯁꯤꯟꯕꯗꯒꯤ ꯎꯄ꯭ꯔꯥꯡ ꯎꯞꯁꯤꯜꯂꯒ ꯂꯩꯃꯥꯏꯗ ꯌꯥꯝꯅ ꯁꯥꯐꯨ ꯀꯟꯅ ꯄꯨꯗ꯭ꯔꯨꯞ ꯂꯥꯎꯅ ꯇꯨꯁꯜꯂꯤ.
adumna tusanba aduta nipa aduna haugatnaba tawringai mahaki mamangta makokta koy yetpa ngoro oba angang ado leplaga lerami madu ubada nipa aduna hey bungo macha hey ai labi thado ai dangoda lankhide ai gi labi thado adumna hairakpada angang ado noklaga nipa adugi mabukta chongkhatkhri aduga khangautra angang ado mangkhri matamrata nipa aduna mangkhrane chedorage makhoi ani di ayong chingkhri toisidi hoi ngai khone adumna nipa aduna lauraga phugagulaga chena ba khona bada masa do ilum lum thari kanagum amna nan thabagum yan thabagum tawri masidagi di nipa do asum mahak su hagulaga chelakpana makhoi mamanaba ani adugi manak yoksilai mamanaba ani disu mabu ngairaga leramlibani matam aduda mamanaba ani duna kedore ha phugagulaga chilakpa yadro adumna haibada mamanaba aduna angang do igi mangda lepaga leramini ne adagi aina aibu ngakpiyona haijabadagi mangkhrini ne adumna hairakpada mamanaba amana kainoi taw nangi puksidi hai adumna hairakpada hauji angang aduna mamangda leplamba nipa adugi mabuk aduda mahak masa matumta mabuk aduda yengjirubuda mabuk ado thudok hendukna kangkhatuna leramlei masidigi nipa ado sor honno warakli lepanga maktabadagi mahak laimaida hipthakri mabukto tamna ngahak aduda jara asum chaukhallakhi masidigi mamanaba aniduna siri yararoi mi kausi haina duna makoi kana leibage ikoi pongta kanbiyo haina koilau laukhi adabu mabuk asum kangkhalei bani pa adudi ai ware ai kainoma tawre ai ware haiduna koilau lawa horoklei asumna nipa aduna yamna kana laurambadegi mahakki mabuk manu adutta yamna kanna yekpa thinba amati chakthekpa chhajatpa kaya ama torokpadegi aigi pukchi chakle lengle haiduna yamna kana su kaptuna lauri masidiki di nipa do ikhang hauduna mamit managa do warang chap jungkhatuna ongkhallaklaga sorga thabet olamlaba matungda natundagi iga mayama mataraklaga mahak phrang chungdomlaga sor phungkatlaga nipa do kudak adutta sap tingthoklaga sikhre nipa do hek sikhibaga mabuk kakkalamba do tamna mayeng takhi madu ubada nipa ani di pakatman khibana makhoi ani do mana thokpa mayum jonguna ba chenakhi asumna makhoi ani na samji khaidun chenarakpa matam aduta amadi yamna kanna cheman khibana mahaki makhong ado phaba nanghodabadagi karigumba amada sitlawan nan thuraga tusanbada yungduna leiriba lambi gi mapanda thamba sambal amada mahaki khadanga thindinbadagi khadangdagi na mahaki makok phawna thinbada nipa adusu sambal adu yungduna kudak aduda siri asomdana kamdori nipa ado mahaki mayum jawsallaklabada makhoi limthangnoda leiba huisingduna yamna lakna khongi mahana yoksalakpada huising aduna adumna lakna khongnakpaduta mahaki man khraduna hoi kari huisingune ayoda wasalaga khonglibadu napa sage de khonglibro asomna haraga mahana mangolda kakali mahana adumna mangolda kakhatke hadune hek kakhatlubaga mahaki tungi frit ado kanagumba amana paraga khangching chingkhibugum mahakse mangolda sumanglomda khangching chingthai aduga mahakna makhong aduna tunglomda ngake tawbada karigumba amata panchinbadagi ngakpa ngamhaudaduna makoiki kathok kasin tawnaba thamliba nimpak adutta makok aduna safu kanna lukhamni jaibadagi makok ado kairi mata wasana nupa ado juri makha adutta makok ado pungkai kaiduna ihingna hingsaduna madumata phrang chongdamlaga thawai thakhi nipa aduna yamna kanna hui lauramlaga mahakna ye haiduna tusinkhibagi korok lawa makhol adu tabada mayam punamak haibadi yumda leinariba singadu su mahakna hui sing tanbagi lawduda hawat nakhibado pudup launa tukhibaduda makhoi su chenthok narakli adugadi nipa aduna ihingna hingsaduna juri makha adutta nungpakta yaisallaga siraga leirambadu ubata mayam punamakna kayu tawribasiri ha hojika laurambaduna trosibo haiduna mayam do mipainari masidagi di kamdori makhoi miyoising aduna haibati nupakai yaisalliba imungi miyoising aduna mahakpu hinglibra siribra haibu khangdoknabagi damakta akhang ahi kauduna yenghalli adupu nipa do sire haiba khangki tagudabu nipa asina siribase amaiba amata usat thawodana nganglubadagi amaiba aduna makhoi ahumse sinanaba lang thakpadagi siribani haiduna khumlakhi matau asumna siraba nupa atupu
ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡꯒꯤ ꯄꯨꯡ 1 ꯍꯦꯟꯖꯤꯜꯂꯛꯂꯕ 2 ꯍꯦꯟꯖꯤꯜꯂꯛꯂꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯌꯥꯔꯔꯣꯏ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯅ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯅꯤꯡꯊꯤꯅ ꯊꯝꯖꯤꯟꯈ꯭ꯔꯦ ꯑꯃꯥꯏꯕ ꯑꯃꯅꯁꯨ ꯃꯍꯥꯛꯄꯨ ꯁꯪꯂꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯕꯅ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯣꯏꯔꯛꯂꯦ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯍꯧꯖꯤꯛ ꯄꯣꯂꯣꯏꯒꯗꯕꯒꯤ ꯂꯩꯔꯤꯕ ꯅꯤꯄꯥ ꯑꯗꯣ ꯄꯣꯂꯣꯏꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯅꯨꯡꯄꯥꯛꯇ ꯃꯀꯣꯛꯅ ꯌꯩꯁꯤꯟꯈꯤꯕ ꯅꯤꯄꯥ ꯑꯗꯣ ꯄꯣꯂꯣꯏꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯋꯥꯀꯤꯡ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯅ ꯅꯤꯄꯥ ꯑꯅꯤ ꯑꯃꯁꯨ ꯁꯝꯕꯜꯗ ꯌꯨꯡꯁꯤꯜꯂꯒ ꯁꯤꯕ ꯑꯃꯅ ꯃꯊꯧ ꯃꯔꯝ ꯈꯪꯗꯅ ꯃꯅꯥꯇꯣꯟꯗꯒꯤ ꯏꯒꯁꯨ ꯌꯥꯝꯅ ꯇꯥꯔꯒ ꯁꯤꯔꯒ ꯂꯩꯔꯝꯂꯦ ꯍꯥꯏꯗꯨꯅ ꯋꯥ ꯂꯥꯎꯅꯔꯛꯈꯤ ꯑꯍꯤꯡ ꯑꯃꯗ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯁꯤꯔꯝꯕꯒꯤ ꯄꯥꯎ ꯑꯁꯦ ꯂꯩꯀꯥꯏ ꯈꯨꯜ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯈꯪꯈꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯀꯨꯟꯖꯣꯗꯤ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯃꯉꯣꯟꯗ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯉꯥꯡꯂꯝꯕ ꯃꯈꯣꯏ ꯑꯍꯨꯝ ꯃꯥꯟꯅꯔꯒ ꯏꯔꯥꯜ ꯂꯩꯇꯕ ꯑꯩꯕꯨ ꯇꯝꯊꯤꯅ ꯐꯨꯔꯝꯕꯒꯤ ꯃꯍꯩꯗꯤ ꯉꯔꯥꯡ ꯑꯩꯅ ꯊꯥꯗꯣꯛꯈꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯂꯃꯟ ꯈꯨꯝꯈ꯭ꯔꯦꯗꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯍꯔꯥꯎꯔꯤ ꯄꯥꯎ ꯑꯗꯨ ꯑꯁꯨꯝ ꯁꯟꯇꯣꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯈꯣꯃꯩꯒꯤ ꯅꯥꯀꯣꯡ ꯌꯧꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯀꯔꯤ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯃꯕꯨ ꯁꯤꯔꯝꯂꯕ ꯄꯣꯂꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯑꯁ ꯄꯣꯂꯣꯏꯗ꯭ꯔꯤꯉꯩꯗ ꯊꯤꯟꯗꯔꯝꯂꯕꯗꯤ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯂꯝꯒꯗꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯀꯨꯟꯖꯨꯅ ꯇꯧꯍꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯤꯕꯨ ꯑꯩꯉꯣꯟꯗ ꯉꯔꯥꯡ ꯃꯍꯥꯛꯅ ꯇꯧꯔꯛꯂꯤꯕꯗꯨꯅ ꯀꯔꯤ ꯑꯩ ꯆꯠꯂꯒ ꯑꯃꯨꯛꯇꯪ ꯍꯥꯏꯔꯨꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯇꯁꯦꯡꯅ ꯁꯤꯒꯨꯝꯕꯁꯤ ꯑꯩ ꯇꯁꯦꯡꯅ ꯄꯥꯝꯗꯕꯅꯤ ꯀꯥꯟꯅꯗꯦ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯂꯨꯒꯦ ꯑꯗꯨꯒ ꯑꯩ ꯅꯉꯣꯟꯗ ꯈꯨꯠꯂꯥꯏ ꯊꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯆꯪꯖꯔꯨꯕꯅ ꯐꯒꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯁꯤ ꯂꯣꯏꯅ ꯁꯣꯛꯄ ꯇꯥꯔꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯈꯣꯃꯩ ꯏꯀꯥꯏ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯏꯇꯥꯎ ꯑꯗꯨ ꯇꯣꯡꯗꯨꯅ ꯀꯨꯟꯖꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯗꯣ ꯍꯤꯡꯈꯣꯜꯗ ꯍꯪꯒꯥꯝ ꯃꯅꯥ ꯈꯔ ꯍꯦꯛꯇꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩ ꯁꯒꯣꯜ ꯊꯧꯖꯤꯜꯂꯛꯄꯗꯨ ꯎꯕꯗ ꯀꯨꯟꯖꯣꯅ ꯃꯁꯤꯁꯨ ꯑꯃꯨꯛ ꯂꯥꯛꯑꯦꯅꯦ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯂꯤꯕꯁꯤꯕꯣ ꯐꯩ ꯈꯪꯒꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯈꯣꯃꯩ ꯂꯥꯛꯂꯤꯕꯗꯣ ꯎꯁꯤꯟꯅꯗꯕꯤꯗ ꯍꯪꯒꯥꯝ ꯍꯦꯛꯂꯒ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩ ꯆꯪꯁꯤꯜꯂꯛꯂꯒ ꯏꯇꯥꯎ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯅꯥꯒꯁꯤꯕꯨ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯨꯟꯖꯣꯅ ꯀꯩꯗꯧꯔꯦ ꯏꯇꯥꯎ ꯅꯪꯅ ꯑꯃꯨꯛ ꯑꯌꯨꯛꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯒꯦ ꯏꯇꯥꯎ ꯀꯨꯟꯖꯣ ꯑꯩ ꯏꯇꯥꯎ ꯀꯨꯟꯖꯣꯒ ꯑꯔꯨꯕ ꯋꯥꯐꯝ ꯑꯃꯇꯪ ꯇꯥꯖꯒꯦ ꯍꯥꯏꯗꯅ ꯍꯥꯏꯌꯨ ꯏꯇꯥꯎ ꯀꯔꯤ ꯈꯪꯗꯕ ꯂꯩꯔꯦ ꯑꯩꯅ ꯍꯦꯛꯇ ꯇꯥꯛꯆꯒꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯣꯃꯩꯗꯣ ꯈꯔ ꯁꯧꯒꯠꯂꯛꯏ ꯀꯔꯤꯅꯣꯗ ꯏꯇꯥꯎ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯏꯇꯥꯎꯗꯒꯤ ꯃꯍꯩ ꯇꯝꯕ ꯂꯥꯛꯄ ꯑꯣꯏꯅ ꯈꯜꯂꯨꯔꯕ꯭ꯔꯣ ꯃꯍꯩꯒꯤ ꯋꯥꯗꯤ ꯑꯩꯅ ꯑꯣꯏꯅ ꯏꯇꯥꯎꯗ ꯇꯝꯕꯤꯒꯗꯕꯅꯤꯅꯦ ꯏꯇꯥꯎ ꯈꯣꯃꯩ ꯌꯥꯔꯦ ꯅꯪꯅ ꯍꯥꯏꯒꯗꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯣ ꯑꯗꯨꯒ ꯅꯍꯥꯛ ꯆꯠꯈꯤꯕ ꯌꯥꯔꯒꯅꯤ ꯏꯇꯥꯎ ꯀꯨꯟꯖꯣ ꯅꯪꯒꯤꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯗꯅ ꯐꯔꯦ ꯑꯩꯅ ꯑꯄꯥꯝꯕꯗꯣ ꯍꯥꯏꯔꯒꯦ ꯏꯇꯥꯎ ꯀꯨꯟꯖꯣ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩ ꯈꯠꯅ ꯆꯩꯅꯕ ꯅꯨꯡꯁꯤꯅꯗꯕꯁꯦ ꯌꯥꯝꯅ ꯄꯥꯝꯗꯦ ꯑꯗꯨꯅ ꯑꯩ ꯅꯉꯣꯟꯗ ꯆꯪꯖꯔꯕꯅꯤ ꯉꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯌꯨꯝꯗ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯀꯔꯤꯝꯇ ꯇꯧꯔꯛꯂꯒꯅꯨ ꯀꯔꯤꯒꯨꯝꯕ ꯃꯈꯥ ꯇꯥꯅ ꯇꯧꯔꯛꯄ ꯊꯣꯛꯂꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯏꯃꯥꯟꯅꯕꯅꯤ ꯃꯔꯨꯞ ꯑꯃꯅꯤ ꯈꯜꯂꯛꯂꯔꯣꯏꯀꯣ ꯀꯔꯤ ꯋꯥꯅꯣꯗ ꯏꯇꯥꯎ ꯈꯣꯃꯩ ꯅꯍꯩ ꯍꯩꯇ꯭ꯔꯒ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯆꯪꯖꯔꯛꯂꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ ꯃꯃꯥꯡꯊꯛꯇ ꯏꯇꯥꯎꯅ ꯑꯣꯠꯈꯤꯕ ꯈꯨꯕꯥꯛ ꯃꯌꯥꯏꯗ ꯌꯨꯡꯈꯤꯕ ꯆꯩꯇꯦꯛꯅ ꯌꯨꯡꯈꯤꯕꯗꯨꯒꯤ ꯆꯩꯅꯥꯊꯣꯟꯗꯨꯕꯨ ꯀꯥꯎꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯅ ꯑꯗꯨꯗꯤ ꯏꯇꯥꯎꯅ ꯑꯩꯉꯣꯟꯗ ꯇꯧꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯑꯗꯨꯛ ꯂꯥꯏꯍꯟ ꯇꯧꯈꯤꯕꯒꯤ ꯋꯥꯅꯤ ꯏꯇꯥꯎ ꯈꯣꯃꯩ ꯂꯥꯏꯍꯟ ꯇꯧꯕ ꯇꯧꯗꯕꯒꯤ ꯃꯔꯤ ꯂꯩꯅꯗꯦ ꯑꯩꯒꯤꯗꯤ ꯏꯇꯥꯎꯗ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯍꯩꯁꯤꯡꯁꯦ ꯍꯩꯊꯔꯛꯄ ꯂꯦꯞꯂꯣꯏ ꯈꯥꯡꯕ ꯉꯝꯗ꯭ꯔꯒꯅ ꯏꯇꯥꯎ ꯁꯤꯖꯕ ꯇꯥꯕꯅꯤ ꯏꯇꯥꯎ ꯀꯨꯟꯖꯣ ꯀꯔꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯒ ꯁꯤꯖꯕ ꯇꯥꯕꯅꯤ ꯀꯌꯥꯗ ꯅꯥꯄꯟ ꯇꯧꯅ ꯍꯥꯏꯔꯤꯕ ꯏꯇꯥꯎ ꯈꯣꯃꯩ ꯑꯩ ꯅꯉꯣꯟꯗ ꯅꯥꯄꯟ ꯇꯧꯔꯤ ꯅꯉꯣꯟꯗꯒꯤ ꯑꯩꯅ ꯍꯩꯕꯤ ꯌꯥꯝꯅ ꯍꯦꯜꯂꯤ ꯑꯗꯨꯅ ꯅꯪ ꯑꯩꯅ ꯇꯧꯔꯛꯄ ꯊꯕꯛꯇ ꯈꯥꯡꯕ ꯇꯥꯕꯅꯤ ꯅꯪꯅ ꯇꯧꯔꯛꯄ ꯊꯕꯛꯇ ꯑꯩꯁꯨ ꯈꯥꯡꯈꯤꯗꯅ ꯑꯗꯨꯅ ꯑꯩꯅ ꯇꯧꯔꯛꯄ ꯊꯕꯛꯇ ꯅꯍꯥꯛꯁꯨ ꯈꯥꯡꯕ ꯇꯥꯕꯅꯤ ꯐꯔꯦ ꯏꯇꯥꯎ ꯀꯨꯟꯖꯣ ꯅꯪꯅ ꯑꯗꯨ ꯌꯧꯅ ꯂꯦꯞꯂꯕꯗꯤ ꯅꯪ ꯑꯩ ꯀꯥꯞꯅꯒꯗꯕꯅꯤ ꯑꯉꯝꯕ ꯇꯥꯟꯅꯒꯗꯕꯅꯤ ꯅꯪꯅ ꯉꯝꯂꯒꯅ ꯑꯩꯕꯨ ꯍꯥꯠꯂꯨ ꯑꯩꯅ ꯉꯝꯂꯒꯅ ꯅꯪꯕꯨ ꯍꯥꯠꯀꯅꯤ ꯇꯧꯕꯇꯕꯨ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗꯤ ꯁꯨꯛꯅꯒꯨꯝꯁꯤ ꯏꯇꯥꯎ ꯈꯣꯃꯩ ꯃꯗꯣ ꯃꯇꯝꯒꯤ ꯋꯥꯐꯝ ꯍꯥꯏꯕꯗꯨꯅꯤ ꯌꯦꯡꯉꯨ ꯈꯟꯗꯅ ꯌꯦꯡꯉꯨ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯤ ꯈꯥꯏꯅꯔꯒ ꯃꯄꯥꯝꯗ ꯂꯩꯈ꯭ꯔꯦ ꯍꯟꯖꯤꯟꯅꯕ ꯌꯥꯗꯅ ꯂꯩꯔꯤ ꯅꯪꯁꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗꯨ ꯈꯥꯏꯅꯔꯒ ꯃꯄꯥꯝꯗ ꯊꯝꯈ꯭ꯔꯣ ꯀꯩꯅꯣ ꯑꯗꯨꯒ ꯅꯦꯅꯥ ꯇꯥꯅ ꯏꯕꯥꯅꯤ ꯀꯥꯞꯅꯁꯤ
ꯑꯉꯥꯡ ꯑꯃꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯁꯣꯛꯇꯅꯕ ꯑꯩꯁꯨ ꯂꯩꯗꯨꯅ ꯀꯥꯞꯄꯗ ꯑꯋꯥꯕ ꯑꯃꯅꯤ ꯁꯣꯏ ꯉꯥꯝꯗꯕꯒꯤ ꯍꯥꯏꯕꯗꯤ ꯁꯣꯏꯕꯗꯒꯤ ꯅꯪꯒꯤ ꯅꯆꯥꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤ ꯅꯨꯄꯤꯗ ꯁꯣꯛꯈ꯭ꯔꯕꯗꯤ ꯅꯍꯥꯛ ꯅꯤꯡꯉꯝꯗꯕ ꯂꯥꯛꯄꯁꯨ ꯌꯥꯏ ꯑꯗꯨꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡ ꯃꯄꯥꯝꯗ ꯊꯩꯗꯣꯛꯈꯣꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯣꯃꯩꯅ ꯐꯔꯦ ꯏꯇꯥꯎ ꯀꯨꯟꯖꯣ ꯅꯪꯅ ꯈꯜꯂꯤꯕꯕꯨ ꯅꯍꯥꯛꯁꯤ ꯈꯔ ꯍꯩꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯕ ꯁꯥꯔꯤ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯑꯗꯨꯒꯅꯦ ꯏꯇꯥꯎ ꯀꯨꯟꯖꯣ ꯃꯥꯏ ꯂꯩꯒꯗ ꯆꯦꯟꯅꯒꯨꯝꯁꯤ ꯅꯪꯅ ꯉꯝꯂꯒꯅ ꯑꯩꯕꯨ ꯍꯥꯠꯂꯨ ꯑꯩꯅ ꯉꯝꯂꯒꯅ ꯅꯪꯕꯨ ꯍꯥꯠꯀꯦ ꯀꯔꯤꯒꯨꯝꯕꯗ ꯁꯤꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯕꯨ ꯃꯤꯅꯥꯏꯒꯨꯝꯅ ꯁꯤꯖꯤꯟꯅꯁꯤꯀꯣ ꯑꯁꯨꯝꯅ ꯈꯣꯃꯩꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯝꯂꯒ ꯀꯨꯟꯖꯣꯒꯤ ꯃꯅꯥꯛꯇꯒꯤ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅꯁꯨ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯑꯁꯤꯕ ꯃꯤꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯍꯤꯡꯍꯧꯔꯤꯕ ꯑꯗꯨꯒꯤ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯁꯤꯖꯤꯟꯅꯕ ꯍꯥꯏꯕꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯗꯨꯝꯅ ꯀꯨꯟꯖꯣꯁꯨ ꯂꯥꯎꯗꯨꯅ ꯂꯩꯍꯧꯔꯤ ꯈꯣꯃꯩ ꯌꯥꯝꯅ ꯁꯥꯎꯅ ꯃꯌꯨꯝ ꯂꯣꯝꯗ ꯍꯜꯂꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯈꯣꯃꯩꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯀꯧꯁꯤꯟꯗꯨꯅ ꯍꯩ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦꯅꯦ ꯀꯔꯤ ꯍꯥꯏꯒꯦ ꯀꯗꯥꯏꯗ ꯂꯩꯔꯨꯔꯤꯕꯅꯣ ꯅꯪꯕꯣ ꯆꯥꯛ ꯊꯣꯡꯂꯨꯔꯤꯕꯅꯤ ꯀꯔꯤꯅꯣ ꯆꯥꯛ ꯊꯣꯡꯕ ꯂꯩꯔꯤ ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦꯗꯅ ꯑꯩꯁꯤ ꯂꯥꯛꯂꯤꯕꯅꯤ ꯈꯜꯂꯒ ꯂꯥꯛꯂꯤꯕꯅꯤ ꯀꯔꯤ ꯋꯥꯐꯝꯅꯣ ꯑꯗꯨꯕꯣ ꯅꯪ ꯑꯃꯗꯤ ꯏꯆꯥꯅꯨꯄꯥꯁꯤ ꯃꯇꯝ ꯈꯔ ꯏꯃꯥ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯩꯔꯨꯔꯣ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯏꯃꯥ ꯍꯣꯏꯒꯤ ꯌꯨꯝ ꯍꯥꯏꯕꯕꯨ ꯏꯄꯥꯝꯗ꯭ꯔꯣ ꯍꯣꯏꯅꯦ ꯅꯄꯥꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯔꯣ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯀꯔꯤꯒꯤꯅꯣ ꯑꯗꯤ ꯑꯩꯅ ꯀꯩꯗꯧꯔꯒꯦꯕ ꯍꯩ ꯅꯪ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯄꯨꯟꯁꯤ ꯀꯟꯅꯅꯕꯒꯤꯗꯃꯛꯇꯅꯤꯅꯦ ꯑꯩ ꯋꯥꯔꯤ ꯑꯃ ꯁꯦꯡꯅ ꯅꯉꯣꯟꯗ ꯂꯤꯒꯦ ꯇꯥꯎ ꯀꯨꯟꯖꯣ ꯍꯥꯏꯔꯤꯕ ꯏꯃꯥꯟꯅꯕꯗꯨ ꯃꯃꯥꯡꯊꯛꯇ ꯑꯩꯒ ꯂꯥꯡꯐꯩ ꯆꯠꯃꯤꯟꯅꯕꯒꯤ ꯈꯣꯡꯆꯠ ꯑꯃꯗ ꯑꯩꯅ ꯂꯥꯡꯐꯩ ꯆꯠꯄ ꯑꯗꯨꯒꯤ ꯈꯣꯡꯆꯠꯇꯨꯗ ꯎꯔꯤꯆꯥꯝꯕ ꯀꯧꯕ ꯀꯨꯟꯖꯣꯒꯤ ꯃꯈꯨꯔꯥ ꯑꯃꯗ ꯑꯩ ꯑꯃꯗꯤ ꯃꯍꯥꯛ ꯑꯃꯥꯏꯕ ꯇꯝꯖꯈꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯁꯦ ꯌꯥꯝꯅ ꯀꯥꯎꯒꯜꯂꯤ ꯍꯩꯒꯟꯗꯦ ꯃꯔꯝ ꯑꯗꯨꯅ ꯎꯔꯤꯆꯥꯝꯕꯅ ꯌꯥꯝꯅ ꯇꯠꯇꯅ ꯀꯨꯟꯖꯣꯗ ꯉꯥꯡꯈꯤ ꯆꯩꯈꯤ ꯀꯥꯎꯒꯜꯂꯤ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯑꯩꯕꯨꯅ ꯌꯥꯝꯅ ꯐꯒꯜꯂꯤ ꯍꯩꯒꯜꯂꯤ ꯍꯥꯏꯗꯨꯅ ꯇꯥꯛꯄ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅ ꯀꯥ ꯑꯃ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯈꯤ ꯃꯗꯨꯒꯤ ꯃꯨꯂꯣꯝꯅ ꯀꯨꯟꯖꯣꯅ ꯈꯟꯈꯤ ꯍꯩꯔꯦ ꯐꯥꯎꯔꯦ ꯇꯥꯛꯈꯤꯕꯒ ꯍꯩ ꯍꯥꯏꯔꯤꯕ ꯅꯪꯒꯤ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯔꯤꯕ ꯈꯣꯃꯩ ꯑꯩꯁꯦ ꯍꯌꯦꯡꯋꯥꯏ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯃꯇꯧ ꯀꯔꯝꯅ ꯅꯝꯊꯕꯒꯦ ꯍꯥꯏꯕꯗꯣ ꯅꯍꯥꯛ ꯌꯦꯡꯉꯨ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯩ ꯂꯥꯟꯖꯔꯦ ꯑꯩ ꯅꯉꯣꯟꯗ ꯇꯧꯔꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯈꯣꯏꯔꯝꯂꯛꯂꯕꯗꯤ ꯅꯍꯥꯛꯅ ꯊꯥꯖꯅ ꯇꯝꯕꯤꯔꯤꯕ ꯅꯍꯥꯛꯀꯤ ꯈꯣꯃꯩ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯆꯪꯖꯔꯛꯂꯕꯗꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯎꯔꯤꯆꯥꯝꯕꯁꯤ ꯏꯀꯥꯏꯖꯒꯅꯤꯗꯅ ꯑꯗꯨꯒꯤ ꯈꯜꯂꯒ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯍꯩ ꯍꯩꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯍꯧꯖꯤꯛꯁꯦ ꯇꯝꯕ ꯂꯦꯞꯇ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯨꯠꯂꯥꯏ ꯈꯔ ꯊꯥꯔꯛꯀꯗꯧꯔꯤ ꯍꯧꯖꯤꯛꯇꯤ ꯏꯕꯥꯅꯤ ꯌꯦꯡꯊꯤꯅꯕ ꯃꯔꯨꯞ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯎꯔꯤꯆꯥꯝꯕꯅ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯇꯥꯛꯈꯤꯕꯗꯨꯗꯒꯤ ꯃꯍꯥꯛ ꯁꯥꯎꯅꯤꯡꯗꯨꯅ ꯅꯍꯥꯛꯅ ꯊꯥꯖꯅ ꯊꯝꯂꯤꯕ ꯑꯃꯥꯏꯕ ꯑꯣꯏꯒꯗꯧꯔꯤꯕ ꯅꯪꯒꯤ ꯁꯥꯇ꯭ꯔ ꯑꯁꯤꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯍꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯅꯥꯄꯟ ꯇꯧꯗꯨꯅ ꯃꯍꯥꯛ ꯎꯠꯅꯤꯡꯕ ꯄꯥꯝꯂꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯇꯥꯛꯄꯤ ꯇꯝꯕꯤꯈꯤꯕ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯔꯤꯕ ꯑꯩꯅ ꯃꯥꯏꯊꯤꯔꯕꯗꯤ ꯑꯩꯒꯤ ꯑꯣꯖꯥ ꯎꯔꯤꯆꯥꯝꯕꯁꯨ ꯃꯥꯏꯊꯤꯕ ꯆꯤꯡꯒꯗꯧꯔꯤꯕꯅꯤ ꯏꯀꯥꯏꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯒꯤꯗꯃꯛ ꯏꯀꯥꯏꯕꯗꯣ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯥꯞꯂꯛꯄ ꯂꯦꯞꯇꯦ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯃꯇꯝ ꯈꯔ ꯅꯪꯒꯤ ꯅꯄꯥꯝꯗ ꯂꯩꯔꯨꯔꯣ ꯃꯇꯝꯗꯨ ꯌꯧꯔꯀꯥꯟꯗ ꯑꯩꯅ ꯅꯪꯕꯨ ꯑꯃꯨꯛ ꯀꯧꯁꯤꯜꯂꯛꯀꯦ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯀꯨꯟꯖꯣꯅ ꯊꯥꯔꯛꯄ ꯃꯍꯩ ꯑꯗꯨꯅ ꯅꯈꯣꯏꯗ ꯄꯥꯟꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯈꯣꯏ ꯑꯁꯤ ꯑꯅꯥ ꯅꯪꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯒ ꯑꯩꯒꯤꯗꯃꯛ ꯆꯦꯡꯊꯤꯟꯅꯍꯧꯔꯒꯦ ꯅꯈꯣꯏ ꯃꯇꯝ ꯈꯔ ꯅꯄꯥꯝꯗ ꯂꯩꯔꯨꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯣꯃꯩꯒꯤ ꯅꯨꯄꯤꯁꯨ ꯈꯨꯝꯐꯝ ꯈꯪꯗꯦ ꯋꯥꯐꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯌꯥꯕ ꯇꯥꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯈꯣꯃꯩꯒꯤ ꯅꯨꯄꯤꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯒꯦ ꯍꯥꯏꯔꯤ ꯃꯗꯨꯗ ꯈꯣꯃꯩꯅ ꯌꯥꯗꯦ ꯉꯁꯤꯃꯛ ꯆꯠꯀꯗꯕꯅꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯌꯧꯈ꯭ꯔꯣꯀꯣ ꯍꯥꯏꯔꯝꯂꯒ ꯈꯣꯃꯩꯗꯣ ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯇꯧꯔꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯄꯔꯞ ꯃꯄꯥꯟꯂꯥꯡꯗ ꯊꯣꯛꯈꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯀꯨꯝꯊꯔꯒ ꯄꯨꯈ꯭ꯔꯤꯒꯤ ꯂꯩꯃꯥꯏ ꯑꯗꯨꯗꯒꯤ ꯂꯩꯕꯥꯛ ꯑꯄꯦꯠꯄꯈꯔ ꯂꯧꯔꯒ ꯎꯆꯦꯛ ꯑꯃ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯗꯨꯅ ꯃꯦꯠꯇꯨꯅ ꯇꯣꯠꯇꯨꯅ ꯁꯥꯈꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯀꯨꯟꯖꯣꯗꯨꯁꯨ ꯑꯗꯨꯃꯉꯥꯏ ꯃꯍꯥꯛꯅ ꯃꯀꯣꯛ ꯑꯅꯤ ꯄꯥꯟꯕ ꯃꯤꯇꯝ ꯑꯃ ꯁꯥꯗꯨꯅ ꯃꯍꯥꯛꯅ ꯅꯨꯡꯁꯥꯗ ꯀꯪꯍꯟꯗꯨꯅ ꯃꯗꯨꯕꯨ ꯍꯨꯏꯅ ꯌꯦꯟꯅ ꯁꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯁꯪꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯨꯟꯖꯣ ꯑꯃꯗꯤ ꯈꯣꯃꯩ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯈꯣꯃꯩ ꯑꯃꯗꯤ ꯀꯨꯟꯖꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯅꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯃꯨꯕ ꯅꯣꯡ ꯀꯨꯞꯁꯤꯜꯂꯛꯂꯤ ꯑꯗꯨꯝꯅ ꯉꯥꯜꯂꯝꯕ ꯑꯇꯤꯌꯥ ꯑꯗꯨꯅ ꯃꯨꯁꯤꯜꯂꯛꯄ ꯑꯗꯨꯗ ꯈꯣꯃꯩꯅ ꯀꯔꯝꯅ
ngasi aina taugi khalliba thabak asiga mangsilagliba nong asiga karigum masina haitharakna nongthi nomangba haibadu ojaklabadi aina tawgudriba thabaksi onthokna su pharak taranida aina sijinnagdriba khulai asiga asumna nongthi nomanglabadi hena mapangan kanba khwaidagi hena matik mayai kanba sathiba ma woyakadori karigumba adum noiraklabadi aina phathaba sungam loidoribanido karigumba aina phathaba ngambagi sangda wangna lankrabadi kamdawni tawba tabani honaba tabani kunjuna de ngodagi helallaroi karigumba kharadi sojana tawragi ya mana ingodagi kari heladana phai nong mangge mangsano nong tage tasano ngasige numita aina kunjogi mathakta tawgi khaliba thabak asimadi tawdnadi khak toklaroi adumna khomaina khanbagum asomdasu kunjona is karino nungsina jara jara mangchilak ibasina ngahak mangnamlaga takadabida amu hangdok khrabadi pharkhanida masina karigumba tadon hek leidabadi nongthi nomangba thabalgi mangan udaba haibdo oigadoribani adumna karigumba oikrabadi aina tawge khaliba thabak asiri onthokna pharak tagadori khwaidagi hena sathiba matik mayai kan baibdo oigidoribani matik mayai kan bado heman khrabadi aina phawbanam thabangam lodoribani thoningba thaudok thorasanu khomaida aina tawge khaliba thabak asiri tawdnadi toklaroi asumna khallaga kunjona phawdoktuna thamlibato kanglabra haidana ngahak leita yengli adubu nongdi asuma sum mangsilakpana maikai tara pumam mangkhri matam aduta khomai ki nupina as nongsu tagataba mali hayeng oina chalage ba oi yade tawdoriba thabak asi araiba thabak ngati ko aina harisini nangaiga matam sangna kuina luinasi laiminasi hengminasi haiba tarabadi nahak angang loinana matam khara ipamda leirugadabani aina haibasida nahaga lam henduna nakal lamada tasallaga leiramlaba thoklabadi nahak yamna wana saipi saitheng nanglaba matungda sigadoribani ko as karinoda kari wangang sangang nodubo ai aina haibasi asengone tawgudoriba thabaksi araiba nati ai losinda batau adumna hairakpa aduta khomaigi nupi to kari matawno haiduna machinda murum solaga loisilli masigi matung hojikti khomaigi nupi ga ngangadasu mayum chananabagidamakta thorakli matam aduta khomaigi machanupa aduna khomaini saraga phawdoktuna thamliba uchek aduta munne jengnaga babung kari uchek nusibo ai pukrage ai sanapot oigeba hai sanapot oiba yabna tine chalo ya ispana ne isagi hayeng achouba ma sagadoribani sidi masanida chalo as babung iyam pameba hoi pamasu yadi hagadana hai mama angak si pukhojalo mana sumno ucheka si pami haibasi phatte ko pukhro adumna hairapaduta khomaigi nupi do khomaida munne jengli madugi matungda machanupa adupu pamkhatuna adupak puduna chatkhri masidagidi khomaisu mahaki nupiga angangna chatkibado yamna nungaitana yengduna lehauribani matam madu asum haukibana numidangi matam oirakli numidangi matam aduta khomaina mahakna lebakna tutuna sariba uchek aduta yamna munna yengli adutuga murum lewa khara solaga mahang using aduta tapna nanthari matam aduta uchek ado lengum lakum tori khomaina mathau ye tawgadori haibasi khangle karino nongsina asum kansilaklibasina nongsina sum kansilaklabadi aina tawge khaliba thabaksi onthokna pharak tagadorita aina tawgadori ba thabakasina karigumba likai khullasi amanga ta thoklabadi kamdauba aibu toklasirane ngahak leiraga nongsi hanglakpra hayudi yengba haibudoni nongsina sum tarabadi toklaba haiduni adumna khalaga khomaido mahak numidangi chak thongbadu loisinaba tawri asomdana kamdori kunjodo mahak su chak thongna mahana sariba makok ani panba mitam aduda yenglaga aina sariba mitam masi khara kallaba mitam amani sidagi hena pangkan kallaba kaya saduna puthokpa ngammi haibasi khomaidadi khangjaram khiroi
ngasi aina thagadoriba sina khomai wi lai lai nang maithiba piba ngamlabadi makha tana amuk thanabagi mathau tadri matang na zarabadi khomai ngasi gi numitta jaibi thawai manggadoribani adum naga mangkhrabadi kamdauba oide he manglagana mangjakhredra mi yama lekhidaba ama ma sikibagi damak aina karigi nachunglugani kanadabada matha sararabani maha kumbha ma lotion basiri ai kesulaba thabuk ngati loijar khrasan mangja khrasan ai mangoda ngasi tauge khaliba thabuk si taudanadi khak toklaroi asumna khallaga kunjo mahana saduna thamliba mitam aduda yenglaga atomta su nokjari masigi matung matamdi asum haukibana ahingi matam oisalakli adubu nongdo khara phagadra hairaga hene subi henjalakli matam ta kunjona nong sidi othukna su kanna takhada ngasai makhaidi yamna kanna taramdabani adubu karama henjanna hanjan nongsi kanna hektamak chusalakli tawrisi nongsi khamsirane nong khamlaga tawba thabaksi maidi pakluse mahausa lairembi magi mayokta leiraga thabak tawba hawngadi nong mana suge chusanu satilna matuplaga ai thoklaga tawdabadi yase asumna khallaga kunjo satin ama tuplaga mahag mana ngasai sakiba makok ani pama mitam mado puduna maninglomda thoklai mahagna asumna throka matandadi pungmam mamli amma marak aduta mahagna kamdonga chatsi ki haidro wakhal tawi mai puthobasu yadi karigumada mai puthurabadi mahagna kauribado lakloidoribani masidagiti kunjo do wakhan ngehak khalaba matungta satin tuptuna maduna sum tholaklei nong amuk khakpagi pungan ngalaba mangal adu mahang lambi yengina sum lakpana mahagna hek laisana pham oiriba hanana haikru horamba makong adu mahak laklei madugi matungda kunjona satin ado phandokna thammi aduduga masa punamakti pungchot chocharabasu mitam adu pudi chotanaba mahangna porakpa phan amata phajana ningthina mitam ado thamli aduga satil adu kupsanduna mahana nongmarakta leplaga murub lewa khara sonba horai matau asumna kunjona leptana lewa khara solakpa aduta mafam madwaita amuba irei ama ungba horaklei kunjogi akoibada adumna amuba nonglei irei ama ungba yaba unglama matungta mailik mayap amasu kapthoraklei asumna irei ado ungba yaba unglama matungta satinna kuptuna thamliba mitam aduki akoibada ungkhri masidagiti satil adusu mafam marang khangduna humdokhrei mafam madwaida akanba asaba nungsit kaya amasipada natana uwa punamak phara haiduna akanba nonglei nusit aduda khangba ngamdraduna tuge tauri kunjo mahaksu lairon sonduna mahaksu yamna kanna makhut lonaduna lewa solibani asumna tawrambadagi hojikti tumin laikhrei kunjo lairon sombasu losilladuna tuminna mamit pangthorakpada mahaki mamangmaktada makuk ani panba mamitna ngaksang ngangba mahaki haibadi masa punamak asi mai chekhairaga ngaksang ngangna mai amati amuba laitanga pansinnaraga tosinaraga semba mitam amaki mawongda leplaga hingsaba manba ama leplaga leiramlei madu ubada kunjo yamna harauna nahak aina kaukiba lai adu natro mani nangna ayu kauribasi kari baramgino aingoda sintha pinabi aingoda sintha pinadrabari aina nangbu soidara hatkani aina nangbu kauraga karigidamak nangna aibu hatkani taw matung manaudi adum haina aingoda haibe yaroi karigumba nangna haribadi nangni nasasi aina singkup sana thugaiba sungami haibasei kaudaba phai adumna hairakpada kunjogi mamangda leblibaduna yamna hauna noklaga kari nangna ibusu singkup tana thugaiba ngamli kakaidana se adudi ngamra yengjau asumna hairaka kunjogi mathabakta mahaki mamangda lebliba aduna yamna kanna khubakna tharakpadagi kunjo paithokutuna lekhomarak amati nongmarak adutta chabuk launa tasili masidagidi kunjo chaina adu khangduna hogalakli masado sawningman khitana thak nikli kunjo yamna sauna ya aina aigi minai wengi haduna kauraga nangna iwada tu usittaba phai khangani kunjo kanano khanghallage ko
asumna hairamlaga kunjona ising khara makhutta sokale leiwa khara sulaka hojik mahangna kaururiba aduda saisinki adumna lai aduda saisilubada mahaki masado angogo maiku zau launa kadona masado khangson sontaduna leimai da upthaduna khangi masidegiti kunjogi mamangda lebaduna masi icham chamba maiba madi natri hayo ai hojik kari tau haibano nahanga tau haiba thabaka ma ai tawrage adumna hairakpada kunjona mafam masidagi khara chatlaga khomai kauba nipa ama leibani mahaki mayumda chatlaga nahangna amangata thomadan natana nahangna khomai bu tap tana laknagadabani aduga mahaki leiriba layam sing adubusu nahangna khomduna porakadabani aduga khomaina haiyu mahi punamaksu nahangna chupthokadabani haiduna kunjona mahaki mamangda lepliba lai aduta haikhri masidagidi layado yamna harawna mafamrudagi chungduna mathakta paikhatlaga yamna sathiba hingsai tambagi saktamado tokthoklaga musimmuba karino khangtaba usiaki mongsu manba olaga paina satkri somdasu kamdauri khomaidi yamna nungaina tumdru leiringai mahaki khumlen manglanda kunjona tawriba singdo loinamak urari maramdi khomaigi sumba matonda pulliba mahaki matau sagol amati khomaina he kauduna buhang pahong tawriba uche makhoi ani sangduna khomaigi khumlen manglanda uhanduna mahak ojik awaba taragani haibadu takti adumna mang adom manglambadagi khomai phuk hawgalai aduduga is kari mangno hojikidi asumna khanduna leiringai sagol aduna hauna khongliba amati mapanda mahaki usikna khonglibadu tabadagi khomai parap senthori matam maduda arapada maibul macha ama pairaklibudo khomaina uri madu ubada khomai imunglomda parap jensenki aduga mahaki uchekado ta paikhatuna maninglomda senthorakle madugi matungda mahakna maningi nakanda leiriba sangtap macha nganu loibagi ama leiriba aduda mahakna sangsingduna murum lewa khara sonduna mahaki sutabum thokpa mathau tawkhri adubu kunjuno tharakliba ngsanngangna mi amadi lai onba ngamba mitam makok ani panba ado khomai ki mayum jorokpana hankhri tanza adu maktada khomai ki leiriba mataw sagol ato chongthoraktuna hojik kunjuna tharakliba lai adu ki mamangda lepkhri madu ubada lai aduna masi gi sagol asidi achamba sagol natedana hoi nangumba karsulitaba jiwa amara aigi mangga thatkadaba nati hantu khomai ki masa manungta leiriba mahaki hi yai mahai punamak aina chupkadoribani aduga nakhoi busu takna tumna harpida natana yum masi busu aina mai tharamgadoribani wafam madu tabada khomai ki mataw sagol aduna wa amata hairamdana mahaki masado phanturakli aduga yamna hauda mutang khongdamlaga songsilakna kunjuno tharakliba lai adugi mathabakta mahaki khongmangna kawki adumna kawpa adutta kunjuno tharakliba lai ado yamna sanna chongthoktuna lem sumang adutta suro situna chongthoktuna takhi masidagidi khangsau sauna hawalaklaga kunjogi mitam makok ani panba adudagi onkhiba lai aduna khomai ki lejadiba mataw sagol adupu mangthatuna hatlagi hadna songsilakpada khanghaudana chawraba mamit nangsang ngangba musin muba amuba maikuna bangbang kaba thudok hendona mapangkan kallaba usekama paisillaktuna kunjuna tharakliba lai adupu mathapakta kawrga khong aduna chaplaga laktuna langki khomaina ngasai lai sanaduna usek ama mahakna mitam sakhibadu ngasai sumangda kunjuno tharakliba lai aduga sagol aduga ningai sangdaduna ngahak khanadingai tanja adugi matkhudong chaba lauraga khomaina usek adugi thawai mirel adu hapsillaga thadoraklibani usek ase machin kolap tawi hek jengbuda langja ama mali thoiduk hendungna wang chawbada natana mahana amu hontorokpa sorsi maidagi hena sari matam maduda kunjuno tharakpa makuk ani panba lai ado amung khawgatuna sangsilakli aduga usek adugi mamangda leplaga nangna aiwo kayada kanna safu kana langliba adu orbadi fari nang kaiga lanthingna tari nangna ngamlagana aibu nanggi nakhada thamu aduga aina ngamlagana nangbusu aigi khada thamge asum naramlaga makuk ani panba kunjuno tharakliba lai ado hena saukhalakli maibulgumna masa ado mai barang chakhalakli
ꯑꯗꯨꯒ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯎꯆꯦꯛ ꯑꯗꯨꯒꯤ ꯊꯥꯖꯤꯟꯗ ꯌꯥꯝꯅ ꯀꯜꯂꯕ ꯃꯍꯥꯛꯀꯤ ꯈꯨꯇꯨꯝꯅ ꯊꯤꯟꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯈꯣꯃꯩꯒꯤ ꯎꯆꯦꯛ ꯑꯗꯨꯅ ꯃꯁꯥ ꯈꯞꯇꯨꯅ ꯆꯣꯡꯈꯠꯈ꯭ꯔꯒ ꯌꯥꯝꯅ ꯋꯥꯡꯅ ꯄꯥꯏꯈꯠꯂꯝꯂꯒ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯅꯤꯗꯨꯅ ꯅꯦꯠꯊꯔꯛꯄꯗ ꯃꯀꯣꯛ ꯑꯅꯤ ꯄꯥꯟꯕ ꯀꯨꯟꯖꯣꯒꯤ ꯃꯤꯇꯝ ꯑꯗꯣ ꯁꯨꯃꯥꯡ ꯑꯗꯨꯗ ꯎꯞꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯈꯣꯃꯩꯒꯤ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯈꯣꯡ ꯅꯥꯀꯟ ꯅꯥꯝꯃꯅ ꯂꯨꯁꯝꯗ ꯆꯞꯂꯤ ꯑꯗꯨꯒ ꯃꯈꯣꯡ ꯅꯥꯝꯃꯅ ꯃꯈ꯭ꯋꯥꯡꯗ ꯆꯞꯂꯤ ꯑꯗꯨꯒ ꯁꯦꯒꯥꯏꯗꯨꯅ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯤꯡꯈꯥꯏꯔꯛꯄꯗ ꯈꯣꯃꯩ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯗꯨꯒ ꯉꯥꯏꯈꯣ ꯑꯩꯅ ꯃꯉꯣꯟꯗ ꯍꯪꯒꯗꯕ ꯋꯥꯍꯪ ꯀꯌꯥ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯕꯗ ꯂꯪꯖꯥꯒꯤ ꯎꯆꯦꯛꯀꯤ ꯃꯈꯣꯡ ꯑꯗꯣ ꯈꯔ ꯍꯟꯊꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯈꯣꯃꯩꯅ ꯅꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯐꯝꯗ ꯊꯥꯔꯛꯂꯤꯕꯁꯤ ꯀꯅꯥꯅ ꯊꯥꯔꯛꯄꯅꯣ? ꯀꯨꯟꯖꯣꯅ ꯊꯥꯔꯛꯄ ꯅꯠꯇ꯭ꯔꯣ? ꯑꯗꯨꯝꯅ ꯍꯪꯂꯕꯗ ꯃꯀꯣꯛ ꯑꯅꯤ ꯄꯥꯟꯕ ꯀꯨꯟꯖꯣꯅ ꯊꯥꯔꯛꯂꯤꯕ ꯂꯥꯏ ꯑꯗꯨꯅ ꯍꯣꯏ ꯃꯥꯅꯤ ꯑꯩꯁꯦ ꯃꯍꯥꯛꯅ ꯅꯤꯛꯂꯒ ꯊꯥꯔꯛꯂꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯅ ꯑꯩꯕꯨ ꯀꯧꯔꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯨꯅꯕ ꯑꯃꯗꯤ ꯈꯣꯃꯩ ꯅꯍꯥꯛꯀꯤ ꯍꯩꯁꯤꯡꯕ ꯄꯨꯝꯅꯃꯛ ꯆꯨꯞꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯧꯅꯕꯒꯤꯗꯃꯛꯇ ꯊꯥꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯂꯩꯔꯝꯂꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤꯅ ꯑꯩꯕꯨ ꯐꯥꯈ꯭ꯔꯤ꯫ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯠꯅꯔꯕꯁꯨ ꯃꯥꯏꯊꯤꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯒꯗꯕ ꯀꯨꯟꯖꯣꯅꯤ꯫ ꯃꯃꯥꯡꯊꯛꯇꯁꯨ ꯃꯍꯥꯛ ꯀꯌꯥꯔꯛ ꯍꯟꯅ ꯅꯪꯒꯤ ꯅꯐꯝꯗ ꯃꯥꯏꯊꯤꯈ꯭ꯔꯤ ꯑꯗꯨꯒ ꯉꯁꯤꯁꯨ ꯃꯥꯏꯊꯤꯔꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯣꯃꯩꯅ ꯐꯔꯦ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ꯫ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒꯅꯨ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀꯨꯟꯖꯣꯒꯤ ꯌꯥꯊꯪ ꯐꯪꯗꯨꯅ ꯅꯍꯥꯛ ꯑꯃꯨꯛꯀ ꯂꯥꯛꯂꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯄꯤꯛꯈ꯭ꯔꯕ ꯀꯥꯈꯨ ꯑꯃꯗ ꯐꯥꯖꯤꯟꯗꯨꯅ ꯅꯪꯕꯨ ꯊꯝꯒꯗꯕꯅꯤ꯫ ꯆꯠꯂꯣ ꯆꯠꯂꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯈꯣꯃꯩꯅ ꯃꯍꯥꯛꯀꯤ ꯎꯆꯦꯛ ꯑꯗꯨꯗ ꯈꯣꯃꯩꯅ ꯊꯥꯔꯛꯄ ꯃꯀꯣꯛ ꯑꯅꯤ ꯄꯥꯟꯕ ꯂꯥꯏ ꯑꯗꯣ ꯊꯥꯗꯣꯛꯈꯤꯅꯅꯕ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯒꯤ ꯎꯆꯦꯛ ꯑꯗꯨꯅꯗꯤ ꯃꯍꯥꯛꯇꯣ ꯃꯐꯝ ꯑꯁꯤꯗ ꯁꯦꯒꯥꯏꯗꯨꯅ ꯍꯥꯠꯍꯧꯕꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯈꯣꯃꯩꯅ ꯌꯥꯗꯕꯗꯒꯤ ꯆꯞꯂꯤꯕꯗꯣ ꯊꯥꯗꯣꯛꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯊꯥꯗꯣꯛꯈꯤꯕꯗꯒꯤꯗꯤ ꯀꯨꯟꯖꯣꯒꯤ ꯃꯀꯣꯛ ꯑꯅꯤ ꯄꯥꯟꯕ ꯂꯥꯏ ꯑꯗꯣ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯣ ꯑꯅꯤꯗꯒꯤ ꯃꯔꯤ ꯄꯥꯟꯈ꯭ꯔꯤ ꯑꯗꯨꯒ ꯋꯥꯡ ꯆꯥꯎꯕꯁꯨ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯨꯠꯇꯣ ꯅꯥꯀꯟ ꯅꯥꯝꯃꯗ ꯑꯍꯨꯝ ꯄꯥꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯨꯠ 6 ꯄꯥꯟꯈ꯭ꯔꯤ꯫ ꯑꯗꯨꯗꯨꯒ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯈꯣꯃꯩꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯎꯆꯦꯛ ꯑꯗꯨꯒꯤ ꯂꯨꯁꯝꯗ ꯍꯥꯏꯕꯗꯤ ꯉꯛꯁꯝꯗ ꯄꯥꯏꯈ꯭ꯔꯤ ꯑꯗꯨꯒ ꯃꯁꯥ ꯑꯅꯤ ꯄꯥꯏꯈ꯭ꯔꯤ ꯃꯈꯣꯡ ꯑꯅꯤ ꯄꯥꯏꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯒ ꯎꯆꯦꯛ ꯑꯗꯣ ꯑꯃꯨꯛꯀꯤ ꯈꯨꯆꯤꯡꯗ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯒꯥꯏꯗꯨꯅ ꯍꯥꯠꯈ꯭ꯔꯤ꯫ ꯃꯗꯨ ꯎꯕꯗ ꯈꯣꯃꯩ ꯑꯆꯠꯆꯥ ꯅꯝꯊꯥꯛ ꯇꯧꯕ ꯈꯣꯌꯨꯝ ꯂꯥꯏꯃꯛꯅ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯍꯜꯂꯒ ꯑꯩꯒꯤ ꯎꯆꯦꯛ ꯑꯁꯤꯕꯨꯁꯨ ꯁꯦꯒꯥꯏꯗꯨꯅ ꯍꯥꯠꯈ꯭ꯔꯕ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯣꯃꯩ ꯌꯥꯝꯅ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈ꯭ರಿ꯫ ꯃꯍꯥꯛꯅ ꯏꯃꯨꯡꯗ ꯍꯦꯛ ꯆꯦꯟꯁꯤꯟꯈꯤꯕꯒ ꯀꯨꯟꯖꯣꯅ ꯊꯥꯔꯛꯂꯤꯕ ꯃꯈꯨꯠ 6 ꯄꯥꯟꯕ ꯃꯀꯣꯛ 4 ꯄꯥꯟꯈ꯭ꯔꯕ ꯂꯥꯏ ꯑꯗꯨꯕꯨ ꯀꯨꯟꯖꯣꯒꯤ ꯌꯨꯝ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯈꯣꯃꯩꯒꯤ ꯂꯣꯟꯁꯤꯜꯂꯤꯕ ꯊꯣꯡ ꯑꯗꯣ ꯐꯛꯀꯥꯏꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯡꯅ ꯀꯥꯎꯔꯨꯕꯗꯗꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯗꯒꯤ ꯀꯜꯂꯕ ꯁꯥꯐꯨ ꯑꯃ ꯄꯥꯏꯊꯣꯔꯛꯇꯨꯅ ꯊꯣꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯐꯅꯌꯥꯝ ꯁꯥꯡꯅ ꯆꯣꯡꯊꯣꯔꯛꯂꯒ ꯁꯨꯃꯥꯡꯒꯤ ꯙꯥꯔꯤ ꯑꯗꯨꯗꯒꯤ ꯅꯥꯟꯊꯈꯤꯗꯨꯅ ꯁꯨꯃꯥꯡꯗ ꯇꯥꯔꯔꯤ꯫ ꯃꯥꯡꯒꯣꯜꯒꯤ ꯙꯥꯔꯤꯗꯒꯤ ꯆꯣꯡꯊꯔꯛꯂꯒ ꯁꯨꯃꯥꯡꯗ ꯂꯣꯡꯈ꯭ꯔꯥꯛ ꯂꯥꯎꯅ ꯇꯥꯔꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯗꯨꯒ ꯏꯌꯥ ꯊꯣꯡ ꯑꯁꯤꯗ ꯑꯩꯅ ꯀꯥꯎꯔꯨꯕꯗ ꯀꯌꯥ ꯀꯟꯅ ꯁꯥꯐꯨ ꯀꯟꯅ ꯑꯩꯁꯤ ꯏꯟꯊꯣꯔꯛꯂꯤꯕ ꯈꯪꯒꯅꯤ ꯑꯩ ꯌꯨꯝ ꯑꯁꯤꯕꯨ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣꯅ ꯊꯥꯔꯛꯂꯤꯕ ꯃꯀꯣꯛ ꯑꯅꯤꯗꯒꯤꯅ 4 ꯄꯥꯟꯈ꯭ꯔꯕ ꯂꯥꯏ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯕꯨ ꯃꯩ ꯊꯥꯗꯣꯛꯂꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯖꯔꯤꯕ ꯁꯛꯇꯤ ꯄꯨꯝꯅꯃꯛ ꯁꯤꯖꯤꯟꯅꯗꯨꯅ ꯌꯨꯝ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯃꯩ ꯆꯥꯛꯅꯅꯕ ꯃꯩ ꯀꯥꯝꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯈꯣꯃꯩꯒꯤ ꯃꯇꯥꯎ ꯁꯒꯣꯜ ꯑꯗꯨꯅ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯎꯆꯦꯛꯂ ꯅꯠꯇ꯭ꯔꯒꯅ ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯕ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤꯅ ꯄꯥꯏꯈꯠꯂꯒ ꯌꯨꯝ ꯑꯁꯤꯕꯨ ꯃꯩ ꯊꯥꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯇꯝ ꯑꯁꯤꯗ ꯏꯇꯥꯎ ꯈꯣꯃꯩꯅ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯇꯧꯕ ꯉꯝꯕꯗꯣ ꯌꯦꯡꯊꯣꯛꯂꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯈꯣꯃꯩꯒꯤ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯊꯛꯇꯅ ꯈꯣꯃꯩꯅ ꯍꯦꯛ ꯍꯦꯛ ꯀꯧꯗꯨꯅ ꯁꯤꯖꯤꯟꯅꯔꯤꯕ ꯎꯆꯦꯛ ꯑꯗꯣ ꯇꯣꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯩ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯒꯤ ꯃꯇꯥꯎ ꯁꯒꯣꯜ ꯑꯗꯨꯅ ꯏꯇꯥꯎ ꯈꯣꯃꯩꯁꯤ ꯏꯃꯨꯡꯗ ꯂꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ ꯃꯍꯥꯛ ꯊꯣꯛꯂꯛꯂꯔꯣꯏꯗ꯭ꯔꯥ? ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤ ꯃꯩ ꯆꯥꯛꯄꯗ ꯃꯍꯥꯛꯁꯨ ꯌꯥꯎꯈ꯭ꯔꯒꯗ꯭ꯔꯥ? ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯎꯆꯦꯛ ꯑꯗꯨꯅ ꯇꯧꯔꯣꯏ ꯈꯣꯃꯩ ꯏꯃꯨꯡꯗ ꯂꯩꯔꯤꯕꯁꯤ ꯏꯆꯝ ꯆꯝ ꯂꯩꯕ ꯅꯠꯇꯦ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯀꯥꯞꯊꯣꯔꯛꯀꯗꯧꯔꯤꯕꯅꯤ ꯌꯦꯡꯉꯨ ꯏꯇꯥꯎ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯎꯆꯦꯛ ꯑꯗꯨꯅ ꯏꯇꯥꯎ ꯃꯇꯝ ꯑꯗꯨ ꯂꯥꯛꯂꯦ ꯈꯔ ꯍꯟꯗꯣꯛꯎ ꯏꯕꯥꯅꯤ ꯁꯣꯛꯀꯅꯤ ꯍꯧꯖꯤꯛ ꯈꯣꯃꯩ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕ ꯑꯣꯟꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯒꯣꯜ ꯑꯗꯣ ꯈꯨꯗꯨꯞ ꯌꯥꯡꯅ ꯊꯧꯗꯣꯛꯂꯒ ꯈꯣꯃꯩꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯒꯤ ꯀꯣꯟꯊꯣꯡꯗ ꯃꯈꯣꯏ ꯑꯅꯤ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩꯔꯤ꯫
ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯈꯣꯃꯩꯗꯣ ꯃꯃꯤꯠ ꯑꯗꯨꯅ ꯏꯉꯥꯡ ꯉꯥꯡꯕ ꯃꯁꯥ ꯄꯨꯝꯅꯃꯛꯅ ꯃꯇ꯭ꯔꯪ ꯀꯥꯗꯨꯅ ꯃꯆꯦꯠ ꯆꯦꯈꯥꯏꯕ ꯀꯨꯟꯖꯣꯅ ꯊꯥꯔꯛꯂꯤꯕ ꯂꯥꯏ ꯑꯗꯨꯒ ꯍꯥꯏꯔꯞ ꯃꯥꯟꯅꯕ ꯂꯥꯏ ꯑꯃ ꯑꯣꯟꯗꯨꯅ ꯏꯃꯨꯡꯗꯒꯤ ꯃꯩꯅ ꯕ꯭ꯔꯪ ꯆꯥꯛꯂꯒ ꯁꯥꯐꯨ ꯀꯟꯅ ꯆꯣꯡꯊꯣꯔꯛꯂꯒ ꯍꯧꯖꯤꯛ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯄꯥꯏꯈꯠꯂꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯕꯨ ꯃꯩ ꯊꯥꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯩ ꯀꯥꯝꯂꯤꯕ ꯑꯗꯨꯗ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯂꯩꯃꯥꯏꯗ ꯊꯥꯗꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯈꯣꯃꯩꯒꯤ ꯃꯇꯥꯎ ꯁꯒꯣꯜ ꯑꯗꯨꯅ "ꯏꯁ, ꯑꯩꯒꯤ ꯏꯇꯥꯎ ꯈꯣꯃꯩꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯈ꯭ꯔꯦꯗ ꯃꯥꯒꯤꯁꯦ" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯎꯆꯦꯛ ꯑꯗꯨꯅ "ꯍꯣꯏ, ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯍꯩ ꯅꯠꯇꯦꯅꯦ, ꯃꯍꯥꯛꯅ ꯀꯧꯔꯤꯕ ꯂꯥꯏꯅꯤ꯫ ꯀꯨꯟꯖꯣꯅ ꯊꯥꯔꯛꯂꯤꯕ ꯂꯥꯏ ꯑꯗꯨꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯊꯥꯗꯣꯛꯄ ꯉꯝꯕꯅꯤ꯫ ꯈꯣꯃꯩꯗꯤ ꯏꯃꯨꯡꯗ ꯐꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯐꯝꯂꯒ ꯃꯍꯥꯛꯀꯤ ꯂꯩꯋꯥ ꯁꯣꯡꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤꯗ ꯉꯁꯥꯏꯗꯒꯤ ꯀꯥꯝꯁꯤꯜꯂꯤꯕ ꯃꯩꯗꯨ ꯑꯃꯠꯇ ꯆꯥꯛꯇ꯭ꯔꯤꯕꯁꯤ ꯎꯔꯦꯗꯅ ꯃꯩꯈꯨꯗꯃꯛ ꯀꯥꯔꯒ ꯇꯣꯛꯂꯤꯕꯁꯦ ꯌꯨꯝꯁꯤ ꯃꯍꯥꯛꯅ ꯎꯟꯒꯨꯝꯅ ꯐꯝꯖꯤꯟꯍꯟꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯣꯃꯩꯒꯤ ꯃꯇꯥꯎ ꯁꯒꯣꯜ ꯑꯗꯨꯅ "ꯏꯇꯥꯎ ꯈꯣꯃꯩ, ꯅꯪꯕꯨ ꯑꯩꯒꯤ ꯏꯇꯥꯎ ꯑꯣꯏꯅ ꯐꯪꯖꯕꯁꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕ? ꯃꯥꯡꯒꯅꯤ, ꯁꯣꯏꯗꯅ ꯃꯥꯡꯒꯅꯤ꯫ ꯀꯨꯟꯖꯣ ꯃꯍꯥꯛꯀꯤ ꯃꯄꯨꯟꯁꯤ ꯃꯥꯡꯒꯅꯤ꯫ ꯀꯨꯟꯖꯣꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯃꯥꯡꯒꯅꯤ." ꯑꯁꯨꯝꯅ ꯀꯨꯟꯖꯣꯒꯤ ꯃꯍꯥꯛꯀꯤ ꯂꯥꯏ ꯑꯗꯨꯕꯨ ꯐꯨꯔꯤꯕꯗꯣ ꯌꯦꯡꯅ ꯈꯣꯃꯩꯒꯤ ꯌꯨꯝꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯈꯣꯃꯩꯒꯤ ꯃꯇꯥꯎ ꯁꯒꯣꯜ ꯑꯃꯗꯤ ꯎꯆꯦꯛ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯑꯁꯣꯝꯗꯅ ꯈꯣꯃꯩꯅ ꯀꯨꯟꯖꯣꯅ ꯊꯥꯔꯛꯂꯤꯕ ꯂꯥꯏ ꯑꯗꯨꯒꯤ ꯃꯈꯨꯠ ꯃꯁꯥ ꯄꯥꯜꯂꯤꯕꯁꯤꯡ ꯑꯗꯣ ꯃꯇꯠ ꯊꯗꯠꯇꯨꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯊꯥꯔꯛꯂꯤꯕ ꯃꯀꯣꯛ ꯑꯅꯤꯗꯒꯤꯅ 4 ꯄꯥꯟꯈ꯭ꯔꯕ, मकुट अनीदगिना 3 पानख्रबा लाई अदुना खोमैगी लाई अदुदा यारे याइबु ngapiyo ai इहन फमदा हनख्रगी लानफम मसे नहाना माइ पाकलो ai bu sanadiba amaiba kunjogi manakta chattuna ai mangonda chabi jai thengoina piruragi mahana ai bu sungkau koroktre ai bu ngakpiyo ai amukhanna mafam masta laklaroi adumna hairakpada खोमैना थादरकलिबा यामना चावरबा ngangsangang na mai hongna sakliba mamittuna ilang nganदुना लेरिबा खोमैगी लाई अदुना करी मंगलब चत्तसु नहागना आई बु थादोकपिरो अदुदुगा आई मफम मसिदा अमुखरा लाक्लरोय हायदुना उसेक अदुगी मखुत्तगी नहाग थादोरखिबा नत्रा अदुगा नहागना नंगबु थादोकपिरिबा उसेक अदुबु मचेत मचेत सेगायदुना याइबि लौखिबा अदुगुमना नहागना आई बुसु लोंगनम तौदुना हाटके खलिब्राने हे मिथिन गाय असोमना हरमलगा यामन कन्ना मकोक अदुता थिनकी मतम अदुता कुजो थागलिबा लाई अदुगी मकोक अमदी यामन कन्ना पुंकाई कायदुना तत्तुना इगी महुत्ता मैरिक ओइना फिरि कापतुना लेरी मदु उबदा खोमैगी लाई अदुना तस अदु मंगाइदना आइना करी तौबा ngambage हाइबदु नंगी नबुंगो कुंजो दुदा तंबुचु चलु करिगुमदा मखा ताना अमुक चथरकलबदी हांतमुक्ति महाकु मरुपने हायररोय महाकु ओइना सोयदना हाटकने हायु चलु अदुमना हायरकपदा कुंजोना थारकलिबा लाई अदो होय माय अमता हायरमदना महाकि मांग ताकलबा मखुट अमदी मकोकसिंग अदो येंगदुना ngahak lerमलगा महाक मफम मरु थादोक्तुना सोंगदुना मांगख्रि मसिदगिदी मफम अदा लेरमबा कुंजोना थारकलिबा लाई अदुगी मतत मता महाकि मकोकि अकाइबा अमदी मखुट मततपसिंग अदो तपना तपना इसिंग ओंदुना मांगखि मसिदगिदी खोमै मपा लांगत थोरकले अरुदुगा महागना सुमांग लेरिबा महागा थादोखिबा लाई अदुपु तपथनबगिदमक्ति यामना कना हाइरि अदुबु सुमांग लेरिबा लाई अदुना आई तपथबा ngamlaroi kana kanano nangi mayok leiba khudimak aina loinama halam lagani aina ngasigi namitta kunjobu so haluragani asumna hairaga kunjogi manakta chatkhige paikhige haiduna phat chongkhatkibaga khomaina महाकी नाकंता हाइबदी ख्वांगदा येपतुना पुरकलिबा थौरी कोंगोई अदुना लाक्तुना लंगदुना हौजिक महाकी ममांगदा लेरिबा कुंजोगी मनाक्ता चटकनी हाइदुना लेरिबा सेम सादुना लेरिबा लाई की मसापुदा मकरक लाक्ना पुनसिनख्रि मस्तेगी लाई अदो चोंगबं ngमदना सुमांग अदुदा सांग्रोंग सांगना बुम लाउना तारी खोमै चंगसिलकलगा करिनो अइना हाइबना हाना इंजिबदी मतम की मतुंगिना थबक तौगदबनी नंग खंगद्रा कुंजो से आईगी मरुपनी अदुबु महाना तौरलिबा थबक असिदी आईगी इबुंग मनुंग अमदि आईगी सा मांग तांगनबा होनरक्लिबनी अदुबु हाउजिक्ति मतम लोइरी नहाना मंगोंदा माइथिबा पीबा हाइबसि खरा वाना थोकदोरिबनी हाउजिक कुंजो इचम चंबा आमाइबा अमा नत्रबनी महाक्सी ख्वाइदगी साथिबा अफबा वाखल खनबा ngamद्रबा आमाइबा अमा ओनख्रबनी अफाफता अमता येंगलोइ नंगबुसु महागना इलाई लाइना फाजनखिगनी
ꯈꯟꯗꯨꯅ ꯌꯦꯡꯉꯣ ꯅꯣꯔꯣꯛꯇ ꯂꯩꯕ ꯂꯥꯏ ꯑꯗꯨ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯊꯥꯔꯛꯈ꯭ꯔꯤꯕꯗꯨ ꯅꯍꯥꯛꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯅꯍꯥꯛꯁꯨ ꯐꯥꯖꯤꯜꯂꯒ ꯅꯣꯔꯣꯛꯇ ꯊꯥꯈꯤꯕ ꯍꯥꯏꯕꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯗꯣ ꯑꯩꯅ ꯄꯥꯝꯗꯦ ꯐꯔꯦ ꯅꯍꯥꯛꯀꯤ ꯑꯁꯥꯎꯕ ꯍꯟꯊꯔꯣ ꯑꯩꯅ ꯅꯪꯕꯨ ꯐꯥꯊꯅꯕꯒꯤꯗꯃꯛꯇ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯖꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯣꯃꯩꯅ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯄꯨꯟꯗꯨꯅ ꯁꯥꯡꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯣꯏꯔꯝꯂꯤ ꯑꯁꯨꯝꯅ ꯈꯨꯔꯨꯝꯕꯗꯒꯤꯗꯤ ꯂꯥꯏ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯑꯁꯥꯎꯕꯗꯣ ꯍꯟꯊꯔꯝꯂꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯃꯛꯀꯗ ꯏꯁꯤꯡ ꯑꯣꯟꯗꯨꯅ ꯃꯥꯡꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯗꯣ ꯑꯩꯗꯤ ꯑꯁꯥꯎ ꯈꯥꯝꯕꯤ ꯃꯩꯍꯧꯔꯤꯕ ꯑꯁꯤꯗꯒꯤ ꯍꯟꯊꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯟꯊꯈ꯭ꯔꯦꯗꯅ ꯐꯔꯦ ꯑꯩꯒꯤ ꯊꯧꯔꯤ ꯀꯣꯡꯒꯣꯏ ꯑꯁꯤ ꯂꯧꯁꯤꯜꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯊꯧꯔꯤ ꯀꯣꯡꯒꯣꯏ ꯑꯗꯣ ꯂꯧꯁꯤꯟꯈ꯭ꯔꯤ ꯍꯥꯏꯔꯤꯕ ꯊꯧꯔꯤ ꯀꯣꯡꯒꯣꯏ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯊꯧꯔꯤ ꯀꯣꯡꯒꯣꯏ ꯅꯠꯇꯦ ꯃꯍꯥꯛꯅ ꯂꯤ ꯑꯃꯗꯤ ꯑꯇꯣꯞꯄ ꯎꯔꯤ ꯑꯃꯒ ꯂꯣꯏꯅꯅ ꯁꯥꯈ꯭ꯔꯕ ꯊꯧꯔꯤ ꯀꯣꯡꯒꯣꯏꯅꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯊꯧꯔꯤ ꯀꯣꯡꯒꯣꯏ ꯑꯗꯣ ꯀꯣꯟꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯁꯪꯒꯣꯜ ꯁꯪꯗ ꯌꯦꯡꯉꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯒꯣꯜ ꯂꯩꯕ ꯎꯗꯦ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩ ꯏꯄꯥ ꯄꯥꯈꯠꯅ ꯁꯪꯒꯣꯜ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯗꯨꯒ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯇꯥꯎ ꯁꯒꯣꯜꯗꯨꯕꯨ ꯉꯁꯥꯏ ꯂꯥꯛꯂꯝꯕ ꯂꯥꯏ ꯑꯗꯨꯅ ꯁꯥꯈ꯭ꯔꯕ ꯖꯥꯠꯂꯥ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯆꯥꯕ ꯊꯣꯛꯂꯕꯗꯤ ꯀꯝꯗꯧꯅꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯕ꯭ꯔꯥ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯒꯣꯜꯗꯣ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯃꯗꯨ ꯎꯕꯗ ꯈꯣꯃꯩ ꯆꯦꯟꯁꯤꯟꯗꯨꯅ ꯁꯒꯣꯜ ꯑꯗꯨꯗ ꯀꯣꯜꯂꯤ ꯎꯆꯦꯛ ꯑꯗꯨꯁꯨ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯎꯆꯦꯛ ꯑꯃꯗꯤ ꯁꯒꯣꯜ ꯑꯗꯨꯗ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄꯗ ꯅꯠꯇꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯎꯆꯦꯛ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯥꯎꯔꯤ ꯃꯔꯝꯗꯤ ꯃꯤꯁꯤꯡ ꯅꯥꯁꯤꯡꯗꯤ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯏ ꯀꯨꯟꯖꯣ ꯅꯉꯣꯟꯗ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯤ ꯍꯥꯟꯅꯅ ꯃꯥꯡꯖꯧꯅꯅ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯃꯔꯨꯞꯅꯤ ꯃꯄꯥꯡꯅꯤ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅꯇ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯕ ꯄꯣꯠꯇꯤ ꯇꯧꯔꯛꯂꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯁꯤꯗꯒꯤꯗꯤ ꯑꯩꯁꯨ ꯈꯪꯂꯦ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯄ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯕꯅꯤ ꯉꯁꯤꯗꯒꯤꯗꯤ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯍꯟꯅ ꯍꯟꯅ ꯈꯨꯠꯂꯥꯏ ꯀꯌꯥ ꯊꯥꯕ ꯍꯧꯔꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯎꯆꯦꯛ ꯑꯗꯨꯅ ꯑꯗꯨꯅꯤ ꯅꯤꯄꯥ ꯍꯥꯏꯕꯁꯤꯗꯤ ꯃꯤꯗꯨꯅ ꯇꯧꯔꯛꯄ ꯊꯕꯛꯇꯨ ꯍꯟꯒꯗꯕ ꯅꯠꯇꯦ ꯅꯍꯥꯛꯅꯁꯨ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯈꯣꯃꯩꯗ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯇꯥꯎ ꯁꯒꯣꯜ ꯑꯗꯨꯅꯁꯨ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯅ ꯅꯦ ꯇꯥꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯒꯦ ꯍꯥꯏꯔꯕꯗꯤ ꯈꯣꯃꯩ ꯅꯍꯥꯛꯀꯤ ꯃꯔꯨꯞ ꯑꯣꯏꯔꯤꯕ ꯀꯨꯟꯖꯣ ꯑꯁꯦ ꯃꯥꯡꯍꯟꯈꯤꯒꯗꯕꯅꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯣ ꯃꯨꯟꯅ ꯇꯥꯁꯤꯜꯂꯒ ꯈꯣꯃꯩ ꯍꯣꯏ ꯐꯔꯦ ꯃꯗꯨꯃꯛ ꯑꯩꯅ ꯇꯧꯔꯒꯅꯤ ꯍꯥꯏꯗꯨꯅ ꯁꯒꯣꯜ ꯑꯃꯗꯤ ꯎꯆꯦꯛꯀꯤ ꯃꯐꯝꯗ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯗꯣ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯤ ꯈꯣꯃꯩꯒꯤ ꯃꯇꯥꯎ ꯁꯒꯣꯜ ꯑꯗꯨꯁꯨ ꯁꯪꯒꯣꯜ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯅꯤꯡꯊꯤꯅ ꯂꯩꯍꯧꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯀꯨꯟꯖꯣ ꯌꯥꯝꯅ ꯁꯥꯎꯔꯤ ꯃꯍꯥꯛꯅ ꯊꯥꯈꯤꯕ ꯂꯥꯏ ꯑꯗꯨꯒꯤ ꯃꯀꯣꯛ ꯅꯥꯝꯃ ꯊꯥꯗꯠꯂꯛꯄ ꯊꯨꯒꯥꯏꯈꯤꯕ ꯑꯃꯗꯤ ꯃꯈꯨꯠ ꯃꯁꯥ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯋꯥꯁꯥ ꯎꯁꯥ ꯍꯤꯗꯣꯛꯄꯒꯨꯝ ꯍꯤꯗꯣꯛꯂꯒ ꯁꯤꯠ ꯅꯥꯜꯂꯒ ꯊꯥꯔꯛꯄ ꯑꯁꯤꯗ ꯃꯁꯤꯗꯒꯤꯗꯤ ꯀꯨꯟꯖꯣꯅ ꯂꯥꯏꯑꯣ ꯅꯪꯁꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯂꯥꯏꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯅꯤ ꯅꯍꯥꯛꯅ ꯐꯥꯎꯕ ꯑꯩꯕꯨ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯔꯝꯂꯒ ꯈꯣꯃꯩ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯏꯂꯥꯏ ꯂꯥꯏꯅ ꯅꯍꯥꯛꯅ ꯆꯠꯈꯤꯕꯅꯤ ꯑꯩꯅꯁꯨ ꯍꯥꯟꯅ ꯅꯉꯣꯟꯗ ꯍꯥꯏꯈ꯭ꯔꯦ ꯈꯣꯃꯩ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏꯕ ꯑꯃ ꯅꯠꯇꯦ ꯃꯍꯥꯛ ꯏꯆꯝ ꯆꯝꯕ ꯑꯃꯥꯏꯕ ꯑꯃꯁꯨ ꯅꯠꯇꯦ ꯍꯥꯏꯗꯅ ꯅꯍꯥꯛꯅ ꯂꯥꯏꯅ ꯈꯜꯂꯨꯕꯗꯒꯤ ꯊꯕꯛ ꯑꯁꯤꯗ ꯃꯥꯏꯊꯤꯔꯤꯕꯅꯤ ꯆꯠꯂꯨ ꯊꯕꯛ ꯇꯧꯕꯗ ꯊꯋꯥ ꯋꯥꯁꯥꯗꯕ ꯊꯕꯛꯄꯨ ꯂꯥꯏꯅ ꯂꯥꯏꯅ ꯈꯟꯕ ꯈꯨꯗꯤꯡꯃꯛꯄꯨ ꯅꯪꯅ ꯉꯝꯂꯒꯅꯤ ꯈꯜꯂꯤꯕ ꯑꯄꯪꯕ ꯅꯪꯗꯤ ꯅꯈꯨꯠ ꯅꯁꯥ ꯌꯥꯎꯗꯅ ꯅꯪꯒꯤ ꯅꯍꯟꯐꯝ ꯂꯥꯏꯔꯩꯕꯥꯛꯇ ꯂꯩꯔꯨꯔ ꯆꯠꯂꯨ ꯁ꯭ꯋꯥꯏꯗꯅꯦ ꯄꯥꯡꯗꯕ ꯃꯤꯒꯤ ꯃꯁꯛ ꯌꯦꯡꯅꯤꯡꯗꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯏꯀꯥꯏꯕ ꯆꯣꯞꯄ ꯑꯃꯗꯤ ꯆꯩꯅꯥ ꯅꯪꯂꯕ ꯀꯨꯟꯖꯣꯒꯤ ꯂꯥꯏ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯀꯨꯟꯖꯣꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯑꯗꯨꯃꯛ ꯃꯥꯡꯈꯤꯗꯨꯅ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯑꯣꯟꯗꯨꯅ ꯂꯩꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯀꯨꯟꯖꯣꯅ ꯃꯈꯥꯗ ꯌꯦꯡꯊꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯤꯇꯝ ꯑꯗꯣ ꯃꯆꯦꯠ ꯃꯆꯦꯠ ꯀꯥꯏꯕꯗ ꯅꯠꯇꯅ ꯃꯀꯣꯛꯁꯤꯡ ꯑꯗꯨꯁꯨ ꯃꯆꯦꯠ ꯃꯆꯦꯠ ꯀꯥꯏꯗꯨꯅ ꯃꯆꯣꯏ ꯃꯆꯣꯏ ꯇꯥꯔꯔꯤ ꯃꯗꯨ ꯎꯕꯗ ꯀꯨꯟꯖꯣ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯀꯨꯟꯖꯣꯅ ꯐꯩ ꯏꯇꯥꯎ ꯈꯣꯃꯩ ꯅꯪꯅ ꯑꯩꯒꯤ ꯂꯥꯏ ꯑꯃꯕꯨꯁꯨ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯕ ꯑꯗꯨꯒ ꯃꯥꯒꯤ ꯎꯆꯦꯛ ꯑꯃꯁꯨ ꯃꯄꯨꯟꯁꯤ ꯂꯣꯏꯈ꯭ꯔꯕ ꯄꯥꯟꯖꯤꯟ ꯃꯥꯟꯅꯔꯦ ꯐꯩ ꯈꯪꯒꯅꯤ ꯍꯌꯦꯡꯗꯤ ꯃꯍꯥꯛꯄꯨ ꯑꯩꯅ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯒꯦ ꯈꯪꯒꯅꯤꯗꯅ ꯑꯗꯨꯗꯤ ꯀꯩꯗꯧꯁꯤꯒꯦ ꯐꯩ ꯈꯨꯜꯒꯤ ꯇꯨꯔꯦꯜ ꯑꯆꯧꯕ ꯑꯁꯤ ꯈꯨꯗꯛꯇ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯍꯜꯂꯒꯦ ꯃꯗꯨꯗꯨ ꯀꯟꯅꯕꯒꯤꯗꯃꯛ ꯑꯩꯉꯣꯟꯗ ꯃꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯂꯩꯀꯥꯏ ꯑꯁꯤꯅ ꯑꯩꯕꯨ ꯑꯃꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯈꯣꯃꯩꯕꯨ ꯇꯨꯔꯦꯜ ꯊꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯅꯣꯂꯨꯛꯅ ꯍꯥꯏꯖꯔꯨꯒꯅꯤ ꯃꯤ ꯊꯥꯗꯨꯅꯁꯨ ꯍꯥꯏꯍꯜꯂꯨꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯑꯃꯥꯏꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯍꯜꯂꯒꯦ ꯃꯌꯥꯝꯗ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯑꯗꯨꯕꯨ ꯍꯟꯊꯅꯕꯒꯤꯗꯃꯛꯇ
ꯃꯍꯥꯛꯅ ꯍꯣꯠꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯍꯥꯛꯄꯨ ꯏꯁꯤꯡꯗ ꯅꯞꯁꯤꯟꯗꯨꯅ ꯍꯥꯠꯂꯒꯦ꯫ ꯏꯁꯤꯡ ꯃꯅꯨꯡꯗ ꯁꯥꯊꯤꯔꯕ ꯎꯔꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯑꯩꯅ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯒꯦ꯫ ꯎꯔꯤ ꯋꯥꯔꯤꯒꯤ ꯂꯥꯏꯃꯨꯁꯤꯡ ꯂꯥꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ꯫ ꯃꯗꯨ ꯌꯥꯔꯣꯏ꯫ ꯈꯣꯃꯩ ꯑꯄꯪꯕ ꯃꯤ ꯅꯠꯇꯦ, ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯂꯧꯁꯤꯡ ꯂꯩꯔꯤꯕ ꯏꯃꯥꯟꯅꯕꯅꯤ꯫ ꯃꯒꯨꯟ ꯏꯒꯨꯟ ꯈꯪꯖꯔꯕ ꯃꯔꯨꯞ ꯉꯥꯛꯇꯅꯤ꯫ ꯀꯝꯗꯧꯁꯤꯒꯦ? ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯣꯛꯊꯣꯛꯂꯕ? ꯐꯔꯦ, ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯋꯥ ꯑꯅꯥ ꯇꯥꯍꯟꯕ ꯍꯧꯔꯒꯦ꯫ ꯇꯣꯔꯩ ꯏꯂꯩ ꯆꯜꯍꯟꯗꯨꯅ ꯃꯤ ꯄꯨꯝꯅꯃꯛ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯅꯥꯍꯜꯂꯒꯦ꯫ ꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯣꯃꯩꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯑꯩꯅ ꯇꯧꯍꯜꯂꯤ ꯍꯥꯏꯕꯅꯤ, ꯇꯧꯍꯜꯂꯤ ꯍꯥꯏꯕꯁꯤ ꯈꯪꯍꯜꯂꯕꯗꯤ ꯀꯝꯗꯧꯕ? ꯇꯣꯛꯂꯒꯦ, ꯄꯨꯝꯅꯃꯛ ꯇꯣꯛꯂꯒꯦ꯫ ꯑꯗꯨꯗꯤ ꯑꯩ ꯀꯝꯗꯧꯅꯤ? ꯑꯁꯨꯝꯅ ꯀꯨꯟꯖꯣꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯅꯣꯡꯃꯔꯛ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯅꯥꯀꯜꯂꯣꯝꯗ ꯍꯨꯏꯅ ꯆꯕꯨꯛ ꯆꯕꯨꯛ ꯆꯦꯟꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯀꯨꯟꯖꯣꯅ ꯌꯥꯒꯅꯤ, ꯑꯩꯅ ꯈꯜꯂꯤꯕ ꯊꯕꯛ ꯑꯁꯤꯃꯛ ꯁꯣꯏꯗꯅ ꯇꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ꯫